ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯩꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯑꯅꯧꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯣꯠꯁꯦꯝ ꯃꯥꯏꯕ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯩꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯄꯣꯠꯁꯦꯝ ꯃꯥꯏꯕ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯊꯧꯕ ꯃꯍꯥꯛ ꯄꯔꯞ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯤ ꯊꯧꯕꯅ ꯑꯗꯨꯝꯅ ꯄꯔꯞ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯇꯥꯅ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯅ ꯍꯩ ꯑꯩꯁꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤ ꯌꯥꯝꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯦꯔꯥ ꯃꯥꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯗꯅ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯊꯕꯛ ꯃꯨꯟꯕ ꯌꯥꯕ꯭ꯔꯣ ꯍꯩ ꯑꯩꯅ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯤ ꯑꯇꯣꯞꯄ ꯂꯥꯛꯂꯕꯗꯤ ꯉꯥꯏꯍꯜꯂꯝꯃꯨꯀꯣ ꯐꯔꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯗꯣ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕꯅꯣꯕ ꯑꯗꯨ ꯅꯉꯣꯟꯗ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯍꯥꯏꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯧꯕ ꯃꯍꯥꯛ ꯄꯔꯞ ꯆꯠꯈ꯭ꯔꯤ ꯊꯧꯕꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯊꯧꯕ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯒꯦꯠ ꯑꯗꯨꯗ ꯊꯧꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯪꯒꯤꯖꯥꯎ ꯃꯍꯥꯛ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯍꯧꯒꯠꯂꯒ ꯃꯍꯥꯛꯁꯨ ꯏꯔꯨꯖ ꯃꯥꯏꯊꯖꯔꯒ ꯃꯍꯥꯛꯀꯤ ꯂꯣꯏꯖꯔꯤꯕ ꯁꯟꯁꯤꯡ ꯑꯗꯨ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯤꯖꯥꯎꯅ ꯊꯥꯡꯒꯣꯜ ꯑꯁꯤ ꯐꯥꯎꯕ ꯍꯦꯛ ꯃꯌꯥ ꯊꯥꯡꯕ ꯍꯦꯛ ꯉꯝꯗꯦꯗ ꯀꯅꯥꯒꯨꯝꯕ ꯑꯝꯇꯪ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣ ꯇꯧꯕꯤꯌꯣꯗꯨꯅ ꯂꯥꯛꯂꯕꯗꯤ ꯑꯐ ꯐꯠꯇ ꯊꯤꯗꯅ ꯍꯦꯛꯇꯃꯛ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯕꯕꯨ ꯍꯟꯗꯛ ꯃꯔꯛꯁꯤ ꯏꯂꯥꯛ ꯂꯥꯛꯇꯦꯗ ꯁꯦꯟꯁꯤ ꯄꯨꯡꯀꯣꯛ ꯍꯦꯛ ꯀꯣꯛꯑꯦ ꯍꯥꯏꯕ ꯑꯃꯥꯏꯕ ꯍꯥꯏꯕ ꯁꯤꯟꯐꯝꯁꯤ ꯇꯧꯍꯩꯕ ꯊꯕꯛ ꯅꯠꯇꯦꯗ ꯆꯔꯥ ꯍꯦꯜꯂꯒ ꯁꯤꯒꯗꯕ ꯊꯕꯛꯅꯦꯕ ꯏꯃꯥꯟꯅꯕꯁꯤꯡꯅ ꯇꯧꯔꯤꯕ ꯊꯕꯛ ꯄꯣꯂꯥꯡ ꯁꯥꯕ ꯀꯩꯗꯧꯕ ꯊꯨꯝꯃꯣꯛ ꯑꯁꯥꯕ ꯑꯗꯒꯤ ꯑꯇꯩ ꯃꯣꯔꯥ ꯁꯥꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯎꯁꯜꯂꯝꯂꯕꯗꯤ ꯃꯗꯨꯗ ꯍꯥꯏꯔꯝꯂꯕꯗꯤ ꯀꯌꯥꯗ ꯑꯩꯁꯤ ꯄꯩꯁꯥ ꯐꯪꯂꯝꯒꯗꯕꯅꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯍꯥꯏꯕꯁꯤ ꯀꯌꯥꯕꯨ ꯊꯣꯏꯅꯕꯨ ꯊꯥꯖꯅꯗ꯭ꯔꯦ ꯑꯩꯗꯤꯕ ꯑꯣꯟꯊꯣꯛꯄꯒꯤ ꯇꯝꯖꯔꯨꯕ ꯍꯥꯏꯗꯨ ꯍꯦꯛ ꯌꯧꯏ ꯀꯅꯥꯅꯣ ꯑꯥꯗ ꯆꯪꯉꯛꯂꯤꯁꯤꯅ ꯑꯁꯨꯝꯅ ꯃꯪꯒꯤꯖꯥꯎꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯊꯧꯕ ꯒꯥꯔꯤ ꯑꯗꯨ ꯄꯔꯞ ꯊꯧꯖꯤꯜꯂꯛꯂꯒ ꯈꯨꯔꯥ ꯌꯨꯝꯁꯤꯕꯨ ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯪꯒꯤꯖꯥꯎꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯤꯅꯦ ꯑꯩ ꯏꯁꯥꯃꯛꯅꯤ ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ ꯁꯨꯝꯗꯧꯕꯅꯤ ꯑꯣꯖꯥ ꯑꯩꯁꯤ ꯑꯣꯖꯥꯕꯨ ꯊꯤꯖꯔꯛꯄ ꯀꯨꯏꯔꯕꯅꯤ ꯃꯤꯁꯤꯡꯅ ꯃꯊꯪ ꯄꯥꯎ ꯄꯤꯕꯤꯔꯛꯄꯗꯒꯤ ꯑꯩ ꯑꯣꯖꯥꯒꯤ ꯁꯪꯒꯥꯏꯁꯤ ꯊꯤꯖꯔꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯃꯗꯤ ꯀꯔꯤꯅꯣꯃ ꯇꯧꯒꯗꯕ ꯃꯥꯜꯂꯤ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯂꯥꯛꯄꯁꯨ ꯃꯥꯟꯗꯦ ꯑꯅꯥ ꯑꯌꯦꯛꯀꯤ ꯂꯥꯛꯄꯁꯨ ꯃꯥꯟꯗꯦ ꯃꯁꯤꯗꯒꯤ ꯈꯔ ꯊꯦꯡꯕ ꯍꯥꯏꯕꯗꯨꯅꯤ ꯏꯕꯨꯡꯉꯣ ꯀꯩꯗꯧꯁꯦ ꯍꯥꯏꯕ ꯂꯥ ꯀꯥꯈꯠꯂꯣ ꯑꯩꯁꯦ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯤꯕꯅꯤ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯄ ꯍꯥꯏꯗꯨꯅꯤ ꯀꯥꯈꯠꯂꯧꯅꯦ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯐꯝꯃꯨ ꯀꯣꯏꯒꯅꯨ ꯀꯩꯗꯧꯔꯕ ꯍꯥꯏꯌꯨ ꯍꯥꯏ ꯀꯅꯥ ꯂꯩ ꯃꯣꯔꯥ ꯑꯝꯇꯪ ꯄꯨꯊꯣꯔꯛꯎ ꯑꯁꯨꯝꯅ ꯃꯪꯒꯤꯖꯥꯎꯅ ꯍꯥꯏꯕꯗꯨꯗ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯣꯔꯥ ꯑꯃ ꯊꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯕꯨ ꯃꯪꯒꯤꯖꯥꯎꯅ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯐꯝꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯤꯖꯥꯎꯅ ꯀꯔꯤ ꯂꯩꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯅ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯣꯖꯥꯅ ꯑꯩꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯤꯗꯕꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯊꯕꯛꯅꯣ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯇꯥꯔꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯌꯨ ꯍꯣꯏ ꯆꯨꯝꯃꯤ ꯈꯨꯔꯥ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯗꯣ ꯑꯣꯖꯥꯒ ꯇꯥꯟꯅꯔꯒ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯍꯥꯏꯌꯨ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯁꯨꯍꯥꯏꯗꯤ ꯑꯣꯖꯥ ꯑꯩꯒ ꯌꯦꯛꯅꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯂꯩꯖꯩ ꯃꯥꯒꯤ ꯃꯃꯤꯡ ꯍꯦꯝꯕ ꯀꯧꯏ ꯃꯍꯥꯛꯁꯤ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯥꯝꯅ ꯌꯦꯠꯂꯕ ꯑꯩꯅ ꯊꯕꯛ ꯑꯃ ꯍꯟꯗꯛꯁꯤ ꯄꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯝꯗꯨꯅ ꯃꯨꯟꯈ꯭ꯔꯦ ꯃꯗꯨꯅ ꯍꯦꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯊꯨꯅ ꯃꯉꯣꯟꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯈꯔ ꯄꯤꯔꯒ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯗ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯊꯕꯛꯇꯨ ꯄꯥꯏꯁꯤꯟꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯁꯥ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯇꯣꯔꯩ ꯏꯔꯩ ꯆꯤꯜꯍꯟꯗꯅ ꯑꯋꯥꯕ ꯑꯃꯨꯛꯇꯪꯗꯤ ꯇꯥꯍꯟꯕꯤꯌꯨ
mahang na tum na wa ba ta tum na mahang na lei khrabadi ma ki thabak tu aina mun ba ya ga dori bani nang gi sibungo noi ki thika tong na ba hai baduro hoi mani go jamai ba thika da ni na paisa nu sa ti khara walam ma roi sa hauge masi adu ibungo nakoi ki di manung mapan mi mayam ama leiri bani maduda haire raga phudi han ba ya da bro oja madude case nung mayam ama thorok labadi maduna hena ikoida yamna khuruk thang khraba adu oja hoina tawba sidi adu gumba case nung gamta leiba chat nate do aduna oja hoida hoina eta ma haijaba lakchari bani summi bungo ana khoina mi ni laga phuru ba haibadudi case nung mayam ama leiga dori bani chimbang wa phangna ga dori bani khoina tawba sidi madu gumba dia mata leira roi tabu tabu se sida khara changbagi wani oja adu ki kaim do wabi gano oja ne pambi di sendo ai bijagi aduga hem phaiba nupa simati inthu da ba ya da bani tawga adu di nang aina haira pa thabak tu nang khara pangthok pa tare tawga do ri ba thabak si kadai phawa taw haiba ge haiba du nang khara hairo mahak po nga hon se bro natragana mahak si ta sa mathang tahalaga masi on na thoina anaba ki mai cha khangalaga tham sai bra natre haira kana mahak si hatuk la sai bro oza hatpati hatpugum si mahak si ngau bu sunga hon gum si magi thabak tu aina mun khre habdu khanglakpada matham oidu prok chak chanaba mahak si dasa mathang tahalaga laina tina khara tholaga makoi ki imung si khara marai chai than si adumna tawraga mahangna wana sakna leibdu aina khara yengo pamjari phare bungo thohe hatokpa thohe ngawhon basiri khara sami aduga mi dubu hati sum lakna basimati matam gi matungina mahaksi koi gi pot thaba ma changine ko mahakna suatu pa doctor maiba maibi mayama matana rakani makoi na mu lokthokini aina mu hapsan ba tawgadori bani aduna ne nang su masigi matang sida ngaita thabak sida chena ba tare oja adu gi di china jage thabak tu wai di ngasi ma ta hu pam jara bani tawni adu nupa de maming do kari haiba oja hem ba haibani ngai ko ai jem taga kulom taga lokthokgi ge nang na hari bu loi kaw khrani ngak le rabadi asum na hairaga amaiba mangi jaw to imung da parap changki matamada amaiba mangol jaw parap thorak laga thawbada hairi ibungo hairo nangi maming na tha do oja hemba haibani hemba magi yumnakti khong re oja saya sumdoro mahaki yumnak su khang torok lo aduga mahaki pokon mi su khang toru aduga mahaki yek salai su khangak lo hari besing si khanglaba matung da nahak si hayeng la hangchil la nahang la ko matam de ya jare aduga ne nang la ko matam da lei angau bane lei angang bane ani se kayo u ko aduga aduda ina solaga mi du da nang na thabaka tawada ba lei hoi oja adu oja ai horen nungdang waram si lakpa yabra yengjagi pare adu oja ai muk jaujaragi ho chalo asum na hairakpada thawbana ahanbagi oina lupa lising ma kadamli matam maduda amaiba mongol jauna fare da hai nang thabak sikradi cheksheluko thog heta tawba yaba thabak nate adum na hairakpada thawba khangle haibaki matagum haiphet mangak nonam laga adumak chatkhri thawbuna chatkibadu mangol jaw lepaga yenglaga lehori aduga mahakna ho lupa lising amadi phangba horese masi thiam dana khyap thukta yaroi dori asum na khallaga mangol saw yamna harauna mahaksu sajik falwa chatki somdana kamdauri hemba mahake nupi thoinuga wari watai sanatuna ayuki cha thakmenari matam maduta hembana handaki aigi contract si yamna wan tanaraga phanglibani aduna ne tarai ga di thadok yabarati aduga masida ne aikhoine sugaduri bathabga sida panagaduri ba thika dawa misune as athungna yamna munakhraba jani aina ne namduna mulobagi wani aduna thabak suba mohori sing leader sing aduda aikhoine mabung naba thabak ton ba yati ko
ꯃꯟꯇ꯭ꯔꯤꯅ ꯑꯩꯉꯣꯟꯗ ꯊꯥꯖꯅ ꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯊꯕꯛꯁꯤ ꯀꯅꯥꯒꯨꯝꯕꯅ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯂꯕꯗꯤꯅꯦ ꯅꯪꯅꯅꯦ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ ꯍꯥꯏ ꯇꯥꯟ ꯆꯥꯗ꯭ꯔꯕꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯙꯝꯀꯥꯒꯁꯨ ꯇꯧꯔꯛꯄ ꯌꯥꯔꯤ ꯄꯣꯠꯅꯤꯅꯦ ꯑꯁ ꯑꯩꯗꯤꯅꯦ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯏꯍꯦ ꯍꯩꯅꯗꯕ ꯌꯥꯔꯤꯕ꯭ꯔꯣ ꯀꯅꯥꯅꯣ ꯑꯗ ꯆꯪꯉꯛꯂꯤꯕꯁꯤꯅ ꯑꯁꯨꯝꯅ ꯍꯦꯝꯕ ꯑꯃꯗꯤ ꯊꯣꯏꯅꯨꯅ ꯑꯌꯨꯛꯀꯤ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯅꯤꯄꯥ ꯑꯃ ꯄꯔꯞ ꯆꯪꯉꯛꯂꯤꯕꯗꯣ ꯍꯦꯝꯕꯅ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ ꯍꯦꯝꯕꯕꯨ ꯎꯕꯒ ꯇꯥꯃꯣ ꯑꯩꯕꯨ ꯈꯪꯕꯤꯔꯤꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯅꯤꯂꯃꯅꯤ ꯅꯪ ꯑꯣꯏꯔꯦ ꯍꯥꯏ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯇꯥꯃꯣ ꯊꯕꯛꯇꯨ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯃꯤꯑꯣꯏ ꯈꯔꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯉꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯤꯕꯣ ꯏꯍꯦ ꯌꯥꯅꯈ꯭ꯔꯗꯥꯏꯅꯦ ꯑꯁ ꯌꯥꯕꯨꯗꯤ ꯌꯥꯅꯔꯕ ꯑꯗꯨ ꯀꯥꯡꯒꯨꯝꯅ ꯑꯃꯨꯛ ꯌꯥꯔꯣꯏꯅ ꯌꯦꯠꯂꯤꯌꯦ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦꯗ ꯑꯃꯅ ꯑꯃꯨꯛ ꯌꯥꯏ ꯍꯥꯏꯅꯤ ꯑꯃꯅ ꯑꯃꯨꯛ ꯌꯥꯗꯦ ꯍꯥꯏꯅꯤ ꯐꯔꯦꯁꯦ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯁꯤ ꯑꯁꯨꯝꯅ ꯍꯦꯝꯕ ꯆꯥ ꯊꯛꯂꯤꯕꯗꯨ ꯂꯣꯏꯁꯤꯜꯂꯝꯗꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯄꯔꯞ ꯊꯣꯛꯂꯛꯂꯒ ꯅꯤꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤ ꯍꯦꯝꯕꯅ ꯆꯠꯂꯝꯗꯥꯏꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯣꯏꯅꯨꯗ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯤ ꯊꯣꯏꯅꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯧꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯝꯗꯧꯔꯦ ꯌꯥꯔꯕꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯅ ꯊꯕꯛꯇꯨ ꯈꯔꯗꯤ ꯃꯥꯏ ꯄꯥꯛꯄ ꯍꯧꯔꯛꯂꯦ ꯁꯦ ꯃꯤꯒ ꯂꯥꯛꯄ꯭ꯔꯣ ꯑꯁ ꯉꯁꯥꯏ ꯍꯅꯨꯕ ꯑꯃ ꯂꯥꯛꯂꯝꯕꯅꯤ ꯀꯔꯤꯅꯣ ꯄꯉꯥꯡꯗ ꯉꯥꯡꯂꯝꯕꯅꯤ ꯑꯗꯨꯒꯅꯦ ꯐꯝꯃꯨꯒ ꯌꯥꯗꯦ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯩ ꯈꯪꯉꯤ ꯃꯗꯨꯒꯤ ꯍꯅꯨꯕꯗꯨꯁꯨꯅꯦ ꯆꯩ ꯌꯥꯝꯅ ꯋꯥꯠꯂꯕꯅꯤ ꯑꯩꯅꯦ ꯊꯕꯛ ꯑꯃꯒ ꯆꯠꯀꯗꯕ ꯌꯥꯔꯔꯣꯏ ꯅꯉꯣꯟꯗ ꯄꯩꯁꯥꯒ ꯂꯩꯔꯤꯕꯔꯣ ꯈꯤꯇ ꯄꯤꯔꯧꯅꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯇꯥꯅ ꯀꯗꯥꯏꯗꯒꯤ ꯁꯦꯟꯅꯣ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯅ ꯉꯍꯥꯟ ꯅꯣꯡꯃꯩꯅ ꯄꯤꯁꯤꯟꯈꯤꯕꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯂꯇꯥ ꯈꯨꯝꯐꯝ ꯈꯪꯗꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯨꯄꯥ 1,000 ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯧꯕ ꯑꯃꯨꯛ ꯄꯔꯞ ꯆꯠꯈ꯭ꯔꯤ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛ ꯑꯗꯨ ꯍꯦꯝꯕꯅ ꯂꯧꯈꯤꯕ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯃꯨꯟꯁꯤꯒꯦ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛꯅ ꯈꯜꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯧꯕ ꯍꯦꯝꯕꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯅꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠ ꯌꯦꯛ ꯁꯂꯥꯏ ꯄꯨꯝꯅꯃꯛ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏꯗ ꯃꯊꯪ ꯍꯪꯗꯨꯅ ꯄꯨꯝꯅꯃꯛ ꯈꯪꯗꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯧꯕ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯂꯩ ꯑꯉꯥꯡꯕꯗꯣ ꯄꯨꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎ ꯁꯨꯃꯥꯡꯗ ꯐꯝꯂꯒ ꯀꯔꯤꯅꯣ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯊꯧꯕꯅ ꯑꯣꯖꯥ ꯊꯕꯛ ꯌꯥꯝꯅ ꯀꯟꯕꯤꯔꯦꯗ ꯑꯩ ꯉꯁꯥꯏ ꯍꯥꯏꯅꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯆꯔꯤ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯣ ꯅꯪ ꯁꯤꯗꯤꯕꯣ ꯊꯕꯛꯁꯤ ꯄ꯭ꯔꯣꯛ ꯍꯦꯛꯇ ꯆꯥꯛꯁꯟꯕꯤꯅꯤꯅꯦ ꯐꯩ ꯅꯊꯧꯒꯅ ꯄꯨꯛꯅꯤꯡ ꯆꯪꯂꯤꯕꯗꯣ ꯐꯩ ꯆꯪꯉꯣ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯄꯨꯔꯛꯂꯕ꯭ꯔꯣ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯄꯨꯖꯔꯛꯂꯦ ꯀꯗꯥꯏ ꯂꯩ ꯑꯉꯥꯡꯕꯒ ꯑꯉꯧꯕꯒ ꯍꯥꯏꯕꯗꯣ ꯑꯣꯖꯥ ꯁꯤꯗ ꯂꯩꯖꯔꯦ ꯅꯪꯒꯤ ꯂꯩꯁꯤꯕꯣ ꯃꯒꯨꯟ ꯂꯩꯅꯦ ꯐꯔꯦ ꯃꯁꯤꯗ ꯑꯩꯅ ꯁꯣꯜꯂꯒ ꯄꯤꯔꯒꯦꯀꯣ ꯑꯗꯨꯒ ꯅꯍꯥꯛꯅ ꯂꯩ ꯑꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯀꯔꯤ ꯍꯦꯝꯕ ꯍꯥꯏꯕ꯭ꯔꯥ ꯃꯗꯨꯗ ꯅꯍꯥꯛꯅ ꯂꯩ ꯑꯁꯤ ꯇꯨꯃꯤꯟꯅ ꯃꯁꯥ ꯈꯪꯍꯟꯗꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯇꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯃꯗꯔꯥ ꯄꯣꯠ ꯑꯃ ꯍꯦꯛꯇꯗ ꯍꯥꯞꯈꯤꯒꯗꯕꯅꯤ ꯑꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯁꯤ ꯄꯨꯔꯒ ꯃꯌꯨꯝ ꯍꯦꯛ ꯌꯧꯈꯤꯕꯒꯗꯤ ꯏꯕꯨꯡꯉꯣ ꯃꯍꯥꯛ ꯊꯕꯛ ꯃꯊꯪ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯂꯒꯗꯕꯅꯤ ꯐꯔꯦ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯒꯤ ꯃꯍꯥꯛꯀꯤ ꯌꯨꯝꯅꯥꯛ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯌꯦꯛ ꯁꯂꯥꯏ ꯃꯊꯪꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯧꯕꯅ ꯃꯍꯥꯛꯀꯤ ꯍꯦꯝꯕ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯌꯦꯛ ꯁꯂꯥꯏ ꯌꯥꯎꯔꯤꯕ ꯆꯦ ꯑꯗꯣ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎꯗ ꯄꯤꯁꯜꯂꯤ ꯃꯥꯡꯒꯣꯜꯖꯥꯎ ꯆꯦ ꯑꯗꯨ ꯄꯨꯗꯨꯅ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩ ꯑꯗꯣ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎꯅ ꯃꯁꯤꯒꯤ ꯂꯩꯁꯦ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯅꯍꯥꯛꯅ ꯁꯤꯟꯅꯕ ꯌꯥꯔꯣꯏ ꯅꯍꯥꯛ ꯅꯁꯥꯃꯛꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ ꯅꯪꯅ ꯉꯥꯎꯍꯟꯅꯤꯡꯉꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯅꯤꯡꯉꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯁꯥꯗ ꯂꯩ ꯑꯁꯤ ꯌꯥꯎꯍꯟꯈꯤꯒꯗꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯂꯩ ꯑꯁꯤ ꯄꯨꯔꯒ ꯅꯌꯨꯝ ꯌꯧꯅꯕ ꯆꯠꯄꯁꯨ ꯌꯥꯔꯣꯏ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯂꯩ ꯑꯁꯤ ꯄꯨꯔꯒ ꯅꯌꯨꯝ ꯌꯧꯅ ꯆꯠꯂꯨꯕ ꯊꯣꯛꯂꯕꯗꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯐꯠꯇꯕꯁꯤ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯋꯥꯕ ꯇꯥꯍꯟꯅꯤꯡꯉꯤꯕ ꯗꯁꯥ ꯂꯥꯡꯕꯟ ꯇꯥꯍꯟꯅꯤꯡꯉꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯂꯩ ꯑꯁꯤ ꯍꯥꯞꯆꯤꯟꯈꯤꯒꯗꯧꯕꯅꯤ ꯃꯁꯥꯕꯨ ꯈꯪꯒꯦꯔꯥ ꯃꯁꯥꯕꯨ ꯈꯪꯉꯣꯏꯔꯥ ꯑꯗꯒꯤꯗꯤ ꯃꯤꯑꯣꯏ ꯑꯗꯨꯅ ꯂꯩ ꯑꯁꯤ ꯑꯁꯨꯝ ꯄꯨꯈ꯭ꯔꯒ ꯃꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯄꯨꯈ꯭ꯔꯕꯗꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯁꯤ ꯃꯊꯪ ꯍꯧꯔꯛꯂꯒꯗꯕꯅꯤꯀꯣ ꯍꯣꯏ
ꯐꯔꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯃꯇꯨꯡ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯆꯈꯤꯒꯦ ꯍꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯊꯧꯕꯗꯤ ꯄꯔꯞ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯃꯪꯒꯣꯜꯖꯥꯎ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯜꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯧꯕ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯂꯩ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯅ ꯃꯇꯧ ꯀꯔꯝꯅ ꯍꯦꯝꯕꯗ ꯂꯩ ꯑꯗꯣ ꯄꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯞꯆꯤꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯟꯗꯨꯅꯇ ꯂꯩꯔꯤ ꯍꯦꯝꯕ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯗꯤ ꯊꯧꯕꯒ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯄꯗ ꯅꯠꯇꯅ ꯈꯨꯠ ꯊꯥꯅꯗꯨꯅ ꯐꯨꯅꯕ ꯈꯔꯕꯅꯤ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯩ ꯑꯗꯣ ꯄꯤꯔꯨꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛ ꯋꯥꯈꯜ ꯆꯥꯠ ꯀꯌꯥ ꯑꯃ ꯈꯜꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯧꯕꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ ꯃꯗꯨꯗꯤ ꯍꯦꯝꯕ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯌꯨ ꯊꯛꯃꯤꯟꯅꯕ ꯕꯦꯟꯗꯔ ꯃꯐꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯏ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯕꯦꯟꯗꯔ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯔꯨꯔꯒꯦ ꯈꯜꯂꯗꯨꯅ ꯊꯧꯕ ꯕꯦꯟꯗꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯂꯩꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯣꯏꯁꯜꯂꯛꯂꯦ ꯈꯔ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯍꯦꯝꯕ ꯉꯁꯥꯏ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯗꯨꯒ ꯍꯦꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯧꯕꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯕꯦꯟꯗꯔ ꯑꯗꯨꯗ ꯆꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯅꯕꯗ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯥꯏꯅꯕꯗꯨ ꯌꯥꯔꯕꯅꯤꯅ ꯊꯕꯛꯇꯣ ꯑꯩꯈꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯨꯔꯒꯗꯕꯅꯤ ꯃꯥꯒꯤ ꯊꯧꯕ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯗꯨꯅ ꯃꯨꯟꯅꯅꯕꯒꯁꯨ ꯍꯣꯠꯅꯔꯤ ꯃꯥꯅ ꯊꯥꯛꯄ ꯂꯥꯡꯗꯣ ꯑꯩꯅ ꯖꯦꯔꯦ ꯁꯦꯒꯥꯏꯈ꯭ꯔꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯏꯌꯥꯝꯕꯗꯒꯤ ꯃꯥꯅ ꯃꯨꯟꯕ ꯃꯇꯤꯛꯅꯗ ꯃꯥꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯧꯕ ꯄꯦꯠ ꯂꯥꯎꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯌꯥ ꯊꯦꯡꯅꯔꯒ ꯂꯥꯛꯂꯕꯅꯤ ꯑꯣꯔꯣꯏ ꯄꯥꯔꯣꯏꯗꯕ ꯃꯤꯅꯦꯃꯤ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯕꯗ ꯊꯧꯕꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯃꯊꯪ ꯄꯨꯡꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤꯟꯅꯈ꯭ꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯩꯁꯨ ꯍꯦꯛ ꯃꯨꯠꯊꯣꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯕ ꯈꯨꯗꯣꯡ ꯆꯥꯕꯗꯣ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯈꯜꯂꯗꯨꯅ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯃꯍꯥꯛꯅ ꯆꯪꯁꯤꯟꯈ꯭ꯔꯤ ꯍꯦꯝꯕꯅ ꯐꯝꯂꯤꯕ ꯖꯒꯥꯗꯣ ꯃꯍꯥꯛꯇꯤ ꯎꯍꯧꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯒ ꯍꯦꯝꯕꯒꯤ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯌꯥꯜꯂꯤꯕ ꯕꯦꯒ ꯑꯗꯨꯗ ꯁꯠ ꯂꯥꯎꯅ ꯂꯩ ꯑꯗꯣ ꯍꯥꯞꯆꯤꯟꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯩꯗꯨ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯍꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯗꯤ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯃꯍꯥꯛ ꯀꯥꯆꯤꯜ ꯑꯃꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯃꯍꯥꯛꯁꯨ ꯃꯌꯥꯝ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯁꯜꯂꯤ ꯐꯝꯂꯤꯕꯁꯤꯡ ꯑꯗꯨꯅ ꯏꯌꯥꯝꯕꯗꯤ ꯀꯔꯤꯅೋ ꯑꯩꯈꯣꯏꯒ ꯄꯥꯔꯇꯤꯁꯨ ꯄꯨꯟꯗꯅ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯣꯏꯅ ꯆꯥꯔꯤꯕ ꯊꯛꯂꯤꯕꯁꯤꯡꯁꯦ ꯃꯁꯤꯒꯤ ꯄꯩꯁꯥ ꯑꯩ ꯂꯣꯏ ꯄꯨꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯏꯌꯥꯝꯕ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯌꯥꯏꯅꯦ ꯑꯗꯨꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯦꯝꯕ ꯍꯣꯏꯗꯤ ꯇꯥꯕ ꯅꯠꯇꯦ ꯃꯩ ꯂꯥꯛꯄꯗꯨꯗ ꯃꯈꯣꯏꯒꯤ ꯊꯕꯛ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯆꯥꯒꯗꯕ ꯊꯛꯈꯤꯕꯁꯤꯡꯗꯣ ꯃꯊꯪ ꯄꯥꯎ ꯄꯤꯈ꯭ꯔꯤ ꯃꯈꯣꯏꯅ ꯆꯥꯒ ꯊꯛꯀꯗꯕꯁꯤꯡꯗꯨ ꯃꯊꯪ ꯍꯣꯟꯇꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯅ ꯁꯦ ꯅꯣꯏꯅ ꯑꯩꯒꯤ ꯀꯟꯕꯤꯕꯒꯤ ꯇꯤꯞꯁꯦ ꯂꯨꯄꯥ 200 ꯄꯥꯏꯍꯧꯔꯣ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯧꯕꯗꯣ ꯄꯔꯞ ꯑꯃꯨꯛ ꯆꯠꯈꯤ ꯊꯧꯕꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯄꯨꯡꯉꯛ ꯉꯛꯏ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯧꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯂꯣꯝꯗ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯊꯧꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯦꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯊꯛꯄ ꯆꯥꯕ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯃꯨꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯨꯜꯂꯨꯔꯕꯅꯤꯅ ꯃꯈꯣꯏꯁꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯦꯝꯕꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯒꯦ ꯅꯈꯣꯏꯁꯨ ꯍꯜꯂꯣꯀꯣ ꯍꯥꯏꯔꯝꯂꯒ ꯍꯦꯝꯕꯗꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯍꯦꯝꯕꯒꯤ ꯅꯨꯄꯤꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯠꯈ꯭ꯔꯒ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅೋ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯗꯦ ꯍꯥꯏꯗꯨꯅ ꯍꯦꯝꯕꯅ ꯊꯣꯏꯅꯨꯒꯤ ꯑꯁꯥꯎꯕ ꯑꯗꯨꯕు ꯊꯦꯝꯖꯤꯜꯂꯗꯨꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯗꯣ ꯃꯥꯏ ꯄꯥꯛꯂꯦ ꯑꯩꯈꯣꯏꯅ ꯁꯨꯕ ꯍꯧꯔꯒꯅꯤ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯗꯣ ꯄꯥꯏꯕ ꯍꯧꯔꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯗꯣ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨꯗꯣ ꯁꯥꯎꯔꯝꯕꯗꯨ ꯈꯔ ꯐꯔꯤ ꯑꯗꯨꯕꯨ ꯐꯣꯟ ꯇꯧꯕꯗ ꯄꯥꯏꯗꯕ ꯑꯃꯗꯤ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄꯒꯤ ꯈꯖꯤꯛꯇꯪꯗꯤ ꯋꯥꯔꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯍꯦꯝꯕ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯂꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯊꯣꯏꯅꯨꯅ ꯕꯦꯒ ꯑꯗꯣ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯆꯦ ꯆꯥꯡ ꯈꯔ ꯌꯥꯎꯔꯝꯂꯤ ꯑꯗꯨꯒ ꯂꯩ ꯑꯃꯁꯨ ꯌꯥꯎꯔꯝꯂꯤ ꯂꯩ ꯑꯗꯨ ꯎꯕꯗ ꯊꯣꯏꯅꯨꯅ ꯍꯩꯃꯥ ꯀꯗꯥꯏꯗꯒꯤ ꯂꯩꯅꯣ ꯁꯤꯕꯣ ꯂꯩ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯦꯝꯕꯅ ꯂꯩ ꯑꯗꯣ ꯂꯧꯔꯒ ꯌꯦꯡꯉꯤ ꯍꯦꯝꯕꯅ ꯀꯗꯥꯏꯗꯒꯤ ꯂꯩꯅꯣ ꯁꯤꯕꯣ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯅꯨꯅ ꯇꯧꯁꯤꯟꯗꯅꯨ ꯀꯅꯥꯅ ꯄꯤꯔꯛꯄꯅꯣ ꯁꯤꯕꯣ ꯀꯅꯥꯅ ꯈꯨꯗꯣꯟ ꯇꯝꯂꯛꯄꯅꯣꯕ ꯍꯥꯏꯗꯨꯅ ꯆꯩꯔꯤ
ꯍꯦꯝꯕꯅ ꯑꯩ ꯈꯪꯗꯦꯃꯤ ꯀꯗꯥꯏꯗꯒꯤ ꯂꯩꯅꯣ ꯂꯩ ꯂꯧꯕꯒꯤ ꯃꯇꯝꯒ ꯂꯩꯇꯦꯀꯣ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯎꯪꯈꯠꯅꯩ ꯑꯗꯨꯕꯨ ꯀꯅꯥꯅ ꯀꯝꯗꯧꯅ ꯌꯥꯎꯔꯛꯂꯤꯕ ꯂꯩꯅꯣ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯦꯝꯕꯅ ꯍꯥꯏꯕꯗꯒꯤ ꯊꯣꯏꯅꯨꯁꯨ ꯑꯗꯨꯃꯛ ꯐꯈ꯭ꯔꯤ ꯑꯗꯨꯕꯨ ꯂꯩ ꯑꯗꯨꯗꯤ ꯇꯦꯕꯜ ꯃꯊꯛꯇ ꯑꯗꯨꯃꯛ ꯊꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯅꯨꯅ ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯤ ꯆꯠꯊꯣꯛꯂꯒ ꯇꯨꯝꯅꯅꯕ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯍꯦꯝꯕ ꯑꯃꯗꯤ ꯊꯣꯏꯅꯨ ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯕ ꯆꯪꯃꯤꯟꯅꯈꯤ ꯃꯗꯨꯝꯅ ꯆꯥꯛꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯄꯣꯊꯥꯅꯈ꯭ꯔꯤ ꯁꯣꯝꯗ ꯊꯧꯕꯁꯨ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯀꯔꯤꯕꯨ ꯊꯣꯛꯂꯝꯒꯗꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯆꯔꯥꯡꯅꯗꯨꯅ ꯂꯩꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯊꯦꯡꯖꯜꯂꯛꯂꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯍꯦꯝꯕꯒꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯍꯦꯝꯕꯅ ꯀꯅꯥꯅꯣꯅꯦ ꯅꯥꯀꯣꯡ ꯑꯁꯤꯗ ꯃꯤ ꯑꯃꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯁꯤꯕꯣ ꯑꯩꯕꯨ ꯃꯄꯥꯟꯗ ꯃꯤ ꯎꯅꯕ ꯂꯥꯛꯄ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯍꯦꯝꯕ ꯃꯄꯥꯜꯗ ꯄꯔꯞ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ ꯃꯗꯨꯗ ꯍꯦꯝꯕꯅ ꯀꯅꯥꯅꯣ ꯏꯕꯨꯡꯉꯣ ꯅꯈꯣꯏꯗꯤ ꯀꯅꯥ ꯎꯅꯒꯦ ꯍꯥꯏꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯇꯥꯃꯣ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯎꯅꯕ ꯂꯥꯛꯆꯔꯤꯕꯅꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯨꯁꯤ ꯅꯈꯣꯏꯕꯨ ꯃꯅꯨꯡ ꯀꯥꯡꯕꯨꯔꯅꯦ ꯍꯩ ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯂꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯂꯥꯛꯂꯨꯀꯣ ꯅꯨꯃꯤꯗꯥꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯤ ꯐꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯍꯦꯝꯕ ꯏꯃꯨꯡꯗ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯇꯨꯡꯗꯒꯤ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯀꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯂꯩꯊꯣꯔꯛꯄꯗ ꯅꯤꯄꯥ ꯑꯗꯣ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯍꯦꯝꯕꯅ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯀꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯑꯣꯡ ꯑꯃꯗꯤ ꯇꯧꯔꯛꯂꯦꯁꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯜꯂꯒ ꯌꯦꯅꯈꯥ ꯂꯨꯈꯥꯗꯒ ꯂꯨꯝꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯃꯍꯥꯛ ꯆꯦꯞꯊꯔꯒ ꯆꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯗꯨꯗ ꯃꯍꯥꯛ ꯄꯔꯞ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯦ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯏꯃꯨꯡꯂꯣꯝꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯒꯨꯗ꯭ꯔꯨꯡ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯈꯤ ꯍꯦꯝꯕꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯇꯗꯤ ꯂꯩꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯦꯝꯕ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯁꯤꯜꯂꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯃꯍꯥꯛ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯂꯩ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯦꯝꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯊꯣꯔꯛꯇꯕ ꯑꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜꯅꯔ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕꯅ ꯃꯍꯥꯛꯄꯨ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯍꯦꯝꯕ ꯃꯍꯥꯛ ꯍꯧꯒꯠꯅꯕ ꯇꯧꯕꯗ ꯃꯀꯣꯛꯇꯨ ꯌꯥꯝꯅ ꯉꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯀꯔꯤꯅꯣꯗ ꯀꯣꯛꯁꯤꯅ ꯑꯣꯟꯊꯣꯛꯅ ꯉꯥꯎꯔꯤꯕꯁꯤꯅ ꯉꯔꯥꯡ ꯈꯔ ꯍꯦꯟꯖꯟꯅ ꯄꯥꯏꯁꯤꯟꯈꯤꯕ ꯑꯗꯨꯗ ꯇꯧꯔꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯍꯦꯝꯕ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯍꯤꯞꯂꯒ ꯑꯗꯨꯝ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯣꯏꯅꯨꯗꯨ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯕꯤꯔꯕꯒꯦ ꯉꯍꯥꯡꯉꯩꯗꯤ ꯉꯟꯇꯥ ꯍꯧꯒꯠꯂꯤ ꯑꯗꯨꯗꯨꯒ ꯉꯁꯤ ꯊꯦꯡꯅ ꯍꯧꯒꯠꯂꯗꯤ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯍꯣꯏꯅꯦ ꯀꯣꯛꯁꯤ ꯈꯔ ꯉꯥꯎꯔꯤ ꯇꯧꯏ ꯑꯗꯨꯅꯅꯤ ꯇꯧꯔꯤꯁꯤ ꯅꯪꯒꯤ ꯀꯣꯛ ꯉꯥꯎꯕꯩ ꯒꯨꯂꯤꯗꯨꯕꯨ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯅꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯣ ꯀꯩꯅꯣꯝꯃ ꯆꯥꯔꯒ ꯆꯥꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯆꯤꯜꯂꯥꯎꯁꯦ ꯃꯥꯏꯃꯤꯠꯀꯗꯣ ꯑꯝꯇ ꯑꯅꯥꯕꯗꯕꯨ ꯑꯗꯨ ꯂꯩꯕ꯭ꯔꯥꯅꯦ ꯆꯠꯂꯣ ꯒꯨꯂꯤꯗꯣ ꯄꯣꯔꯛꯑꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯅꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯒꯨꯂꯤ ꯑꯗꯣ ꯂꯧꯔꯨꯔꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯐꯣꯏ ꯑꯃ ꯄꯤꯁꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯂꯐꯣꯏ ꯑꯗꯣ ꯆꯥꯁꯜꯂꯤ इसिंग खरा थलब मतुंगदा गुली अदु चासनखी अदु फावबदा हेमबा मकोक ngawbudu ifat phatlamti mahak phongkatpa phawba ngamsilaktri makok ado ngawmon khibana matam adutta hembana khalli karinoda aina thabak chatlamdai thabak losalakba matam masida isa nungairaktribasina aina hek tawwa thabak simanane kumga laiga paba haibadu hek tawi hai taribra nangbo khari haige मी उनब लाक्लबदी आइगे कादा चंगहलौ अदुगा कनागुंबा चिंगनब मी लेरबदी आई लेति आइना खुंखोको अदुगा मी अदो कनानो करिनो हाइबदु ममिंग मथा हंगु नोखोइना ngangnabadu ai somda तागे अदुदा करिगुंबा आइना मिसक खंगबा मी यरoknabadi खौदेम लबके अहम आहा हाइदा नंगोद इंगित पिरक्के अदुदा कौसलौको आई मिट पांगो फावबा हेंगमद्रे ngakta दुमिन हिक्के अदुमना हाइरकपदुदा थोइनुसु होय हाइदुना महाक मपालोमदा थोखरे अदुगा महाकी तौगदब थबकसिंग तौदुना लेख्रे मतम अदुते हेमबना फमुंग अदुता ममित उइसल्लगा
mahak longna hiptuna leidingai mahakki manakta kanagumba ama changsilaklaga phamtharakli matam aduda hembana mi laubro as koksi nangbo ngaurambadagi li taruklene sorga chi phun phungladana pukaji tai kangkhlakpagum tawri gyal nga tabja na treda tawri thabakse aibo thengthadringai asida hospital da talobuna phagadori bra ha hanglibudu amata khumdabudu de hembana hai nangbo aina ngalibasi kari mata tadrabro asumna hairaga hembana leithorokpadati kanasu leiramdi hemba karino ne haiduna nahaktang di khanjani haujikta kanagumba ama mahaki manakta laklaga phamthakhiba adupu mahaki nupi thoinu natabara ne haiduna wakhan khanduna leiringai thoinu mapanda kanagumba maga wari sanakhibagi khonjel tai matam aduta hembana kanano ne mapanda wari sanari basina haujik phamlam libuduna kana aina mit ushin khibuda aisi katang kyan ngawra male adumna khanduna leiringai hembagi manakta thoinu parap changchilakli adutuga hakchang khara nungai birabro iruja maithaja naba tarosiraba hai yani ne aibo hakchang chi nungai ti hospital da chapna phagadra na khalam libani kanano hojinanga wari sari baduna kaino haisibo aidi kanam taga wari sari na hai hori kanangbu mangol da kanaga no mo wari sakhiba daine nangbo as aidi chaksangda lai haibani mi nangbo kari nang chaksangda leiba ngaikho ngasai ibani wari sanaraba matungda nang aigi nakta laktuna phamlambro phamlamdeda phamlamdi ai yararoi hospital da amtang chananaba tausi nangki chak chaba khotpa irujabaga lairi gari do thorang to asum na hairakpadu ta thoinusu hoi haiduna mahak sumpi maro loisankhri aduga hembabu sauduna puthokba honai adubu hempa makok ngawman khibana mahak awgatpa phawba ngamdaduna phamungda bom launa amu haithaki tawribasi da yararoi khangladuna hembana hai aige foldane nupa macha mal kaudaba yararoi maming dubu aibo hori kan jangam banida adum na hairakpada thoinuna ibom charo haidun hangakli maduda hembana hoine ibom chadam ta fol tawne kari noina mi maming gasina kausalak libasina asumna wakhan khandun leiringai thoinuna hembagi foladu lawduna ibom chada fol tawduna haujik hembado makok ngawduna karinoma tawduna leiri aduna hospital da amukta chamin silla o haiduna kaukri matam aduta ibom chasu hoi laklage ai somda thabak ama paisilure masi loigadore masi loibaga laklage minute kunmuktamak ngairammo hairakli matam aduta hoi hainaraduna thoinusu phone thamkhri hembana hai surgasi ipun phungatladana pukasi pangkangda kangkhatpugum ningkhre ai ki puksibu kangkhatpran henangbo kaino haibidubo pupudi handagi khradi kangni ado karimtadi henkatira as isasi lengam sangam tabugum tobi othokdo wakhre magi bom cha haibuduna ne kitang thuna lakpidabadi phagadabani nati aina ngasai chasingki buguli du ona khraba jala hai nangi dubu abu kana ba guli ke pisilak da brane nangbo kaino haibidubo aibu guli masa khangda badawna hoida adu hangbagi wani tawriba singasida hemba karino haiba gyan tadi masana marol ama wariba lengam sangam daba makukna marol mangawba jat ki thabak kaya ama tarokpa sida hemba mahak siraga tawriba jala haiduna ipai thabai dakli masigi matungda ibom chado parap lakle matam madutta hembagi kada changsilaktuna kaido birabage tamo haiduna hangi hembara airo ngarang khara hendin kirnara karino khangdre koksi pangau da ngawi sorga si ipun pungatladana puksi isak sai adugane puksi chune kangkhatpagum towi ibani hospital phawudang chalusi natei maga asumna haineraduna thoinu hemba amadi bomsa mokhoi ahum punna hospital da hebabu ibomsa na pamgum lakum tawduna puthuраklaga hospital da punna lakminari hospital jawrabada hembabu doctor na yamna kupna kari tawbage haiduna check tawduna yengli adabu doctor ge saita ge thi kari amata tawdi haiduna khumakli kokta kari gumba soiba mata sulaiti haiduna masiri ge di kok ngawri badu pharana ba amati puk abu kari badu pharana bage damakta hidat langthak khara sasi haiduna hidat langthak khara iraga thadorakli hemba hidat langthak singa du charabasu kari mata ikang kanadana mahak phamungda dumak leiri matamdi basom thengting kibana ibom chana
tamo hꯧjikti irak tak charbanina pharaklagarida ado tamona sinabiba thabak singdu ai amtang mathang kumna sina haudrabadi yaroidori aduna ai chananaba tawrage aduduga nungda nungairaktragadi amuk kawbiro tamo hoi bomsa nangna khara ai ting khara pau yum sida miron ga leitabaga atei basna di kari ngamluni aduna ne aina phol hak tawbaga nang lauko hoi phani tamo adudi ai amuk chalukhige hoi chalo asumna hairakpa adutta hembagi manakta phamlamba ibomcha parap thokri thoinuna ibomcha bu mangol phawba thinduk luri matam aduda thoinuga ibomcha ga no khiduna wari watai sanabagi khonjel hembada tari madu tabada hembana ai ni somda hakcha nungai tadana leiraga mana nupa na haga gega wari ga sanaradana masigi nupisi kayada yengone mase asum naw khandro leiringai thoinu wakal khara nungai tadana changi aduga khara phabira bro karmai tawgi hoi phabalai nang ga ibomcha ga hainajibadu kari su hainatina hoi nasin thiro hawika mangolda na khoi no kheduna wari sanaribadu ai siana abe henjalagde sirani haidana khoi harauri bro as taningde ko kari wangak sangan wodubo ibomcha do chalamdai do da iteima chalurage sikatani hairamba ina so hoi ibongo haibadani sibu kaidoroge no kheduna wari sanai gaina kraida noge no pagamda changte ko ai noi adum nai ngonda midam gado aina si khagadi nang ibomcha ga lagi sini nang khalise as kaidoroge banangbo ngahangai haidabu wa yam ngangi hoi nang ngahan makai tawdaba thabak taroknabadi ngahan makai ngangdaba wa yam nga kani ko swaida kuida lebiranu yengchan ndena sakto asumna hemba sat phalano da mai do lesinki thoinu tawriba se khara singnaraduna maha amaiba amagi manakta chatuna maiba tanarage haiduna khalli adubu hemba hunduklamadi yadabanina mahakna phone tawduna mahaki mapamgi mamada phone tawkhri mamado paw adu tabada nungthil numitang waram adu laklage hairamlaga phone adu thamkhri thoinu mamado khara thuna laklabadi fakhrani da haiduna leiri somtana hembato wari watai sanaba yasalakri isau palangda langri nanga wari sanari boto kanano nang ai khangana nupa koirabra haiduna matamaruda thoinuna asukkuya leminnarakpasi adugumba wahai nobata phawwa haidabani aduga ngasi nahangna tawribasi karino haiduna makhoi ani do tattana khanara khalakli somdana kamdori thauba asomda hembagi mayumaduda kari bu tholomgadoribano haiduna mahak wakhal jamna charangnari maram aduna hembagi lekaida laktuna hembado kari tawribajano haiduna yengchinabagi damakta lakli matamdu nungthilgi pung ahumuk tarabani thawbana adumna hembagi lekaida lakpa adutta thawbubu hana masak khangba miyoi amana thawbubu kaurukli matamaduda thawbana karomdagi noi thajatana asumna hairakpaduta miyoi aduna aisi nangbu ubududa changchalakliwani kadaya chakke haibano nangbo adumna hanglakpaduta thawbana sida thaba ama lei adugi lakpani noigi hembadubu karmain tawrige dubu mana handak thabak ama tanabadu phangkhrabro adumna hairakpada miyoi adudi khangjadabanina hembadu thabak kadu chapangdo mandrida ngarang kainoma tawroi haibra karino ngasayu hospital daga yamna chakhibani haujiksu karino yamna ngange dana makhoi lawnakhibagi makhol tai mati mano mama hoi kauraga wayen nani ran tawnakhibani aisu haifiti tangami adu lawna khalakpadu da aisu haniraktra amuk tholakle maduki hem baiba nupa adu ngan makhai tawdaba thabaka yamna tawkhalakli ha kaidoraba hema sirabo sidi henangsu aina haidi koigi yumthangnaba hembadu ngan makhai tawdaba mawong haibati mi singsi lana uba maha ki nupidubu aina koirabra ka kaidan tawklabi wanida nangdi kari khumiba aina hera karaidagi wanoda aikoidi iki nupi lejari ka kaidana isu kari khara khumamme adu mana nongta haiba maruk nati mana dak tawklibasi ai kyantadi phare adudi aisu amuk chalukhige nangbu thabak lakpani daine mane ado ring dang mayam nong atang punjidana yayi asumna thauba duga miyo duga wari ngak sanaraba matungda nipa ado chatkri thauba gari khamlaga ngahak
ꯍꯦꯝꯕꯒꯤ ꯌꯨꯝ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯆꯦꯡꯉꯛꯂꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯃꯥꯏ ꯍꯟꯗꯨꯅ ꯊꯧꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯇꯥꯎ ꯊꯧꯕꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯀꯗꯕ ꯅꯠꯇ꯭ꯔꯅꯤ ꯃꯥꯗꯤ ꯑꯗꯨꯒ ꯍꯜꯂꯒ ꯊꯧꯈ꯭ꯔꯤꯅꯤ꯫ ꯃꯥꯒꯤꯁꯤ ꯄꯣꯠ ꯆꯩ ꯀꯥꯎꯔꯝꯕꯒꯤ ꯑꯣꯏꯔꯖꯥꯠꯂꯥ? ꯀꯅꯥꯅ ꯈꯪꯕꯅꯣ? ꯍꯟꯗꯛꯇꯤ ꯍꯦꯝꯕꯁꯨ ꯈꯔ ꯉꯥꯎꯕ ꯍꯧꯔꯛꯂꯦ, ꯑꯁꯤꯁꯨ ꯈꯔ ꯉꯥꯎꯕ ꯍꯧꯔꯛꯂꯅꯤ꯫ ꯊꯤꯀꯥ ꯇꯧꯕ ꯉꯩ ꯍꯟꯗꯛꯇꯤ ꯉꯥꯎꯔꯣ ꯉꯥꯎꯔꯣ ꯍꯥꯏꯁꯤꯅꯤ꯫ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯅꯨꯄꯥ ꯑꯗꯣ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯊꯧꯕꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯈ꯭ꯔꯤꯗꯨꯅ ꯑꯃꯥꯏꯕ ꯃꯪꯒꯣꯜꯖꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯣꯜꯖꯥꯎ ꯊꯧꯕ ꯂꯥꯛꯄ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛꯇꯨ ꯁꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯒꯦ ꯇꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨ ꯊꯧꯕꯅ ꯑꯣꯖꯥ 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 ꯑꯩ ꯍꯦꯛꯇ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ, ꯀꯩꯗꯧꯕꯤꯔꯕꯒꯦ ꯑꯣꯖꯥ ꯑꯩ ꯎꯔ ꯆꯦꯜꯂꯤꯁꯤꯕꯣ? ꯍꯥꯏ, ꯅꯪ ꯎꯔꯒ ꯆꯦꯟꯕ ꯅꯠꯇꯦꯅꯦ, ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯣꯠ ꯑꯃ ꯄꯤꯒꯦꯗꯅ ꯊꯝꯕ, ꯅꯪ ꯎꯕꯁꯤꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯅ ꯂꯧꯊꯣꯛꯄ ꯆꯪꯒꯦꯅ ꯆꯦꯟꯁꯤꯜꯂꯤꯕꯅꯤ꯫ ꯍꯥꯏ, ꯅꯪ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤꯅꯣꯅꯦ? ꯑꯣꯖꯥ, ꯑꯣꯖꯥꯅ ꯇꯧꯕꯤꯕ ꯊꯕꯛꯇꯨ ꯃꯥꯏ ꯄꯥꯛꯂꯤ, ꯑꯗꯨꯗꯨꯒꯤ ꯑꯩ ꯍꯥꯏꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯇꯣ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯁꯣꯏꯗꯦ ꯍꯥꯏꯕ꯭ꯔꯣ? ꯃꯈꯥ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯄꯥꯎ ꯄꯤꯔꯛꯎ, ꯑꯗꯨꯒ ꯑꯩꯉꯣꯟda ꯇꯝꯂꯨꯔꯣ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯊꯪ ꯁꯨꯝ ꯇꯧꯔꯛꯀꯦꯁꯦ, ꯅꯠꯇꯦ ꯀꯔꯝꯍꯥꯏꯅꯕꯨ ꯇꯧꯍꯧꯔꯒꯦ? ꯑꯣꯖꯥ, ꯑꯩꯒꯤ ꯍꯦꯝꯕ ꯍꯥꯏꯕꯗꯨ ꯃꯥ ꯈꯔ ꯅꯥꯔꯕ ꯖꯥꯠꯅꯤ, ꯍꯣꯁꯄꯤꯇꯥꯜꯗꯒ ꯆꯠꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ꯫ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯃꯤꯒꯁꯤ ꯄꯉꯥꯡꯗ ꯉꯥꯡꯉꯦꯗꯅ ꯍꯥꯏ꯫ ꯂꯥꯟꯅ ꯎꯕ ꯃꯇꯩ ꯃꯅꯥꯎ ꯈꯟꯅꯕꯒꯁꯨ ꯍꯧꯔꯛꯑꯦꯅ ꯍꯥꯏ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯅ ꯊꯕꯛꯇꯨ ꯀꯟꯇ꯭ꯔꯦꯛꯇꯨ ꯑꯩꯅ ꯄꯥꯏꯕ ꯌꯥꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯣꯖꯥ꯫ ꯍꯣꯏꯅꯦ, ꯅꯣꯏꯒꯤ ꯀꯟꯇꯦꯛꯇꯨ ꯑꯩ ꯈꯪꯗꯦꯅꯦ꯫ ꯑꯗꯣ ꯊꯕꯛꯇꯨ ꯃꯥꯏ ꯄꯥꯛꯂꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯛꯑꯣꯗꯅ꯫ ꯑꯣꯖꯥ, ꯑꯗꯨꯒꯤꯗꯤ ꯂꯥꯛꯆꯔꯤꯕꯁꯤ ꯍꯥꯟꯅ 1,000 ꯄꯤꯖꯔꯝꯃꯦꯗꯅ, ꯁꯦ 5,000 ꯄꯥꯏꯁꯟꯕꯤꯌꯨ꯫ ꯀꯔꯤꯅꯣꯗ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯊꯕꯛꯁꯤꯒ ꯅꯪꯅ ꯄꯤꯔꯤꯁꯤꯒ ꯑꯣꯟꯊꯣꯛꯅ ꯇꯥꯏꯑꯣꯟꯅꯈ꯭ꯔꯦ꯫ ꯑꯣꯖꯥ, ꯌꯥꯝꯃꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯔꯥ? ꯅꯠꯇꯦ, ꯌꯥꯝꯃꯟꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯕꯨ ꯃꯟꯇꯤꯛꯅꯕꯗꯤ ꯌꯥꯕ ꯅꯠꯇꯦ, ꯅꯪꯅ ꯑꯄꯤꯕ ꯈꯔ ꯂꯧꯕ ꯇꯥꯕꯅꯤ꯫ ꯊꯋꯥꯏꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯣꯖꯥ, ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯀꯔꯤꯝꯇ ꯇꯧꯕꯤꯒꯅꯨ, ꯁꯦ 2,000 ꯍꯥꯞꯆꯤꯟꯖꯔꯒꯦ꯫ ꯁꯤ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯔꯦꯗꯅ ꯁꯦ꯫ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨꯅ ꯐꯒꯠꯂꯛꯄꯒꯤ ꯄꯥꯎ ꯇꯥꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯥꯛꯎ, ꯃꯈꯥ ꯇꯥꯕ ꯊꯕꯛ ꯇꯧꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯧꯕ, ꯍꯣꯏ ꯑꯣꯖꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯧꯕ ꯆꯠꯈ꯭ꯔꯤ꯫ ꯃꯪꯒꯣꯜꯖꯥꯎꯅ ꯃꯁꯤ ꯈꯔ ꯊꯣꯛꯀꯗꯧꯔꯤꯁꯦ, ꯑꯁꯨꯝꯅ ꯈꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯊꯧꯕ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯇꯥꯗ ꯋꯥꯐꯝ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯝꯂꯤ꯫ ꯂꯇꯥ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯀꯌꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯇꯧꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯧꯕ ꯃꯤꯑꯣꯏ ꯈꯔ ꯎꯅꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯦꯝꯕ, ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯍꯦꯝꯕꯒꯤꯅ ꯃꯅꯦꯝꯄꯣꯛ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯃꯅꯦꯝꯄꯣꯛ ꯑꯗꯨꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯥꯛꯇ꯭ꯔꯒ ꯑꯩꯅ ꯅꯥꯔꯒ ꯁꯤꯔꯝꯗꯥꯏ ꯑꯁꯤꯗ ꯂꯟ ꯊꯨꯝ ꯂꯁꯦ ꯂꯧꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯪꯆꯩꯗ ꯆꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯅ ꯑꯩꯒꯤ ꯏꯌꯥꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ, ꯅꯍꯥꯟ ꯃꯈꯩ ꯍꯥꯏꯗꯕ ꯋꯥꯅꯤ, ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯥ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯔꯥꯝ ꯇꯧꯕ ꯏꯌꯥꯅꯤ, ꯀꯔꯤꯅꯣꯃ ꯇꯧꯔꯦ, ꯃꯁꯦ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯂꯩꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯗ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯅꯁꯨ ꯑꯩꯁꯨ ꯑꯗꯨꯝꯅ ꯆꯤꯡꯅꯔꯤꯕꯅꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯅꯨꯒꯤ ꯃꯃꯥꯅ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯄꯥꯕꯨꯡꯗ ꯍꯥꯏꯔꯒꯦ, ꯑꯗꯨꯒ ꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯁꯤ ꯍꯥꯏꯔꯤ꯫ ꯊꯣꯏꯅꯨꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯑꯗꯣ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯅꯨꯒꯤ ꯃꯃꯥꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯊꯣꯏꯅꯨꯒꯤ ꯃꯄꯥꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥ ꯍꯦꯝꯕꯒꯤꯅ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯑꯩ ꯈꯪꯉꯦ, ꯃꯈꯣꯏ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯁꯤꯡꯁꯦ ꯑꯗꯨꯝꯅ ꯍꯦꯛ ꯆꯩꯊꯔꯕꯅꯤ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯊꯝꯕꯧ ꯀꯧꯕ ꯑꯃ ꯂꯩ, ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯨꯔꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯊꯣꯛꯈꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯇꯝꯗꯤ ꯈꯔ ꯊꯦꯡꯖꯜꯂꯛꯂꯤ꯫ ꯍꯦꯝꯕꯒꯤ ꯂꯣꯏꯅꯕꯤ ꯊꯣꯏꯅꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯍꯦꯝꯕꯅ ꯁꯣꯝꯗ ꯆꯨꯔꯣꯟ ꯄꯔꯣꯟ ꯄꯪꯂꯣꯟꯗ ꯂꯣꯜꯂꯤ, ꯑꯗꯨꯒ ꯀꯔꯤꯅꯣ ꯈꯪꯗꯦ ꯈꯥꯛꯁꯨ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛ ꯑꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯛꯄꯗꯨꯗ ꯊꯣꯏꯅꯨ ꯆꯥꯛ ꯊꯣꯡꯂꯝꯕꯗꯒꯤ ꯄꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯍꯦꯝꯕꯗꯣ ꯐꯝꯕꯥꯡ ꯑꯗꯨꯗ ꯏ ꯃꯌꯥꯝ ꯑꯃ ꯑꯣꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯤ, ꯑꯗꯨꯗꯨꯒ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯏꯕꯣꯝꯆꯥꯗ ꯐꯣꯟ ꯇꯧꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯒꯤ
ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯤꯕ ꯏꯕꯣꯝꯆꯥ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯂꯒꯦ ꯏꯇꯩꯃ ꯍꯥꯏꯔꯛꯂꯒ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯕꯣꯝꯆꯥꯗꯣ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯅꯤꯒ ꯇꯧꯗꯨꯅ ꯍꯦꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯅ ꯍꯦꯝꯕ ꯏ ꯎꯔꯗꯨ ꯐꯥꯎꯕ ꯆꯕꯦꯡ ꯆꯕꯦꯡ ꯉꯥꯡꯕ ꯂꯦꯞꯇꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯕꯛ ꯑꯁꯤ ꯑꯔꯥꯏꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯍꯣꯏꯗꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯂꯥꯛꯂꯒꯦ, ꯅꯄꯥꯕꯨꯡꯁꯨ ꯑꯃꯥꯏꯕ ꯑꯃ ꯎꯅꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯕꯣꯝꯆꯥ ꯍꯣꯏꯗ ꯌꯧꯁꯤꯜꯂꯛꯂꯗꯨꯅ ꯍꯦꯝꯕꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯅꯕ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯍꯦꯝꯕꯗꯤ ꯆꯠꯁꯦ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯌꯨꯝꯁꯤꯗ ꯑꯩ ꯑꯗꯨꯃꯛ ꯂꯩꯗꯣꯔꯤꯅꯤ, ꯑꯩ ꯌꯨꯝꯁꯤꯗ ꯁꯤꯗꯣꯏꯅꯤ, ꯅꯈꯣꯏꯅ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯆꯨꯔꯣꯟ ꯄꯔꯣꯟꯗ ꯂꯣꯜꯂꯤ꯫ ꯑꯗꯨꯒ ꯃꯁꯥꯗꯣ ꯐꯗ꯭ꯔꯥꯛ ꯑꯁꯤꯕꯒꯨꯝ ꯂꯩꯈ꯭ꯔꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕ ꯊꯣꯏꯅꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯍꯦꯝꯕꯕꯨ ꯄꯨꯗꯨꯅ ꯄꯔꯞ ꯂꯥꯛꯂꯤ, ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯒ ꯂꯣꯏꯅꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕꯗ ꯗꯣꯛꯇꯔꯅ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯃꯥꯒꯤꯁꯤ ꯆꯈꯥꯎꯁꯤ ꯈꯔ ꯕꯦꯔꯥ ꯂꯩꯕ ꯃꯥꯜꯂꯤ, ꯑꯗꯨꯅ ꯆꯈꯥꯎꯁꯤ ꯐꯅꯅꯕ ꯀꯔꯤꯒꯨꯝꯕ ꯍꯤꯗꯥꯛ ꯈꯔ ꯊꯥꯅꯅꯕ ꯇꯧꯁꯤ꯫ ꯑꯗꯨꯕꯨ ꯆꯈꯥꯎꯁꯤ ꯗꯥꯏꯔꯦꯛ ꯁꯣꯛꯑꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠꯇꯤ ꯐꯪꯗꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯏꯕꯣꯝꯆꯥꯅ ꯗꯣꯛꯇꯔ ꯆꯈꯥꯎꯗꯨꯗꯣ ꯗꯥꯏꯔꯦꯛ ꯁꯣꯛꯑꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠꯇꯤ ꯐꯪꯗꯦꯗꯅ ꯍꯥꯏꯔꯒ ꯀꯔꯝꯍꯥꯏꯅ ꯆꯈꯥꯎ ꯁꯣꯛꯄ ꯍꯤꯗꯥꯛ ꯊꯥꯒꯗꯧꯔꯤꯕꯅꯣ? ꯃꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯆꯈꯥꯎ ꯁꯣꯛꯄꯁꯨ ꯆꯥꯕ ꯌꯥꯕ, ꯁꯣꯛꯇ꯭ꯔꯒꯁꯨ ꯆꯥꯕ ꯌꯥꯕ ꯍꯤꯗꯥꯛꯅꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯂꯧꯔꯤꯕ ꯇꯦꯁꯁꯤꯡꯁꯤ ꯔꯤꯖꯜ ꯂꯥꯛꯂꯕ ꯀꯥꯟꯗ ꯃꯉꯣꯟꯗ ꯂꯩꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯒꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯑꯗꯨꯒ ꯏꯕꯣꯝꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔꯅ ꯔꯤꯖꯜꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯉꯥꯏꯔꯣ, ꯑꯗꯨꯒ ꯔꯤꯖꯜꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯅ ꯅꯈꯣꯏꯗ ꯂꯩꯅꯥ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯔꯒꯦ ꯍꯥꯏꯔꯗꯨꯅ ꯉꯥꯏꯃꯤꯟꯅꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯄꯗ ꯗꯣꯛꯇꯔꯅ ꯔꯤꯖꯜ ꯑꯗꯣ ꯐꯪꯂꯤ꯫ ꯑꯗꯨꯕꯨ ꯔꯤꯖꯜ ꯑꯗꯨꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯂꯩꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯒꯤ ꯂꯣꯏꯅꯕꯤ ꯊꯣꯏꯅꯨ ꯉꯛꯆꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯌꯨꯝꯗꯣꯝꯗ ꯑꯃꯨꯛ ꯄꯨꯊꯔꯛꯂꯤ꯫ ꯌꯨꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥ, ꯍꯦꯝꯕꯒꯤꯅ ꯃꯅꯦꯝꯄꯣꯛ ꯑꯃꯗꯤ ꯍꯦꯝꯕꯒꯤ ꯃꯀꯨꯕꯣꯛ ꯑꯗꯨꯁꯨ ꯐꯝꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗꯨꯗ ꯇꯔꯥꯝ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯟꯈ꯭ꯔꯤ꯫ ꯍꯦꯝꯕꯗꯤ ꯍꯧꯖꯤꯛꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯆꯣꯔꯣꯟ ꯄꯥꯔꯣꯟ ꯂꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯃꯄꯥꯕꯨꯡꯗ ꯑꯃꯥꯏꯕ ꯍꯥꯏꯕꯗꯨ ꯄꯨꯕꯤꯔꯛꯂꯕ꯭ꯔꯥ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯅ ꯍꯥꯏꯔꯝꯂꯕꯅꯤ, ꯅꯨꯃꯤꯗꯥꯡꯗ ꯂꯥꯛꯄꯗꯤ ꯃꯥ ꯅꯨꯡꯉꯥꯏꯔꯔꯣই, ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛ ꯂꯥꯛꯂꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯂꯦ, ꯑꯩꯅ ꯂꯧꯕ ꯆꯠꯂꯨꯒꯗꯧꯔꯤꯕꯅꯤ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯗ ꯃꯥꯅ ꯁꯨꯝ ꯑꯥꯗꯒꯤ ꯌꯦꯡꯂꯛꯄꯗꯅꯦ ꯏꯕꯨꯡꯉꯣꯁꯤ ꯃꯤꯒꯤ ꯃꯤꯠꯌꯦꯡ ꯈꯔ ꯆꯪꯉꯤ, ꯑꯗꯨꯅ ꯍꯤꯒꯥꯏ ꯋꯥ ꯇꯧꯕ ꯄꯣꯠꯁꯦꯝ ꯈꯔ ꯆꯪꯂꯦ, ꯑꯗꯨꯅꯅꯤꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯅꯅꯦ ꯍꯌꯦꯡ ꯑꯣꯖꯥ ꯑꯃꯥꯏꯕꯗꯨ ꯂꯥꯛꯂꯒ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯏꯕꯨꯡꯉꯣꯁꯤ ꯄꯣꯊꯥꯖꯔꯁꯅꯨꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯅꯨꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯐꯃꯨꯡꯗ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯍꯦꯝꯕꯗꯣ ꯃꯃꯤꯠ ꯑꯗꯣ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯂꯒ ꯃꯃꯤꯠ ꯑꯗꯨꯅ ꯀꯗꯥꯏꯗꯅꯣ ꯑꯃꯗ ꯐꯠ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯝꯕꯅ ꯈꯪꯌꯦꯡ ꯌꯦꯡꯊꯣꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯣꯏꯅꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯍꯥꯛ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯏ, ꯑꯗꯨꯒ ꯀꯤꯕꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛꯁꯨ ꯇꯧꯏ꯫ ꯊꯣꯏꯅꯨ, ꯀꯩꯗꯧꯔꯕꯒꯦ ꯅꯪꯕꯨ, ꯀꯔꯤ ꯎꯔꯕꯒꯦꯕ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯆꯦꯟꯈꯤꯒꯦ ꯇꯧꯔꯛꯄꯗ ꯊꯣꯏꯅꯨꯅ ꯃꯍꯥꯛꯄꯨ ꯅꯝꯁꯤꯟꯗꯨꯅ ꯐꯥꯅꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯐꯥꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯅꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯉꯩ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯑꯁꯣꯝꯂꯣꯝꯗꯒꯤ ꯃꯃꯥꯅ, ꯍꯥꯏꯕꯗꯤ ꯊꯣꯏꯅꯨꯒꯤ ꯃꯃꯥꯅ ꯁꯠ ꯂꯣꯟꯁꯤꯟꯈꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯍꯦꯝꯕ ꯌꯥꯝꯅ ꯀꯟꯅ ꯊꯣꯡ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯊꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯊꯤꯟꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯇꯁꯦꯡꯅ ꯆꯩꯅꯥꯈꯣꯜ ꯐꯪꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀꯔꯤꯃꯠꯇ ꯅꯥꯗꯕꯒꯨꯝ ꯑꯁꯨꯝ ꯊꯤꯟꯕꯗ ꯏ ꯊꯣꯛꯂꯤ꯫ ꯇꯧꯔꯤꯕꯁꯤꯗ ꯊꯣꯏꯅꯨ ꯀꯟꯅ ꯂꯥꯎꯔꯒ ꯀꯞꯂꯤ꯫ ꯊꯣꯏꯅꯨꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯞꯄꯗꯒꯤ ꯍꯦꯝꯕꯗꯣ ꯀꯔꯤ ꯑꯃꯨꯛ ꯈꯜꯂꯕꯅꯣ ꯈꯪꯗꯦ, ꯄꯔꯞ ꯐꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯀꯣꯛ ꯉꯥꯎꯔꯦ, ꯃꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ, ꯑꯗꯨꯒ ꯃꯈꯨꯠꯀꯤ ꯆꯩꯅꯥꯈꯣꯜꯗꯣ ꯍꯧꯖꯤꯛꯇꯗ ꯐꯪꯂꯛꯄꯒꯨꯝ ꯀꯟꯅ ꯂꯥꯎꯈꯠꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕꯗꯣ ꯑꯁꯤꯕꯒꯨꯝ ꯇꯨꯃꯤꯟꯅ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯤ꯫ ꯊꯣꯏꯅꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯁꯣꯛꯂꯤꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯥꯞꯄꯤꯗꯨꯅ ꯐꯤꯅ ꯌꯦꯠꯁꯤꯜꯂꯤ꯫ ꯇꯧꯔꯤꯕꯁꯤꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯅ ꯇꯞꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯔꯛꯂꯒ ꯀꯔꯤ ꯇꯧꯔꯤ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯊꯣꯏꯅꯨꯅ ꯋꯥ ꯉꯥꯡꯒꯅꯨ, ꯃꯍꯥꯛ ꯇꯨꯝꯈꯤꯕꯗ ꯉꯥꯏꯔꯤ ꯍꯥꯏꯔꯛꯄꯗꯒꯤ ꯇꯨꯃꯤꯟ ꯂꯩꯅꯔꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕꯗꯣ
tumina adumak laikri numit adugi ahing nongyai gi matamni thoinu gi mamadi atopa ka amata tumduna leiri thoinu di tumthaba yadana hembagi manakta phamlaga hembada yengduna leiri bani matam adu ta hembato maya ado krak asum sikli tawriba adu ta thoinu na kaiduna mana tawriba sipo haiduna wakal khandun leiri ngai hembana murum soli hembana adumna murum soli badu ta karino haiduna mana kong thanginduna tarui matam adu hembana hairiba si hatkani loina hatkani aina halatawni asumna murum soliba adu ta thoinu na kaino mana hatkani hari sibo ana wera bazano asumna khalaga akoibu da kolei leidunu yengi matam adu ta ka adugi sayeng mingsel adu ta kana gumba amagi saktamba ma taribadu thoinu na uraki madu ubada thoinu swai lawi karino haiduna mahagna thoinu na mingsel adugi manakta changsilubadadi tariba saktam madu kana amatagi oiramdi mahake mapuroiba hembagi saktam oiduna leirami matam maduda thoinu na yamna kanna lawraga hembada leisilapadadi hebato maya launa kathoklaga masa to longthi thiklaga leiramli madu ubada thoinu kanna lawraga senthoke haiduna thungodo khanghang hangduklubada mahaki mamado haibadi thoinu gi mama adu mahak masa mana ifa pharaga mamit aduna kuchit kutlaga maya do launa kathoklaga higatlaga leiramki madu ubada thoinu yamna kanna lawki mahakna adumna hek lawkhibuga mahak mikap khangthok tholakli mahak kangtholgi ngathafam oiriba lukhumgi phambak aduda ngatharaga ngahak uyuraba jatni mahana adumna kanna lawraga mikap tholakpadati mahaki manakta tumhoba hemato leiramdri kadaida thakhraba jatno haiduna kolei leidunu jing'i adubu thong hangtulaga leirambaduta mapanda sodana tholamlagani haiduna hemabu kauraduna thoinu mapanda chenthorakli matamaruda thoinugi mamasu kariyamuk tawre haiduna mahaksu haugalekli aduduga thoinugi matung induna tanarakli matamaduta hembato kadade laikhraba jano haiduna toslat paiduna kaptuna asum jinglakpata hembadi yum adugi nakanda lairiba syntax ohum thamliba adugi kachil amada sangsinduna mahakarino ma tawduna lairibatu uri matuda thoinu parpap singsilaga kaithorobage haiduna hangduri adumna kaidorubage haiduna hangrubadu ta hempa phuklauna hogolei matamadu ta hembaki machin maya punama ina pungang tuna tairaka leiramli thoinu kaino toriba sibo haiduna yengrui matamadu ta hembado karai dagino khangdi yen amabu setuna charaka leirami madu uda thoinu di kiman khiduna kanna lawraka mahakti wanthakhrei adumna wanthakibadu ta thoinu gi mama dusu kiman khaduna kaino toriba siri haiduna mahaki yum adugi manungda chensinki matamadu ta hembadi yamna hauna noklaga syntax adugi manungda amuk chongchaki syntax adugi manungda ising pikthana yawribani adumna syntax adugi manungda chongthakiba adudagi pathorakpa isingna haibadi chaithokiba isingna thoinugi masada sokpadagi thoinudo amuk gyal laktuna mahak hogalakli aduga hemado kadai chakhrabagi haiduna kolei leidun jinglakpada syntax ki ising aduna lengribadu ubada mahakna syntax ta yawbaja la haiduna yengtharakpadadi hemado syntax adugi manungda puru irak sanduna leiramli thoinuna kaino toriba siri haiduna mahakpu sayeng paduna sighataba honai adupu ngamdri masidagi di thoinudo kappawo labu torokpadagi thoinugi mamado amuk chenthoraklaga kari amuk tawre haiduna hangakli matamaduta thoinuna masidi yararoi haiduna yumda paraprap sensinduna yum adugi manungdagi yamna thauba yopak amabu lokthoroktuna syntax adugi mahaki maning wai aduta yamna kanna hanjan yansanbadagi syntax ki maning ado kairabanina yamlabi ising adu mapanda senthoki asomna ising aduna mapanda senthokhrabanina hembado ising de iraknabado phari adubu hembadi gyan mangduna syntax adugi manungda leiri matamaduta thoinuna mahaki thabak suminnaba ibomchada phone tawduna ibomchabu phamasida amukta lakpinanabagida makta hairi matamaduta ibomchasu makhoi mamannaba ani ka loinana mafamaduta lakli hembadi syntax adugi manungda adumak leiribani matamaduta ibomchana syntax adugi manungda yauriba hembabu makhoi mamannaba ani aduga tawduna tapna singkhalakli araduga mahakpu imunglumda pusalaki maphimaron punamak thoinuna hongtoklaba matungda phamungda ningthina hifalli aduduga
ibomsa changsilakuna mahaki mabukta nam thabakta nam tawduna hikalaknabagidamakta haibati hankalaknabagidamta yamna kana honari adumna tawbadu ta hemado amu wakhal laktuna khanghaudi mahaki makhutna ibomsa ki khajaida yamna kanna tharaki ibomsa su namani khraduna mahang phamarutagi chenthorakli aduga tahemba aini tahemba asumna hairakpada hemba noklaga tuminna muk leikhi matamadu ibomsa na itoima maki sidi amaiba ma kawdaba sha yaroi maiba ma yam thuna kawsi adumna hairakpadu thoinuna amaibado hayeng laklagi hairi adu yai khuisu yamna wana ngairabani bungo adu itoima sumai sum leibani yaroi hoji kari kari khara ma tawsi tamosi sumana ngangai tawbunati adumna hairakpadu ta hembagi manipuk oidiba thoinugina mama aduta yamna nungaitana aigi iyase asumna tawbunati adubu akoi warsuwana hayeng ayuk phawbudi ngaiminara si hairi wafam aduta yaraduna makoi punamak hayengi ayuk phawba ngaiminaki matamde asum haukri hembati tumina adumak leikrabani mahak haujikso aduma haugatri nongalaklabani matam aduta thoinugi mapabungdo amaiba adu puduna lakli matam aduta amaiba adu ubada thoinuna pabung mahaksiro amaiba haibadubo mani bema ibungo dudi ngarang kaimada tarok tabra adumna hanglakpadu ta thoinuna ngarang thokliba thodoksinga do loinamak wari leiduna khanghalli matamadu ta thoinugi mapabungga lakminariba amaiba thambona ai khangle aina loinamak khangle anaba adugi masado amuktang paidunu yenge kari kamduribage haibadu la karaida leibage mabu adumna hairakpa makhol adu tabada imung lomdaki yamna kanna hembana yamna kanna lauraga hai changakano hey hanuba changakano asuma laurakpada thambona maadi ai lakle gasi ilai na khangna leramlene la asumna hairaga thambaudo parap hembagi manakta changsinki matamadu da hembadi yamna kanna thambauda sairi asumna cheirakpaduta thambaudo parap changsillaga hembagi manakta phamthai matamadu hembado chenkhige torokpada thambona mahakpu kana khara namlaga phau hairakpadagi hembabu namsinduna phari matamadu hembadu tuminna leiri thambona kariginone nangna sida leramisiba nati lamhang tumhang da leigi haidraga ingaw ngoksannaradana se ai yengbige se asumna hairaga hembagi makul ado tap launa paisali arduka murum lewa khara usilaga solaga hembagi khuwak mayai aduta sorto phu kamsali adama torokpada hembado makut adu chakthekpagum yamna kanna lauri matamadu te hembana amaiba thambauda munna yenglaga nang siningdrabadi fa masitigi yamathuna chalawro haiduna lauri adubu thambawna hai ka dabadane thawrem warem do tawnu aina phajana hairinga sida nahak chalawro natrabadi nahak chaibi chitheng phangani ko ngaiko nang sipu kanana tharakpanone karino ne nangna sida lakliba sibo ya mi imungda changano hairaga asumna hairaga thambawna thuluda yenglaga ibema sumdawro ibungo sigi leikhai tawonaba chak khara thagalu aduga la ton ama aduga hairam khara leiram khara ama hektam yai hai manam naiba amadi taw aduga ne dakhina ama adugi matungda ising asengba duk candle asina singba khara lango kai ro khara pijaraga masi tanthokige mase aduga ne hojiki wonadi tairel ga isinga khara pirau asumna hairapadu da thoinugi mapa pongna phagani oja ado tairedi swaida phangada mandi kamai tawsige hairi atamadu da amaiba duna adu wargana kegi angangbagi manadu khara poro asumna hairapada thoinugi mapa pongna hoi ai soidana thireklagi asumna haram laga mahak parap chatkhri thoinusu iruja maithajaraga chak thongana bagida makta sem sakhi somdana hembado amaiba aduna kanna makuno to paisindura thambadota yamna kanna chaina phangbugum kanna laukhalakli tanja aduta hembagi makubu oiriba aduna kigi angangbagi mana do pusalakli matamaduta amaiba thambawna yare si warabadi hai si urabra kigi angangbagi manani paktra
ꯃꯁꯤꯅ ꯅꯪꯉꯣꯟꯗ ꯀꯟꯊꯔꯛꯇꯕꯗꯤ ꯅꯪ ꯌꯥꯝꯅ ꯋꯥꯒꯅꯤ ꯑꯗꯨꯅꯅꯦ ꯅꯪꯅꯦ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯍꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯩꯗꯤ ꯑꯇꯩ ꯃꯥꯏꯕꯒ ꯃꯥꯟꯅꯗꯦ ꯇꯥꯏꯔꯦꯟꯅ ꯇꯥꯏꯅꯕ ꯌꯥꯔꯣꯏ ꯀꯣ ꯀꯦꯒꯤ ꯃꯅꯥꯅ ꯀꯜꯂꯒ ꯇꯥꯟꯒꯗꯕꯅꯤ ꯂꯥꯛꯅꯒꯗꯕꯅꯤ ꯅꯪ ꯈꯔ ꯋꯥꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯆꯠꯍꯧꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯉꯥꯡ ꯁꯛꯂꯤꯕꯗꯨ ꯍꯦꯝꯕ ꯀꯔꯤꯁꯨ ꯉꯥꯡꯇꯤ ꯁꯛꯇꯤ ꯑꯁꯤꯕꯒꯨꯝ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛ ꯁꯤꯕ꯭ꯔꯥ ꯁꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯀꯦꯒꯤ ꯑꯉꯥꯡꯕꯒꯤ ꯃꯅꯥꯁꯤꯡ ꯑꯗꯨꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯍꯦꯝꯕꯒꯤ ꯃꯊꯕꯥꯛꯇ ꯁꯦꯠ ꯂꯥꯎꯅ ꯀꯟꯁꯤꯜꯂꯤ ꯑꯗꯨꯝꯅ ꯀꯟꯁꯤꯜꯂꯨꯕ ꯑꯗꯨꯗ ꯍꯦꯝꯕꯗꯣ ꯁꯣꯔ ꯐꯨꯟꯒꯠꯄꯒꯨꯝ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯊꯤꯡꯒꯠꯇꯨꯅ ꯃꯃꯥꯏ ꯑꯗꯣ ꯉꯛꯁꯪ ꯉꯥꯡꯅ ꯎꯏꯁꯤꯜꯂꯒ ꯈꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯍꯥꯏ ꯅꯪꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯅ ꯉꯥꯡꯂꯤꯁꯤ ꯈꯨꯝꯂꯨꯅꯦ ꯅꯪꯕꯨ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯌꯨꯅꯦꯍꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯨꯛꯀꯁꯨ ꯀꯟꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯑꯩ ꯑꯁꯤ ꯃꯥꯅ ꯊꯥꯔꯛꯄꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯝꯕꯧꯅ ꯃꯥ ꯍꯥꯏꯕꯗꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯃꯨꯔꯨꯝ ꯀꯔꯤꯅꯣꯃ ꯁꯣꯜꯂꯤ ꯃꯗꯨꯗ ꯊꯝꯕꯧꯅ ꯀꯔꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯇꯥꯔꯨꯕꯗ ꯃꯥꯡꯒꯣꯜꯖꯥꯎ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯑꯣꯏꯔꯝꯂꯤ ꯊꯝꯕꯧꯅ ꯈꯪꯂꯤ ꯇꯧꯔꯤꯕꯁꯤ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎꯅ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯋꯥꯐꯝ ꯑꯗꯣ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯔꯨꯅ ꯆꯥꯛ ꯊꯣꯡꯕꯗꯤ ꯂꯣꯏꯔꯦ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯊꯝꯕꯧꯗ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯑꯩ ꯈꯪꯂꯦ ꯑꯩ ꯂꯥꯛꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯏꯅꯨꯒꯤ ꯂꯩꯔꯤꯕ ꯆꯥꯛꯁꯪ ꯑꯗꯨꯗ ꯂꯥꯛꯂꯤ ꯊꯤꯗꯣꯛꯂꯕ ꯆꯥꯛꯁꯤꯡ ꯑꯗꯨ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯆꯥꯛ ꯑꯗꯣ ꯈꯔ ꯃꯛꯀꯤ ꯂꯥ ꯑꯗꯨꯗ ꯍꯥꯞꯂꯤ ꯂꯥ ꯑꯗꯨꯗ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯕꯨꯜ ꯇꯥꯔꯕ ꯃꯇꯨꯡꯗ ꯊꯝꯕꯧꯅ ꯍꯥꯏꯔꯤ ꯁꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨ ꯌꯥꯡꯀꯣꯛꯇ ꯍꯥꯞꯂꯒ ꯄꯨꯊꯣꯛꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯥꯡꯀꯣꯛꯇ ꯍꯥꯞꯇꯨꯅ ꯃꯄꯥꯟꯗ ꯄꯔꯞ ꯄꯨꯊꯣꯛꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯅꯥꯀꯜꯂꯣꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯆꯥꯛꯁꯤꯡ ꯑꯃꯗꯤ ꯍꯩꯔꯝ ꯂꯩꯔꯝ ꯀꯦꯟꯗꯜꯁꯤꯡ ꯑꯗꯣ ꯊꯥꯗꯣꯛꯂꯝꯂꯤ ꯑꯁꯨꯝꯅ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯊꯝꯕꯧꯗꯣ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯂꯥꯎ ꯅꯪꯒꯤ ꯆꯥꯛ ꯑꯥꯗ ꯊꯥꯗꯣꯛꯂꯝꯂꯕꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯗ ꯅꯍꯥꯛ ꯌꯥꯍꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯅꯤꯅꯤ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯊꯝꯕꯧꯅ ꯍꯦꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯅꯥꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯀꯦꯒꯤ ꯑꯉꯥꯡꯕ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯦꯠ ꯀꯟꯕ ꯑꯗꯨꯗ ꯍꯦꯝꯕꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯆꯣꯡꯈꯠꯂꯤ ꯃꯁꯤꯗꯒꯤꯗꯤ ꯍꯟꯇꯛꯃꯨꯛ ꯀꯟꯕꯗꯗꯤ ꯍꯦꯝꯕꯗꯣ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯊꯝꯕꯧꯅ ꯑꯗꯨꯝꯅ ꯊꯣꯛꯂꯛꯂꯕꯗꯤ ꯐꯩꯗꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯄꯨꯊꯣꯛꯈꯤꯕꯒꯨꯝ ꯄꯨꯊꯣꯛꯈꯤ ꯑꯗꯨꯗꯨꯒ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯀꯠꯂꯤꯕ ꯆꯥꯛꯂꯨꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯈ꯭ꯔꯒ ꯊꯝꯕꯧꯅ ꯐꯝꯊꯔꯒ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯊꯝꯕꯧꯗꯣ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯏꯕꯨꯡꯉꯣ ꯍꯦꯝꯕꯁꯤ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯂꯥꯛꯂꯒꯗꯕꯅꯤ ꯃꯍꯥꯛꯄꯨ ꯐꯔꯒꯗꯕꯅꯤ ꯏꯕꯦꯝꯃ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯉꯁꯤꯅꯗꯤ ꯂꯣꯏꯔꯣꯏ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨ ꯏꯄꯥ ꯄꯥꯈꯠꯅ ꯀꯔꯤ ꯑꯃꯨꯛ ꯋꯥꯠꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯗ ꯊꯝꯕꯧꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯃꯅ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯇꯧꯗꯨꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯋꯥꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯣ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤꯒꯅꯤ ꯅꯈꯣꯏꯅ ꯃꯗꯣ ꯉꯥꯛꯊꯣꯛꯀꯗꯕꯅꯤ ꯃꯗꯣ ꯉꯥꯛꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯕꯨꯡꯅ ꯑꯗꯣ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯕꯗꯤ ꯀꯔꯤ ꯀꯥꯏ ꯏꯇꯥꯎ ꯃꯗꯨ ꯀꯔꯤꯒꯤꯗꯤ ꯌꯥꯗꯅꯤ ꯇꯧꯕꯇꯕꯨ ꯃꯗꯨ ꯇꯧꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯁꯣꯛꯏ ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯕꯗꯤ ꯅꯠꯇ꯭ꯔꯤꯕꯅꯤꯅ ꯃꯗꯨ ꯐꯥꯎꯕꯗꯤ ꯇꯧꯈꯤꯔꯣꯏꯁꯤ ꯃꯍꯥꯛꯅ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯄꯥꯡꯊꯣꯛꯄꯗ ꯀꯔꯤꯁꯨ ꯑꯩꯈꯣꯏꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯋꯥꯌꯦꯜꯗ ꯌꯥꯗꯕ ꯈꯔ ꯂꯩꯔꯤ ꯍꯣꯏ ꯏꯇꯥꯎꯅ ꯐꯅꯕꯗꯨ ꯈꯔ ꯁꯤꯟꯕꯤꯔꯣ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯝꯕꯁꯤꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤꯅꯦ ꯃꯍꯥꯛꯁꯨ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯒꯅꯤ ꯏꯕꯦꯝꯃ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯑꯃꯨꯛꯇ ꯄꯣꯔꯛꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯅꯨ ꯄꯔꯞ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯄꯣꯔꯛꯂꯤ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯗꯨꯗ ꯊꯝꯕꯧꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯃꯥꯏꯗ ꯈ꯭ꯔꯤꯛ ꯈꯤꯛꯆꯜꯂꯤ ꯑꯁꯨꯝꯅ ꯈꯤꯛꯆꯟꯕꯗꯒꯤꯗꯤ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯍꯦꯝꯕꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯌꯦꯡꯉꯛꯂꯤ
Matam maduta thambona ibungo nangbu wakhal khara tarabro haidun hangakli hembana hoi oja maiba ai kaidorabagi ko khara chikpa khara ngaupa tawbudubu ai kaidokhragi ibungo na khangaroi ibungo gi nasada timul lai mu phattaba mi gi posem khara leirambadagi haujikta laitaina duna phankhidaba ngairi nangbu minaga bijaba pochai charuba kholubaga leibro oja maiba adugidi yamna chakre adu pijaribasin charibasin adudadi kamdongu yawadoribano ngasi nomanini asigi mamangda nanga masak khangadaba yamatuna sukawnaba nattaba miyoisingnaga pijaba pot kwagomba adagi laphoi gomba chakibaga leibro oja tasengna madu mina pijabadadi chakidaba male charibasingadusu imangda taplaga chabani adudi kaiko minaga nangonda laisi nangi oijaro gaina pirakibda leibro laigi wafam palakpaduda thoinuna lei amati nongma mahaki bekta yarokibani sumi oja maiba nongma ngarang hansi aigi bekta lei ama yarongkibani lei ado karana kamnongna ingonda pirakibano haiba aidi khangowdre fare poto lei aduda leire leidu leiribro leiri oja maiba asumna hairaga lei ado thununa puthuraktuna amaiba thambauda piri matamaduta thambawna lei asina indra tawhalibasidi fare lei asi ai pukhrage aduga thabak khara ai tawrugige pare adudi ai so muk chananaba tawrage ibungosu naba pharabanina ko adumna hairakpaduta hebagi makubu oiriba thunugi mapabungna thambauda paisa khara kachari masidagidi thambaudo adumak chatkhri hemba amadi thoinu adaga ibomcha atai miyoising adudi yumaduta chak charaga hankinabagidamagta thoinuna kanna haijabadagi chak thorang tawkhri numit adugi numidang wairamni thambau ngasai mahangna poirakhiba lei adu karigumba khara tawunabagidamagta sem saba pungloi loirabani masigi matungda asomdana kamdauri amaiba mangol jautu mahana tawkiba thabak adu kanagumba amana khangkhre haibagi ingit chawum mangonda phangi matamaduta mangol jauna karibu tawrukadoriba jano onthokna bera kagadorida asomna khalaga leiringai mangol jaw masa adu karino mai taw tokhalakli somda thambawna lei ado burong sauraba ising amada thadaduna yamna kanna phutli aduma torokpaduta mangol jaw masa ado omsaknari karino khangtana masa adu isa sagalakli aduga makok chikpa makok ngauba humangana pi kangba kayama torokli mangol jaw khangi mahaki lei ado kanagumba amaiba amana phangkhra haibasi masidagidi mahaki mahumayai punamak adu lei adudagi satnabagidamagta torokli adumna mangol jawna lei aduta hapkhiba mahi mayai ato satnabagidamagta mahaki ka adudagi karigumba amuba makhalgi mayom ama pairaduna mahaki laisanafam oiba haining pambi ama leiriba duki manakta laktuna mayom ado sat tingthokli aduduga mahangna manungna dudagi miyoibagi saru matek ani puthoraktuna saru ani to kirigiri takhainaraga machinda murum solaga leiwa ama yamna kana solduna leiringai tunglomdagi oja maiba haiduna korokpada mangol jaw khangprek khangduna tungomda leithoraki adumna mangol jaw leithorokpa duda thobadu leplaga leirami matuda mangol jawna kaino ni bunga asuk yamna thingnaba kalsina nangdi kaidawriba nangdi oja ai tumba yadraduna oja ke nakal lakcharibani hoi ne adubu karigino haiba oja hembadu mahak phakre ngasai nungdang wairamdu aiga thengai mayamna hainabada hembagi masada lai phataba migi posemba machangami maramadunna mahaksi ngawna phaya narubani posemtu amaiba amana satkre arudagi pharaklibane haidana mayam haini oja makha taba thabak si kaino ojana khara tawdradi ai sumadu khangine madu khangbadunabu aina thabak asi paikhatlamlibani uredana se aina toromlibase masinadi nangondaina pikiba leidu magi amaiba aduna lawkhre maramaduna amaiba aduna aigi ifamda karigumba khara tawrakle aduna isu madu ngakthok khoktok nabagidamagta aisu se thorang toraga leramlibasini
ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ ꯁꯦ ꯁꯤꯗ ꯐꯝꯃꯨ ꯑꯣꯖꯥ ꯀꯔꯤꯒꯤꯅꯣ ꯑꯩꯁꯨ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯍꯟꯒꯗꯧꯔꯤꯕ꯭ꯔꯣ ꯏꯍꯦ ꯌꯥꯎꯍꯟꯒꯗꯧꯔꯤꯕ ꯅꯠꯇꯦꯅꯦ ꯅꯪꯗꯤ ꯌꯥꯎꯔꯕꯅꯤꯅꯦ ꯅꯍꯥꯛꯅ ꯃꯄꯨꯅꯤꯅꯦ ꯐꯝ ꯑꯩꯅ ꯍꯣꯔꯦꯟ ꯁꯤꯒꯤ ꯅꯨꯡ ꯑꯃꯨꯕꯁꯤ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯒꯅꯦ ꯃꯨꯔꯨꯝ ꯈꯔ ꯁꯣꯜꯂꯛꯀꯅꯤ ꯑꯗꯨꯗꯨꯒ ꯅꯍꯥꯛꯅꯅꯦ ꯅꯪꯒꯤ ꯃꯥꯡꯍꯟꯅꯤꯡꯉꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯍꯥꯏꯔꯛꯀꯗꯕꯅꯤꯀꯣ ꯑꯗꯨꯗꯨꯒ ꯑꯩꯅ ꯈꯣꯟꯗ ꯈꯨꯄꯥꯛ ꯄꯣꯔꯣꯛ ꯈꯨꯔꯒꯅꯦ ꯂꯩꯃꯥꯏꯗ ꯅꯨꯡ ꯑꯁꯤꯅ ꯇꯨꯞ ꯑꯍꯨꯝꯂꯛꯇꯪ ꯁꯨꯕꯗ ꯃꯥꯒꯤ ꯍꯦꯝꯕ ꯍꯥꯏꯕꯗꯨ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯅ ꯀꯞꯀꯗꯧꯔꯤꯕꯅꯤꯅꯦ ꯇꯧꯁꯤ ꯈꯔ ꯀꯨꯏꯅ ꯂꯥꯛꯅꯔꯒ ꯍꯥꯠꯁꯤꯀꯣ ꯑꯣꯖꯥ ꯍꯥꯠꯄꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯛꯅꯕꯗꯨꯗꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕꯁꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯊꯕꯛꯇꯨ ꯍꯦꯛ ꯄꯥꯏꯈꯤꯕꯒꯗꯤ ꯃꯉꯣꯟꯗ ꯌꯦꯈꯥꯏ ꯊꯤꯟꯈꯥꯏꯕ ꯇꯧꯔꯤꯕꯗꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯒꯨꯝꯁꯤ ꯍꯣꯏꯅꯦ ꯇꯧꯗꯕꯗꯤ ꯌꯥꯔꯤꯕ꯭ꯔꯥꯗꯣ ꯐꯔꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯧꯀꯣ ꯑꯩ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜ ꯖꯥꯎꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯃꯨꯔꯨꯝ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯕ ꯅꯨꯡ ꯑꯗꯨ ꯒꯤꯔꯤ ꯇꯛꯂꯒ ꯂꯩꯃꯥꯏꯗ ꯇꯨꯞ ꯂꯥꯎꯅ ꯐꯨꯔꯛꯄꯗ ꯃꯃꯤꯡ ꯃꯊꯥꯗꯣ ꯊꯧꯕꯅ ꯖꯔ ꯍꯥꯏꯊꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯒꯣꯜ ꯖꯥꯎꯅ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ ꯁꯣꯝꯗꯅ ꯊꯝꯕꯧ ꯏꯁꯤꯡ ꯑꯁꯥꯕꯗꯨꯗ ꯂꯩ ꯑꯗꯨ ꯕꯨꯔꯨꯡ ꯐꯨꯠꯂꯤꯉꯩꯗ ꯃꯍꯥꯛꯅ ꯐꯨꯠꯂꯤꯕ ꯆꯐꯨ ꯑꯗꯨꯒ ꯀꯣꯟꯅꯅ ꯂꯩ ꯑꯗꯣ ꯄꯣꯛꯈꯥꯏꯔꯛꯈꯤ ꯆꯐꯨ ꯑꯗꯨꯅ ꯄꯣꯛꯈꯥꯏꯈꯤꯕ ꯑꯗꯨꯗ ꯃꯐꯝ ꯑꯗꯣ ꯏꯁꯤꯡꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤ ꯊꯝꯕꯧꯁꯨ ꯃꯗꯣ ꯇꯧꯔꯛꯄ ꯌꯥꯏ ꯈꯪꯕꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯗꯨꯅ ꯐꯨꯠꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯈꯔꯗꯤ ꯍꯩꯁꯤꯡꯂꯕ ꯑꯃꯥꯏꯕꯅꯤꯁꯦ ꯐꯩ ꯇꯧꯁꯤꯅꯨ ꯃꯥꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩ ꯍꯦꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯉꯁꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯄꯥꯜꯂꯝꯂꯒꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯁꯣꯝꯗ ꯍꯦꯝꯕꯗꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯆꯥꯎꯔꯕ ꯎꯇꯨꯞ ꯑꯃꯅ ꯊꯨꯝꯂꯛꯄꯒꯨꯝ ꯇꯣꯞ ꯂꯥꯎꯅ ꯃꯀꯣꯛ ꯑꯗꯨꯗ ꯄꯥꯜꯂꯒ ꯌꯪ ꯂꯥꯎꯅ ꯉꯥꯎꯈꯤꯕꯗꯒꯤ ꯍꯦꯝꯕ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯁꯜꯂꯒ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯂꯝꯌꯥꯏ ꯑꯗꯨꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯂꯛꯂꯤ ꯍꯦꯝꯕꯅ ꯑꯗꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯈꯠꯂꯛꯄ ꯑꯗꯨꯗ ꯊꯣꯏꯅꯨ ꯏꯄꯥ ꯄꯥꯈꯠꯅ ꯍꯧꯒꯠꯂꯛꯂꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯦꯝꯕꯗ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯊꯣꯏꯅꯨꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯨꯈꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛ ꯀꯥꯎꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕꯗꯣ ꯃꯃꯤꯠꯇꯣ ꯉꯥꯡꯁꯪ ꯉꯥꯡꯅ ꯍꯧꯒꯠꯂꯛꯂꯒ ꯊꯣꯏꯅꯨꯕꯨ ꯍꯥꯠꯀꯗꯕꯒꯤ ꯇꯧꯔꯛꯂꯤ ꯊꯣꯏꯅꯨꯕꯨ ꯍꯥꯠꯀꯗꯕꯒꯤ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯣꯏꯅꯨꯁꯤ ꯀꯤꯔꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯦꯝꯕꯗꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯗꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕꯁꯤꯡ ꯇꯥꯔꯗꯨꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯊꯣꯏꯅꯨꯕꯨ ꯍꯥꯠꯀꯗꯕꯒꯤ ꯉꯪꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯌꯥꯝꯅ ꯎꯕꯗꯒꯤ ꯃꯌꯥꯝꯅ ꯍꯦꯝꯕꯗ ꯍꯦꯝꯕ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯦꯝꯕ ꯃꯁꯥꯗꯣ ꯃꯀꯣꯛꯇꯨ ꯌꯥꯝꯅ ꯅꯥꯃꯜꯂꯛꯄꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯑꯃꯨꯛꯁꯨ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯐꯝꯊꯈꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯊꯣꯏꯅꯨ ꯄꯥꯈꯠꯂꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯤꯕ ꯊꯝꯕꯧꯗꯁꯨ ꯄꯥꯎ ꯑꯗꯨ ꯄꯤꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯑꯩ ꯈꯪꯂꯦ ꯍꯌꯦꯡꯗꯤ ꯑꯩ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯑꯩꯅ ꯉꯁꯤꯒꯤꯗꯨꯗꯤ ꯆꯨꯞꯅ ꯈꯛꯀꯤ ꯂꯩꯇꯥꯏꯅꯔꯝꯕꯅꯤ ꯐꯔꯦ ꯃꯍꯥꯛꯇꯣ ꯉꯁꯤꯒꯤ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯑꯩ ꯁꯣꯝꯗꯒꯤ ꯀꯥꯃꯛꯀꯦ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯃꯗꯤ ꯌꯦꯛ ꯁꯂꯥꯏ ꯑꯃꯗꯤ ꯌꯨꯝꯅꯥꯛꯅꯆꯤꯡꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯣ ꯍꯥꯏꯗꯨꯅ ꯊꯝꯕꯧꯅ ꯍꯥꯏꯕꯗꯒꯤ ꯊꯣꯏꯅꯨꯒꯤ ꯃꯃꯥꯅ ꯄꯨꯝꯅꯃꯛ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯊꯝꯕꯧꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯁꯣꯟꯗꯨꯅ ꯊꯝꯕꯧꯅ ꯍꯦꯝꯕꯗ ꯀꯥꯝꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯍꯦꯝꯕꯗꯣ ꯃꯀꯣꯛꯇ ꯉꯥꯎꯔꯝꯕ ꯈꯣꯠꯂꯝꯕ ꯑꯗꯨ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯐꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕꯗꯨ ꯍꯣꯏ ꯃꯥꯏ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯈꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯦꯝꯕꯁꯦ ꯉꯍꯥꯟ ꯃꯈꯩꯒ ꯃꯑꯣꯡ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯕꯅꯤꯅ ꯄꯨꯜꯂꯒ ꯊꯝꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯏꯄꯥꯝꯂꯣꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯀꯧꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯣ ꯅꯇꯣꯝꯇ ꯂꯩꯔꯕꯗꯤ ꯀꯅꯥꯅ ꯈꯪꯅꯤ ꯍꯦꯝꯕꯅ ꯅꯪꯕꯨ ꯍꯥꯠꯈ꯭ꯔꯕꯗꯤ ꯑꯔꯦꯝꯕꯗ ꯗꯁꯥ ꯇꯥꯗꯨꯅ ꯇꯣꯛꯀꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯊꯣꯏꯅꯨꯁꯨ ꯈꯟꯗꯕꯗꯤ ꯅꯠꯇꯦ ꯈꯜꯂꯒ ꯂꯩꯔꯝꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯗꯣ ꯃꯊꯪ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯊꯣꯏꯅꯨ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕ ꯐꯥꯎꯕ ꯀꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗꯗꯤ ꯆꯪꯗ꯭ꯔꯤ
ꯌꯨꯝꯖꯥꯏꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯋꯥꯈꯜ ꯈꯜꯂꯒ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝꯗꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯥꯡꯒꯣꯜ ꯖꯥꯎꯅ ꯊꯧꯕꯗ ꯍꯥꯏꯔꯤ, ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯉꯧꯔꯤ ꯐꯩꯔꯤ ꯇꯧꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯍꯥꯛꯁꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯝꯊꯈ꯭ꯔꯦ꯫ ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯛꯄꯒꯗꯤ ꯌꯦꯡꯉꯨ ꯊꯥꯡ ꯄꯥꯏꯗꯨꯅ ꯇꯥꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯣꯝꯅ ꯉꯧꯔꯤ ꯐꯩꯔꯤ ꯇꯧꯔꯒꯗꯕꯨ ꯀꯔꯝꯕ ꯃꯤꯑꯣꯏꯅꯅꯣ ꯃꯍꯥꯛꯀ ꯊꯕꯛ ꯁꯤꯟꯅꯔꯛꯀꯗꯧꯔꯤꯁꯤꯕꯨ? ꯑꯣꯏꯗ꯭ꯔꯕ ꯋꯥꯐꯝꯅꯤ꯫ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛꯇꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤꯀꯣ꯫ ꯑꯣꯖꯥ, ꯃꯥꯏ ꯄꯥꯛꯄꯒꯤ ꯋꯥꯗꯤꯅꯦ, ꯍꯦꯝꯕꯅ ꯇꯧꯒꯗꯕ ꯊꯕꯛꯇꯨ ꯑꯩ ꯑꯣꯏꯅ ꯄꯥꯏꯒꯦꯁꯨ ꯄꯥꯏꯔꯣꯗꯅ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯁꯣꯏꯗꯅ ꯑꯩꯅ ꯄꯥꯏꯔꯛꯀꯗꯕꯅꯤ꯫ ꯃꯍꯥꯛꯁꯦ ꯌꯥꯝꯗ꯭ꯔꯕꯗ ꯊꯥꯃꯨꯛꯇꯤ ꯑꯁꯨꯝꯅ ꯅꯝꯁꯤꯟꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯍꯣꯏꯗ, ꯁꯦ ꯃꯅꯥꯗꯨꯗ ꯋꯥꯠꯍꯟꯒꯅꯨ꯫ ꯑꯩꯅ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯜꯂꯛꯀꯅꯤꯀꯣ꯫ ꯑꯣꯖꯥ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯇ ꯈꯟꯕꯤꯒꯅꯨ꯫ ꯃꯅꯥꯒꯤꯗꯤꯅꯦ ꯑꯣꯖꯥꯅ ꯍꯦꯛ ꯄꯥꯝꯂꯤꯕꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯀꯠꯆꯒꯗꯧꯔꯤꯕꯅꯤ꯫ ꯍꯦꯝꯕꯁꯤꯗꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯌꯥꯗ꯭ꯔꯦ꯫ ꯑꯩ ꯈꯪꯉꯦ, ꯑꯩ ꯇꯧꯒꯦꯀꯣ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯊꯕꯛ ꯂꯣꯏꯔꯦ꯫ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯄꯥꯎ ꯄꯤꯕ ꯂꯥꯛꯂꯤꯕꯁꯦ ꯌꯥꯝꯅ ꯐꯩ꯫ ꯀꯨꯞꯅ ꯃꯨꯟꯅ ꯁꯦꯟꯅꯧ꯫ ꯑꯗꯨꯒ ꯄꯥꯎ ꯑꯗꯨ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯝꯂꯨꯒꯗꯕꯅꯤꯀꯣ꯫ ꯐꯔꯦ, ꯅꯪ ꯆꯠꯂꯣꯀꯣ꯫ ꯃꯤꯅꯒ ꯈꯪꯅꯔꯛꯂꯕꯗꯤ ꯏꯕꯥꯅꯤꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛꯅꯤꯅꯦ꯫ ꯍꯣꯏ, ꯐꯔꯦ ꯑꯣꯖꯥ, ꯑꯗꯨꯗꯤ ꯑꯩ ꯆꯠꯆꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯧꯕ ꯄꯔꯞ ꯆꯠꯈ꯭ꯔꯤ꯫ ꯃꯥꯡꯒꯣꯜ ꯖꯥꯎ ꯊꯧꯕꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯄꯔꯞ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ꯫ ꯑꯌꯨꯛ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯣꯏꯅꯨꯒꯤ ꯃꯃꯥꯗꯨ ꯄꯔꯞ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯏꯃꯥ, ꯄꯥꯕꯨꯡꯗꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯅ ꯅꯄꯥꯕꯨꯡꯗꯣ ꯑꯃꯥꯏꯕ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯒꯦꯗꯅ ꯂꯩꯍꯧꯔꯤ꯫ ꯑꯁ, ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ ꯅꯈꯣꯏꯁꯤꯗ ꯇꯧꯔꯤꯕꯁꯦ꯫ ꯑꯃꯥꯏꯕꯗꯨꯅ ꯄꯣꯠꯁꯦꯝ ꯁꯠꯂꯤꯅꯦꯅ ꯇꯧꯔꯤꯕꯗꯨꯅ ꯏꯌꯥ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯊꯣꯏꯅꯨ ꯋꯥ ꯃꯈꯥ ꯇꯥꯔꯨꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯅ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯛꯏ꯫ ꯍꯦꯝꯕꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯊꯣꯏꯅꯨꯅ ꯍꯧꯒꯠꯇꯦ, ꯃꯨꯔꯨꯝ ꯀꯩꯅꯣꯝꯃ ꯇꯧꯔꯒ ꯂꯩꯍꯧꯔꯤ꯫ ꯑꯩꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯨꯕꯗ ꯉꯔꯥꯡꯗꯤ ꯃꯍꯥꯛ ꯊꯔꯣ ꯑꯣꯜꯂꯨꯕ ꯃꯥꯜꯂꯤ꯫ ꯃꯣꯝꯄꯥꯛ ꯐꯤꯗꯛꯀꯗꯣ ꯂꯣꯏꯅ ꯁꯦꯒꯥꯏꯍꯧꯔꯦ꯫ ꯀꯥꯡꯒꯟ ꯆꯩꯈꯣꯛꯇꯨꯁꯨ ꯅꯥꯟꯊꯣꯛꯂꯒ ꯅꯥꯀꯟꯗ ꯂꯩꯍꯧꯏ꯫ ꯀꯥꯡꯒꯟꯒꯗꯣ ꯃꯊꯣꯡ ꯃꯔꯝ ꯑꯃꯠꯇ ꯈꯪꯍꯧꯗꯦ꯫ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯑꯩ ꯇꯁꯦꯡꯅ ꯃꯥꯒ ꯂꯩꯃꯤꯟꯅꯕꯁꯦ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯅ, ꯍꯦꯔꯥ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ꯫ ꯅꯈꯣꯏꯒꯤ ꯅꯌꯥꯝꯕꯒꯗꯣ ꯑꯩꯅ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯅꯈꯣꯏꯕꯨ ꯉꯥꯛꯄ ꯑꯣꯏꯅ ꯂꯩꯒꯅꯤꯗꯅ ꯍꯥꯏꯍꯧꯔꯕꯅꯤ꯫ ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯊꯝꯕꯧꯗꯨ ꯊꯣꯏꯅꯨꯒꯤ ꯃꯄꯥꯅ ꯄꯨꯗꯨꯅ ꯆꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ, ꯑꯩ ꯈꯪꯂꯦ꯫ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯂꯩꯔꯨꯕꯗ ꯊꯦꯡꯗꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯇꯧꯁꯤ꯫ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯇꯨꯝ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ? ꯍꯧꯒꯠꯇ꯭ꯔꯤ꯫ ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯃꯍꯥꯛ ꯊꯔꯣ ꯑꯣꯜꯂꯨꯕ ꯃꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯅꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯕꯗ ꯊꯝꯕꯧꯅ, ꯌꯥꯔꯦ, ꯌꯥꯡꯀꯣꯛ ꯑꯃ ꯄꯨꯊꯣꯔꯛꯂꯣ, ꯑꯗꯨꯒ ꯂꯩꯇꯥꯏꯅꯅꯕ ꯇꯧꯁꯤ꯫ ꯉꯁꯤ ꯂꯩꯇꯥꯏꯅꯔꯤꯕ ꯑꯁꯤꯅ ꯑꯍꯥꯟꯕꯒꯤꯅꯤ꯫ ꯃꯇꯨꯡꯗ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯃꯨꯛ ꯂꯩꯇꯥꯏꯅꯒꯅꯤ꯫ ꯑꯗꯨꯒ ꯍꯦꯝꯕꯒꯤ ꯃꯍꯥꯛꯀꯤ ꯗꯁꯥ ꯂꯥꯡꯕꯟ ꯄꯨꯝꯅꯃꯛ ꯂꯩꯊꯩ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯂꯩꯊꯩ ꯇꯧꯈ꯭ꯔꯕꯗꯤ ꯀꯔꯤ ꯑꯃꯠꯇ ꯃꯉꯣꯟꯗ ꯇꯧꯔꯛꯂꯣꯏꯗ꯫ ꯃꯗꯨꯗꯒ ꯇꯧꯔꯛꯂꯕꯗꯤ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯕ ꯇꯥꯕꯅꯤ꯫ ꯅꯈꯣꯏꯗ ꯑꯩꯅ ꯋꯥꯐꯝ ꯑꯃꯇꯪ ꯍꯪꯒꯦ꯫ ꯅꯈꯣꯏꯗ ꯁꯨꯝꯅ ꯑꯣꯠ ꯅꯩꯔꯛꯂꯤꯕ ꯑꯃꯥꯏꯕꯁꯤ ꯁꯣꯔ ꯁꯠꯇꯨꯅ ꯍꯥꯠꯂꯁꯤꯔꯣ? ꯅꯈꯣꯏꯅ ꯌꯥꯗ꯭ꯔꯕꯗꯤ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯗꯦ꯫ ꯅꯈꯣꯏꯅꯕꯨ ꯌꯥꯔꯕꯗꯤ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯅꯨꯅ, ꯃꯈꯣꯏꯕꯨ ꯍꯦꯛ ꯍꯥꯠꯄꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛꯁꯦ ꯇꯧꯔꯛꯇꯅꯕ ꯊꯤꯡꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯊꯝꯕꯧꯅ, ꯌꯥꯕꯕꯨꯗꯤ ꯌꯥꯏ, ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯃꯨꯛ ꯊꯤꯡꯉꯨꯔꯕꯗꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃꯃꯨꯛ ꯄꯥꯏꯈꯠꯂꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯕꯨꯡꯅ, ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯀꯔꯤꯅꯣ ꯈꯔ ꯇꯧꯕ ꯌꯥꯕ ꯇꯧꯔꯁꯤ, ꯑꯗꯨꯒ ꯍꯥꯠꯄ ꯇꯨꯞꯄꯒꯤꯗꯨꯅ ꯀꯣꯟꯅ ꯇꯞꯅ ꯈꯟꯅꯔꯁꯤ ꯍꯥꯏꯔꯤ꯫ ꯊꯝꯕꯧꯅꯁꯨ ꯍꯣꯏ ꯑꯗꯨꯅ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯌꯥꯡꯀꯣꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯂꯥ ꯑꯃꯗ ꯍꯧꯖꯤꯛ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯁꯟꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯤ꯫ ꯑꯗꯨꯒ ꯊꯝꯕꯧꯅ ꯏꯕꯨꯡꯉꯣ ꯑꯗꯨꯁꯨ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯒꯤ ꯊꯣꯏꯅꯨꯅ ꯍꯦꯝꯕꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯗꯤ
ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯁꯥꯎꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯇꯧꯗꯨꯅ ꯍꯦꯝꯕꯗꯣ ꯊꯦꯝꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ "ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯣꯏꯁꯤꯒꯤ ꯑꯃꯥꯏꯕ ꯍꯅꯨꯕꯁꯤ ꯑꯩ ꯅꯥꯛꯇ ꯄꯨꯔꯛꯀꯅꯣꯗꯅ, ꯅꯣꯏꯅ ꯁꯨꯝ ꯂꯝꯍꯦꯟꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣꯕ? ꯉꯁꯤꯅꯦ ꯑꯃꯥꯏꯕꯁꯤ ꯑꯩꯅꯅꯦ ꯎꯝꯁꯥꯏ ꯁꯥꯏꯒꯅꯤꯀꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯅꯨꯅ "ꯑꯁ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯣ? ꯃꯤꯅ ꯇꯥꯔꯒ ꯐꯖꯕ ꯋꯥꯔꯣ, ꯂꯥꯛꯑꯣꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯊꯝꯕꯧꯅ "ꯌꯥ ꯏꯕꯨꯡꯉꯣ, ꯁꯦ ꯁꯤꯒꯤ ꯂꯥ ꯃꯊꯛꯁꯤꯗ ꯐꯝꯃꯨ." "ꯍꯦ, ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯒꯥꯏꯅ, ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯂꯥ ꯃꯊꯛꯁꯤꯗ ꯐꯝꯒꯗꯧꯔꯤꯕꯅꯣ? ꯁꯦ ꯁꯤꯗ ꯐꯝꯒꯗꯣꯏꯕ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯃꯤ꯫ ꯊꯣꯏꯅꯨꯅ "ꯑꯁ ꯌꯥꯔꯔꯣꯏꯌꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ "ꯌꯥꯔꯦ ꯐꯝꯍꯜꯂꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯐꯝꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯏꯁꯤꯡ ꯃꯥꯏꯁꯤꯡꯁꯤꯡ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯊꯣꯏꯅꯨ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯃꯄꯥ ꯄꯨꯝꯅꯃꯛ ꯐꯝꯗꯨꯅ ꯅꯈꯨꯠ ꯂꯣꯟꯗꯨꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯍꯦꯝꯕꯁꯤ ꯁꯨꯃꯥꯡꯂꯣꯝꯗ ꯆꯦꯟꯊꯔꯛꯂꯕꯗꯤ ꯃꯌꯥꯝꯅ ꯐꯥꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯦꯟꯊꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩꯔꯕꯗꯤ ꯐꯔꯦ ꯍꯥꯏꯔꯤ꯫ ꯃꯌꯥꯝꯁꯨ ꯃꯗꯨꯒꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯃꯃꯤꯠ ꯃꯅꯥ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ "ꯍꯥꯎ ꯍꯌꯦꯡ ꯂꯣꯏꯕꯤꯇꯦꯡ ꯐꯧꯕꯤꯇꯦꯡ ꯆꯨꯛꯂꯩ ꯅꯥꯇꯛꯂꯩ ꯑꯣꯉꯥꯡꯂꯩ ꯋꯥꯉꯥꯡꯂꯩ ꯁꯨꯁꯨꯉꯩ ꯁꯥꯁꯨꯉꯩ ꯆꯤꯔꯣꯡꯂꯩ ꯈꯨꯡꯒꯪꯂꯩ ꯌꯥꯡꯕꯤꯅ ꯈꯦꯇꯉꯩ ꯄꯨꯔꯩꯔꯣꯝꯕ ꯅꯅꯥꯎ ꯍꯧꯔꯛꯄꯕꯨ ꯁꯤꯀꯨꯝ ꯁꯤꯀꯥꯏ ꯍꯧꯔꯛꯄꯕꯨ ꯑꯃꯥꯏꯕ ꯇꯝꯄꯥꯛ ꯂꯩꯍꯧ ꯃꯥꯏꯕꯅ ꯇꯥꯏꯔꯦꯟ ꯂꯪꯀꯥꯏ ꯄꯥꯏꯗꯨꯅ ꯂꯥꯏꯖ ꯈꯤꯛꯂꯦꯟ ꯆꯥꯏꯔꯕꯗ ꯄꯨꯔꯩꯔꯣꯝꯕ ꯃꯔꯣꯟ ꯊꯣꯛ ꯃꯔꯩ ꯊꯣꯛ ꯎꯇꯪꯅ ꯂꯥꯛꯇꯛꯅ ꯆꯨꯛꯆꯤ ꯂꯥꯏ ꯇꯤꯟꯈꯦꯠꯅꯔꯦ ꯂꯥꯏꯈꯦꯠꯅꯔꯦ ꯍꯩꯗꯨ ꯍꯦꯅꯥꯎ ꯀꯣꯛꯂꯩ ꯍꯥꯎꯝ ꯍꯩ." ꯑꯁꯨꯝꯅ ꯊꯝꯕꯧꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯥꯏꯔꯦꯜ ꯑꯗꯨ ꯈꯨꯖꯥꯏ ꯑꯗꯨꯗ ꯂꯨꯞꯂꯒ ꯂꯩꯔꯤꯕ ꯍꯦꯝꯕ ꯑꯃꯗꯤ ꯊꯣꯏꯅꯨ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯈꯤꯛꯇꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯍꯦꯝꯕꯗꯣ ꯃꯁꯥ ꯑꯗꯨ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯃꯊꯦꯛ ꯊꯦꯛꯂꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯁꯨꯃꯥꯡꯂꯣꯝꯗ ꯆꯦꯟꯊꯈꯤꯅꯕ ꯇꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯊꯣꯏꯅꯨꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤ, ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯦꯝꯕꯕꯨ ꯐꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ "ꯃꯁꯤ ꯄꯥꯛꯅ ꯍꯟꯗꯦꯅꯦꯁꯦ" ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯥꯏꯔꯦꯜ ꯑꯗꯨꯅ ꯐꯗꯠ ꯀꯟꯗꯨꯅ "ꯍꯜꯂꯣ" ꯍꯥꯏꯗꯨꯅ ꯇꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯍꯦꯝꯕꯗꯣ ꯁꯣꯔ ꯁꯥꯡꯅ ꯆꯥꯎꯅ ꯍꯣꯜꯂꯒ ꯇꯞꯅ ꯍꯤꯞꯊꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯥꯏꯕ ꯊꯝꯕꯧꯅ "ꯍꯧꯖꯤꯛꯀꯤꯗꯤ ꯃꯍꯥꯛ ꯂꯥꯏꯍꯜ ꯇꯧꯔꯦ, ꯍꯜꯂꯦ, ꯇꯤꯡꯀꯣꯛꯂꯦ ꯂꯥꯏꯀꯣꯛꯂꯦ, ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯃꯒ ꯈꯨꯔꯨꯝꯗꯕꯗꯤ ꯌꯥꯔꯣꯏ. ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯇꯤꯟꯌꯦꯠꯂꯤꯕ ꯂꯩꯌꯦꯠꯂꯤꯕꯁꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯅ ꯊꯩꯗꯨꯅ ꯊꯝꯕꯅꯤ. ꯑꯗꯨꯒ ꯍꯣꯔꯦꯟ ꯇꯧꯒꯗꯧꯔꯤꯕꯁꯤꯅ ꯃꯉꯣꯟꯗ ꯐꯠꯇꯕ ꯀꯥꯞꯂꯛꯂꯤꯕ ꯊꯥꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯍꯟ ꯇꯧꯗꯨꯅ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟ ꯑꯗꯨꯗ ꯊꯥꯒꯗꯧꯔꯤꯕꯅꯤ. ꯐꯔꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤꯀꯣ. ꯏꯕꯦꯝꯃ, ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯁꯤ ꯑꯃꯠꯇ ꯃꯥꯡꯍꯟꯕ ꯌꯥꯗꯦ. ꯐꯖꯅ ꯅꯤꯡꯊꯤꯅ ꯄꯣꯂꯥꯡ ꯑꯃꯗ ꯊꯨꯃꯣꯛ ꯑꯃꯗ ꯍꯥꯞꯄꯒ ꯊꯝꯃꯨ. ꯐꯔꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯝꯕꯧꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯣ ꯊꯨꯃꯣꯛ ꯑꯃꯗ ꯂꯥ ꯑꯃ ꯊꯥꯔꯒ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯊꯨꯃꯣꯛ ꯑꯗꯨꯗ ꯍꯥꯞꯇꯨꯅ ꯊꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯦꯝꯕꯁꯨ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯂꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ "ꯀꯔꯤꯅꯣ ꯑꯩꯅ ꯍꯟꯗꯛ ꯇꯧꯔꯤꯕꯁꯤꯕꯨ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ. ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯅ "ꯅꯪ ꯅꯁꯥꯗꯤ ꯀꯔꯤꯝꯇ ꯈꯪꯗꯕꯒꯤ ꯋꯥꯅꯤ. ꯅꯪ ꯁꯦꯟꯅꯕꯗ ꯑꯩ ꯑꯍꯤꯡ ꯑꯃꯇ ꯇꯨꯝꯗ꯭ꯔꯕꯅꯤ. ꯑꯍꯤꯡꯗꯁꯨ ꯊꯥꯡ ꯄꯥꯏꯔꯒ ꯇꯥꯟꯅꯩ" ꯍꯥꯏꯔꯤ. ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ "ꯑꯩꯁꯤ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯗꯣꯛꯇꯔ ꯑꯃꯗ ꯌꯦꯡꯊꯣꯛꯇꯕꯗꯤ ꯌꯥꯔꯔꯣꯏ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯝꯕꯧꯅ "ꯀꯗꯥꯏꯗꯒꯤ ꯅꯣꯏꯒꯤ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯗꯣꯛꯇꯔꯗꯨꯅꯒ ꯅꯪꯒꯤ ꯊꯕꯛꯁꯤ ꯉꯝꯕꯒꯤ ꯋꯥ ꯂꯩꯇꯦ. ꯏꯕꯦꯝꯃ, ꯅꯣꯏꯕꯨ ꯏꯕꯨꯡꯉꯣꯁꯤ ꯗꯣꯛꯇꯔꯗꯒ ꯄꯨꯗꯕ꯭ꯔꯣ?" "ꯑꯁ, ꯄꯨꯕ ꯌꯥꯕ ꯄꯨꯔꯤ ꯄꯣꯠꯅꯤꯗ. ꯗꯣꯛꯇꯔꯅ ꯔꯤꯖꯜ ꯌꯦꯡꯕꯗꯅꯦ ꯀꯩꯁꯨ ꯂꯩꯇꯦꯗ ꯍꯥꯏꯗꯣꯏꯅꯤ. ꯑꯗꯨꯒꯅꯦ ꯃꯤ ꯍꯥꯠꯀꯦ ꯇꯧꯕꯗꯤꯅꯦ ꯍꯦꯟꯖꯤꯜꯂꯛꯑꯦ ꯁꯨꯝ." ꯑꯗꯨꯅꯤ. ꯑꯃꯥꯏꯕꯅ ꯌꯦꯡꯒꯗꯕ ꯂꯥꯏꯅꯥꯗ ꯗꯣꯛꯇꯔꯅ ꯐꯍꯟꯕ ꯉꯝꯃꯣꯏ. ꯗꯣꯛꯇꯔꯅ ꯌꯦꯡꯒꯗꯕ ꯑꯅꯥꯕꯗ ꯃꯥꯏꯕꯅ ꯐꯍꯟꯕ ꯉꯝꯃꯣꯏ ꯀꯣ. ꯃꯁꯤꯗꯤ ꯃꯥꯒꯤ ꯂꯥꯏꯟ ꯍꯥꯏꯗꯨꯅꯤ. ꯐꯔꯦ, ꯄꯣꯊꯥꯅꯕ ꯇꯧꯔꯣ. ꯏꯕꯨꯡꯉꯣꯁꯤ ꯆꯥꯛ ꯂꯥꯝꯃꯝꯒꯅꯤ, ꯆꯥꯛ ꯄꯤꯖꯧ. ꯑꯗꯨꯒꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯃꯤ ꯈꯔ ꯌꯥꯝꯁꯤꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯊꯝꯕꯧꯗꯨ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕꯗꯨ ꯂꯥꯛꯅꯔꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯑꯗꯣ ꯏꯇꯥꯎ, ꯍꯧꯖꯤꯛꯁꯤꯕꯨ ꯀꯔꯤ ꯃꯈꯥ ꯆꯠꯊꯒꯗꯧꯔꯤꯕꯅꯣ?
ꯏꯇꯥꯎ ꯍꯧꯖꯤꯛ ꯃꯈꯥ ꯆꯠꯊꯕ ꯍꯥꯏꯕꯕꯨ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯁꯦꯠꯅ ꯏꯟꯅꯔꯤꯕ ꯐꯤꯔꯣꯟꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯃꯤꯇꯝ ꯁꯥꯔꯒ ꯑꯩꯈꯣꯏꯅ ꯃꯥꯁꯤ ꯎꯁꯤꯟ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯊꯥꯔꯛꯂꯤꯕ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯨꯜꯂꯞ ꯇꯥꯁꯤꯜꯂꯒ ꯃꯁꯤ ꯅꯨꯃꯤꯗꯥꯡꯗ ꯃꯩ ꯊꯥꯗꯨꯅ ꯇꯥꯟꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯗ ꯏꯕꯨꯡꯉꯣꯗ ꯇꯧꯔꯛꯂꯤꯕ ꯑꯃꯥꯏꯕꯗꯨꯗ ꯄꯥꯟꯒꯗꯧꯔꯤꯕꯅꯤ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣꯝꯇ ꯍꯪꯒꯦꯅꯦ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤ ꯑꯣꯏꯕꯤꯔꯕꯅꯣ ꯅꯪꯒ ꯌꯥꯅꯗꯕ ꯅꯪꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯇꯧꯈꯤꯕ ꯃꯥꯏꯕꯒꯨꯝꯕ ꯂꯩꯕ꯭ꯔꯣ ꯑꯣꯖꯥ ꯂꯩꯇꯤꯕꯣ ꯑꯗꯨꯒ ꯅꯪꯒ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤꯗꯤ ꯂꯩꯕ꯭ꯔꯣ ꯑꯁ ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯣꯖꯥ ꯌꯥꯝ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯃꯤꯒꯤ ꯃꯌꯥꯗꯒꯤ ꯀꯣꯊꯣꯛꯑꯒ ꯑꯩꯅ ꯆꯥꯕꯅꯤꯗꯣ ꯑꯗꯨꯅ ꯃꯤꯗꯨꯅꯗꯤ ꯀꯔꯤꯒꯤ ꯁꯥꯎꯅꯤꯡꯂꯣꯏ ꯑꯩꯒꯤꯗꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯩꯉꯣꯟꯗꯒꯤ ꯀꯣꯊꯣꯛꯑꯒ ꯃꯣꯏꯅ ꯆꯥꯈ꯭ꯔꯤꯕꯅꯤ ꯁꯤꯗꯤ ꯑꯉꯝ ꯆꯥꯟꯅꯕꯩ ꯊꯕꯛꯅꯤꯅ ꯑꯗꯨꯝ ꯁꯤꯒꯤꯗꯤ ꯌꯦꯛꯅꯕꯗꯤ ꯋꯥꯠꯇ꯭ꯔꯦ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯐꯔꯦ ꯁꯤꯗꯒꯤꯗꯤ ꯀꯩꯁꯨ ꯇꯧꯔꯛꯂꯣꯏꯗ ꯊꯥꯡꯅ ꯇꯦꯟꯅ ꯄꯥꯡꯒꯜꯅ ꯇꯧꯔꯛꯄ ꯊꯕꯛ ꯑꯣꯏꯔꯒꯗꯤ ꯅꯈꯣꯏꯅꯁꯨ ꯉꯝꯕꯈꯤꯕ ꯌꯥꯏ ꯁꯤꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯃꯤꯠꯅ ꯎꯗꯕ ꯊꯕꯛꯀ ꯇꯧꯔꯛꯄꯅꯤꯅ ꯅꯈꯣꯏꯅꯁꯨ ꯉꯝꯃꯔꯣꯏ ꯁꯤꯗꯤ ꯑꯩꯈꯣꯏꯗꯅ ꯊꯦꯡꯅꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯅꯪꯅꯒ ꯆꯤꯡꯅꯕ ꯃꯤꯒ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎꯀꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯑꯣꯖꯥ ꯆꯤꯡꯅꯕꯒꯤꯗꯤ ꯆꯤꯡꯅꯕ ꯉꯥꯛꯇꯅꯤ ꯂꯣꯏꯅ ꯍꯥꯏ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯑꯣꯖꯥꯅ ꯊꯣꯛꯄ ꯇꯧꯕꯤꯔꯣ ꯍꯣꯏ ꯐꯔꯦ ꯄꯣꯊꯥꯔꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯦꯃꯕꯨ ꯄꯣꯊꯥꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯝꯕꯧ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯃꯄꯥꯗꯣ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯇꯥꯅꯗꯨꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯈꯔꯒ ꯇꯧꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯈꯔꯁꯨ ꯇꯧꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯥꯡꯒꯣꯜꯖꯥꯎ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯂꯒꯅꯤ ꯉꯔꯥꯡ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯅꯃꯔꯝ ꯑꯣꯏꯔꯒ ꯍꯦꯝꯕꯗꯨ ꯌꯥꯝꯅ ꯀꯟꯅ ꯑꯋꯥ ꯍꯣꯏꯖꯣꯡ ꯂꯥꯡꯂꯝꯂꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯐꯍꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯂꯒꯅꯤ ꯑꯗꯨꯅ ꯑꯩ ꯀꯝꯗꯧꯔꯒ ꯉꯥꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯒꯣꯜꯖꯥꯎꯅ ꯃꯥꯅ ꯊꯥꯔꯛꯂꯤꯕ ꯄꯣꯠꯇꯨ ꯊꯧꯕꯗ ꯄꯥꯜꯍꯜꯂꯒꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯊꯧꯕꯕꯨ ꯂꯥꯏꯌꯦꯡꯂꯒ ꯂꯥꯏꯊꯩ ꯇꯧꯔꯒ ꯊꯝꯕ ꯍꯥꯏꯕꯗꯨꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗ ꯊꯥꯔꯕꯗꯤ ꯊꯧꯕꯅꯗꯤ ꯑꯩꯕꯨ ꯂꯥꯏꯌꯦꯡꯕ ꯉꯝꯂꯣꯏ ꯐꯔꯦ ꯑꯗꯨꯝꯅ ꯇꯧꯔꯒꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯊꯪꯁꯤꯅ ꯀꯔꯤ ꯃꯉꯣꯟꯗ ꯊꯥꯁꯤꯕ ꯑꯁꯨꯝꯅ ꯋꯥꯈꯜ ꯀꯜꯂꯒ ꯃꯥꯡꯒꯣꯜꯖꯥꯎꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯍꯧꯗꯣꯡ ꯑꯃ ꯆꯪꯉꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯃꯈꯨꯠꯇ ꯉꯥꯊꯨ ꯊꯦꯡꯊꯨꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯨ ꯃꯥꯡꯒꯣꯜꯖꯥꯎꯅ ꯍꯩꯅꯗꯗꯨꯅ ꯏꯟꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯥꯡꯒꯣꯜꯖꯥꯎꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯎꯕꯗ ꯋꯥꯈꯜ ꯑꯃ ꯈꯪꯂꯥꯛꯂꯦ ꯃꯁꯤꯗꯒꯤꯗꯤ ꯃꯥꯡꯒꯣꯜꯖꯥꯎꯅ ꯂꯩꯔꯦ ꯃꯁꯤ ꯍꯦꯛꯇꯃꯛ ꯊꯥꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯥꯡꯒꯣꯜꯖꯥꯎ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯒ ꯀꯔꯤꯅꯣ ꯈꯔ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯈꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯊꯧꯕꯗꯨ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜꯖꯥꯎꯕꯨ ꯀꯟꯅ ꯀꯧꯔꯛꯂꯤ ꯃꯥꯡꯒꯣꯜꯖꯥꯎꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯀꯔꯤ ꯄꯥꯎ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯅ ꯍꯦꯝꯕꯗꯣ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕꯋꯣ ꯀꯔꯤꯌꯣ ꯂꯩꯀꯥꯏꯒꯤ ꯃꯤ ꯇꯤꯜꯍꯧꯔꯦ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯐꯍꯟꯈꯤꯒꯅꯤ ꯑꯗꯨꯅ ꯃꯍꯥꯛꯁꯤ ꯉꯥꯎꯅ ꯐꯩꯅ ꯑꯃꯨꯛꯀꯗꯤ ꯆꯠꯍꯜꯂꯨ ꯀꯩꯗꯧꯕꯒꯦ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯖꯥꯎꯗ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎꯅ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤ ꯑꯃꯠꯇ ꯋꯥꯔꯨꯔꯒꯅꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯇꯧꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯥꯡꯒꯣꯜꯖꯥꯎꯅ ꯇꯧꯒꯗꯕꯨ ꯑꯔꯨꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯃꯁꯤ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯒꯗꯧꯔꯤ ꯑꯗꯨꯅ ꯁꯦꯟꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯕꯅ ꯁꯦ ꯑꯣꯖꯥ ꯁꯤꯅ ꯐꯅꯅꯕ ꯁꯤꯟꯕꯤꯌꯨ ꯃꯁꯤꯅ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯄꯥꯎꯗ ꯍꯦꯝꯕꯗꯣ ꯉꯥꯎꯅ ꯐꯩꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯍꯟꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ 10,000 ꯄꯤꯔꯝꯂꯤ ꯑꯗꯨꯒ ꯊꯧꯕꯗꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯃꯥꯡꯒꯣꯜꯖꯥꯎ 10,000ꯗꯣ ꯄꯥꯏꯔꯒ ꯁꯤ ꯑꯣꯏꯔꯗꯤ ꯊꯕꯛ ꯌꯥꯡꯁꯜꯂꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯂꯒ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯊꯝꯂꯛꯄ ꯎꯄꯨ ꯑꯃ ꯍꯥꯏꯒꯠꯇꯨꯅ ꯄꯣꯠꯂꯝ ꯑꯃ ꯊꯤꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎꯅ ꯊꯤꯔꯛꯂꯤꯕ ꯄꯣꯠ ꯑꯗꯨ ꯃꯃꯩꯊꯪꯗ ꯐꯪꯂꯗꯨꯅ ꯃꯥꯡꯒꯣꯜꯖꯥꯎ ꯃꯇꯣꯝꯇ ꯅꯣꯛꯆꯩ ꯑꯗꯨꯒ ꯈꯪꯒꯅꯤꯗꯅ ꯍꯣꯔꯦꯟꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯝꯕꯧ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯄ ꯑꯗꯨꯗ ꯅꯪꯍꯧꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯂꯥꯡꯂꯤꯕꯗꯣ ꯁꯠ ꯂꯣꯏꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯦꯝꯕꯒꯤ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜ ꯂꯧꯗꯨꯅ
ꯆꯩꯒ ꯇꯧꯕꯗ ꯍꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯁꯔꯨꯛ ꯑꯌꯥꯝꯕꯅ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯊꯝꯕꯧꯗꯨ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕꯒꯤ ꯅꯥꯀꯜꯂꯣꯝꯗ ꯂꯩꯔꯤꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯌꯥꯡꯀꯣꯛ ꯑꯗꯨ ꯇꯞꯅ ꯊꯝꯂꯒ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯂꯩꯋꯥ ꯁꯣꯟꯅ ꯁꯣꯟꯅ ꯂꯥ ꯑꯍꯨꯝ ꯁꯤꯟ ꯂꯥꯡꯗꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯒ ꯂꯥ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯦꯝꯕꯒꯤ ꯃꯐꯤ ꯃꯔꯣꯟꯁꯤꯡ ꯑꯗꯨꯅ ꯁꯦꯝꯈꯤꯕ ꯃꯤꯇꯝ ꯑꯗꯨ ꯊꯝꯂꯤ꯫ ꯑꯗꯨꯒ ꯂꯥ ꯑꯃꯗꯅ ꯃꯩꯇꯥꯜ ꯈꯔ ꯊꯝꯃꯤ꯫ ꯑꯗꯨꯒ ꯂꯥ ꯑꯃꯗꯅ ꯂꯩ ꯈꯔ ꯑꯃꯗꯤ ꯏꯁꯤꯡꯅꯆꯤꯡꯕ ꯃꯊꯪ ꯃꯊꯪ ꯄꯔꯦꯡ ꯄꯔꯦꯡ ꯊꯝꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯂꯕꯗ ꯊꯝꯕꯧꯅ ꯈꯨꯕꯥꯛ ꯆꯥꯡꯖꯧ ꯇꯔꯥ ꯂꯨꯅꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯒꯤ ꯊꯕꯛ ꯑꯗꯨ ꯍꯧꯖꯤꯛ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯪꯒꯣꯜꯖꯥꯎꯁꯨ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯤꯟꯅꯐꯝ ꯑꯗꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯃ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯀꯧꯔꯤ꯫ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯈꯪꯍꯧꯗꯅ ꯃꯪꯒꯣꯜꯖꯥꯎꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃꯕꯨ ꯂꯥꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯪꯒꯣꯜꯖꯥꯎ ꯌꯥꯝꯅ ꯍꯔꯥꯎꯅ "ꯇꯣ ꯑꯩꯅ ꯀꯧꯕꯗꯕꯨ ꯂꯥꯛꯇꯦ ꯍꯥꯏꯕ꯭ꯔꯣ? ꯍꯥꯏ ꯍꯥꯏ ꯌꯨꯝꯂꯩꯃ ꯑꯃꯨꯕꯤ, ꯁꯦ ꯅꯪꯅ ꯄꯥꯝꯖꯕ ꯆꯔꯤꯛꯁꯦ ꯁꯦ ꯅꯪꯒꯤ ꯉꯛꯁꯝ ꯑꯁꯤꯗ ꯁꯤꯕꯤꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗꯕꯅꯤꯀꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯪꯒꯣꯜꯖꯥꯎꯅ ꯍꯦꯝꯕꯒꯤ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯌꯦꯛ ꯁꯂꯥꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯅꯥꯛꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯦꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯅꯍꯥꯛꯅ ꯉꯥꯎꯅ ꯐꯩꯅ ꯅꯥꯍꯜꯂꯨ ꯍꯦꯗꯣ ꯅꯥꯍꯦ ꯆꯜꯍꯜꯂꯨ ꯇꯧꯔꯥꯡ ꯐꯛꯇ ꯍꯤꯞꯍꯜꯂꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨ ꯃꯤꯌꯥꯎ ꯃꯤꯌꯥꯎ ꯍꯥꯏꯗꯨꯅ ꯃꯔꯤꯔꯛ ꯃꯉꯥꯔꯛ ꯈꯣꯡꯂꯝꯂꯒ ꯃꯪꯒꯣꯜꯖꯥꯎꯒꯤ ꯑꯀꯣꯏꯕꯗꯨꯗ ꯆꯠꯂꯤ꯫ ꯇꯧꯔꯤꯕ ꯑꯗꯨꯗ ꯃꯪꯒꯣꯜꯖꯥꯎ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ꯫ ꯑꯗꯨꯒ ꯌꯥꯔꯦ ꯈꯔ ꯀꯣꯏꯔꯕꯗꯤ ꯆꯠꯂꯣ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯁꯣꯏꯗꯅ ꯈꯪꯅꯔꯒꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛ ꯂꯥꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯑꯃ ꯄꯤꯔꯛꯎꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯣ ꯊꯥꯗꯣꯛꯈ꯭ꯔꯤ꯫ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨ ꯑꯁꯨꯝ ꯐꯟ ꯆꯣꯡꯗꯨꯅ ꯆꯠꯈ꯭ꯔꯒ ꯑꯃꯝꯕ ꯃꯔꯛ ꯑꯃꯗ ꯆꯪꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯪꯒꯣꯜꯖꯥꯎꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯈꯪꯆꯤꯛ ꯆꯤꯛꯂꯛꯄꯗꯒꯤ ꯃꯃꯤꯠꯇꯣ ꯁꯠ ꯎꯏꯁꯤꯟꯗꯨꯅ ꯏꯁ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯗ ꯑꯗꯨꯃꯛ ꯐꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯣꯜꯖꯥꯎꯅ ꯃꯍꯥꯛꯅ ꯊꯨꯞꯂꯝꯗꯥꯏ ꯑꯁꯤꯗ ꯑꯩꯕꯨ ꯌꯦꯡꯉꯛꯀꯅꯨ ꯍꯥꯏꯔꯝꯂꯤꯗꯅꯁꯦ꯫ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯌꯨꯝꯗ ꯆꯪꯈꯤꯕ ꯌꯥꯔꯤ꯫ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯛꯀꯗꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯃꯈꯣꯏꯅ ꯇꯧꯔꯛꯄ ꯊꯕꯛ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯊꯕꯛ ꯃꯊꯪ ꯄꯥꯏꯈꯠꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯪꯒꯣꯜꯖꯥꯎ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯝꯕꯧꯅ ꯂꯥꯏ ꯇꯩꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯥꯡꯒꯣꯜ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯒꯤ ꯁꯥꯎꯍꯨꯝ ꯀꯌꯥ ꯑꯃ ꯐꯪꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯍꯦꯝꯕꯒꯤ ꯃꯐꯤ ꯃꯔꯣꯟꯅ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕ ꯃꯤꯇꯝ ꯑꯗꯣ ꯃꯍꯥꯛꯅ ꯄꯥꯏꯈꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯇꯝ ꯑꯗꯣ ꯂꯦꯡꯂꯤ ꯇꯧꯔꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯂꯦꯡꯉꯛꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯀꯔꯤꯅꯣꯗ ꯑꯩꯅ ꯀꯥꯝꯂꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤꯕꯨ ꯁꯤꯗ ꯄꯥꯟꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯁꯦ꯫ ꯍꯥꯏ ꯅꯈꯣꯏꯕꯨ ꯇꯥꯔꯤꯕ꯭ꯔꯥ? ꯁꯤꯗꯩꯁꯤꯗ ꯀꯦꯟꯗꯜ ꯆꯨꯈꯠꯂꯤꯕꯁꯤꯡ ꯑꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯆꯨꯈꯠꯇꯕ ꯌꯥꯔꯔꯣꯏ꯫ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯁꯤ ꯃꯀꯣꯛꯇꯒꯤ ꯍꯟꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯁꯣꯏꯕ ꯑꯃ ꯂꯩꯈꯤꯕꯒꯨꯝ ꯇꯧꯔꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯍꯦꯝꯕꯒꯤ ꯃꯀꯨꯕꯣꯛ ꯊꯣꯏꯅꯨꯒꯤꯅ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯏꯇꯥꯎ ꯊꯕꯛꯄꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯜꯂꯤꯕꯁꯤꯕꯣ? ꯏꯇꯥꯎ ꯑꯉꯥꯡꯒꯤꯁꯤ ꯈꯔ ꯂꯨꯔꯤꯌꯦ꯫ ꯂꯥꯏꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯂꯨꯔꯤ꯫ ꯑꯁꯣꯝꯗꯒꯤ ꯀꯥꯞꯄꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯕ ꯐꯪꯂꯒꯅꯤ꯫ ꯃꯗꯣ ꯉꯥꯛꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯇꯥꯎ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨꯀꯣ꯫ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯍꯥꯏꯕꯁꯤꯗꯤ ꯃꯔꯨ ꯐꯪꯅ ꯁꯠꯄꯗꯨ ꯄꯥꯛꯍꯦꯛ ꯉꯝꯈꯤꯔꯣꯏ꯫ ꯑꯗꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯕꯤꯌꯨ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯣꯠꯁꯦꯝ ꯀꯥꯞꯄꯛꯂꯤꯕ ꯃꯥꯏꯕ ꯑꯗꯨ ꯃꯥꯡꯍꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯐꯕ ꯀꯧꯕ ꯂꯩꯔꯣꯏ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯊꯣꯛꯈꯤꯁꯤ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯝꯕꯒꯤ ꯃꯀꯨꯕꯣꯛ ꯑꯗꯨꯅ ꯍꯣꯏ ꯏꯇꯥꯎꯅꯅꯦ ꯐꯅꯅꯕꯗꯨ ꯈꯔ ꯁꯤꯟꯕꯤꯔꯣ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯇꯥꯎꯅ ꯇꯧꯕꯗꯨ ꯌꯥꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯦꯟꯗꯜꯗꯨ ꯃꯊꯪ ꯄꯤꯁꯤꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯊꯝꯕꯧꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯨ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯝꯗꯦ꯫
ꯑꯗꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯍꯦꯝꯕꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩ ꯍꯧꯖꯤꯛ ꯊꯝꯕꯧꯅ ꯂꯥꯏ ꯈꯣꯏꯔꯝꯂꯤꯕ ꯑꯗꯣꯝꯗ ꯃꯉꯛꯇ ꯆꯔꯤꯛ ꯁꯤꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯊꯝꯕꯧꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯅ ꯊꯝꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯕꯨ ꯂꯥꯟꯗꯨꯅ ꯆꯣꯡꯂꯗꯨꯅ ꯉꯦꯎ ꯉꯦꯎ ꯈꯣꯡꯗꯨꯅ ꯍꯦꯝꯕꯒꯤ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯃꯥꯡꯂꯦ ꯍꯧꯗꯣꯡ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯐꯥꯎ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯒꯤ ꯃꯌꯥꯝ ꯒꯨꯔꯨꯡ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨꯕు ꯐꯥꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯕꯨ ꯍꯧꯗꯣꯡ ꯑꯗꯨꯗꯤ ꯃꯐꯝ ꯈꯪꯗꯅ ꯏꯃꯨꯡ ꯑꯗꯨꯗ ꯃꯥꯡꯈ꯭ꯔꯤ ꯐꯅ ꯌꯥꯝꯅ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯑꯃ ꯂꯩꯇ꯭ꯔꯤ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯡꯈ ꯂꯨꯈꯥ ꯎꯄꯨ ꯃꯈꯥ ꯎꯄꯨ ꯃꯊꯛ ꯑꯃꯗꯤ ꯆꯥꯛꯁꯪ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯑꯗꯨꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯤ ꯉꯛꯄꯅ ꯊꯦꯡꯂꯕ ꯃꯤꯌꯥꯝ ꯑꯗꯣ ꯃꯄꯥꯟꯗ ꯃꯔꯤ ꯊꯣꯛꯂꯛꯏ ꯊꯝꯕꯧ ꯏꯄꯥ ꯄꯥꯈꯠꯅ ꯀꯔꯤ ꯇꯧꯔꯦ ꯐꯪꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯗꯨꯗ ꯃꯌꯥꯝꯅꯁꯨ ꯍꯣꯏ ꯐꯪꯗ꯭ꯔꯦ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯊꯝꯕꯧꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤꯁꯤ ꯃꯤ ꯑꯁꯤ ꯇꯁꯦꯡꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯥꯎꯅ ꯐꯩꯅ ꯆꯠꯍꯜꯂꯒꯦ ꯍꯦꯗꯣ ꯅꯥꯍꯦ ꯆꯜꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛꯅꯤꯅꯦ ꯏꯇꯥꯎ ꯊꯕꯛꯁꯤ ꯉꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛꯇ ꯂꯥꯏꯅꯤꯡꯊꯧ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡꯗ ꯂꯥꯏ ꯇꯥꯏꯅꯔꯁꯤ ꯌꯨꯝ ꯑꯁꯤꯗ ꯃꯥꯡꯈ꯭ꯔꯤꯕ ꯍꯧꯗꯣꯡ ꯑꯗꯨꯅ ꯌꯨꯝ ꯑꯁꯤ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯛꯀꯗꯧꯔꯤ ꯑꯩꯁꯨ ꯐꯅꯤꯗꯤ ꯀꯟꯅ ꯊꯤꯡꯅꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯅꯤꯡꯍꯟꯅꯔꯣꯏ ꯃꯈꯣꯏꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯊꯪ ꯉꯥꯛꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗꯁꯨ ꯂꯨꯔꯕ ꯐꯔꯕ ꯂꯩꯋꯥ ꯀꯌꯥ ꯂꯩꯔꯤ ꯏꯇꯥꯎ ꯍꯣꯏꯅ ꯉꯥꯛꯊꯣꯛꯄꯒꯤ ꯁꯔꯨꯛꯇꯃꯛ ꯑꯣꯏꯕꯤꯌꯨ ꯂꯥꯏꯍꯟ ꯇꯧꯒꯅꯨ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯂꯥꯏꯍꯟ ꯇꯧꯗꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯂꯥꯏꯍꯟ ꯇꯧꯔꯝꯂꯕꯗꯤ ꯃꯍꯥꯛꯁꯨ ꯇꯧꯔꯛꯂꯤꯕꯁꯤ ꯈꯔ ꯍꯜꯂꯝꯕꯁꯨ ꯃꯌꯥꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯃꯥꯅ ꯁꯨꯝ ꯍꯟꯗ꯭ꯔꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯐꯝ ꯊꯣꯛꯏ ꯍꯣ ꯑꯗꯨꯅꯤꯅꯦ ꯏꯕꯦꯝꯃ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯁꯤ ꯑꯗꯣ ꯏꯇꯥꯎꯒꯤ ꯃꯣꯠꯇꯤ ꯀꯔꯤ ꯂꯩꯕ ꯍꯥꯏꯌꯨꯅꯦ ꯏꯇꯥꯎ ꯁꯨꯝ ꯇꯧꯔꯁꯤ ꯍꯣꯏ ꯂꯥꯏꯍꯟ ꯇꯧꯕ ꯍꯥꯏꯕꯗꯨ ꯌꯥꯔꯁꯤ ꯇꯧꯕꯇꯕꯨ ꯃꯤꯁꯤ ꯃꯤꯅꯥꯗꯤ ꯅꯪꯍꯟꯒꯨꯝꯁꯤ ꯇꯁꯦꯡꯅ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯕꯁꯤ ꯑꯩ ꯄꯥꯝꯖꯗꯦ ꯍꯣꯏꯗ ꯌꯥꯗꯦ ꯍꯥꯏꯕꯗꯨꯇꯪ ꯈꯪꯍꯜꯂꯒ ꯂꯣꯏꯔꯦ ꯃꯍꯥꯛꯅ ꯉꯝꯂꯤꯕꯗꯨꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯉꯝꯃꯤ ꯍꯥꯠꯀꯦ ꯍꯥꯏꯔꯕꯗꯤ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯎꯠꯁꯤ ꯑꯗꯨꯕꯨ ꯍꯌꯦꯡꯗꯤ ꯂꯥꯏꯅꯤꯡꯊꯧ ꯈꯣꯏꯔꯝꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯈꯨꯔꯨꯝꯁꯤꯀꯣ ꯉꯁꯤꯒꯤꯗꯤ ꯏꯃꯨꯡ ꯑꯁꯤ ꯇꯤꯟ ꯌꯦꯠꯇꯅꯕ ꯂꯥꯏꯌꯦꯠꯇꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯗꯨꯅ ꯅꯝꯊꯕꯤꯔꯝꯃꯒꯦ ꯍꯧꯖꯤꯛ ꯆꯪꯈ꯭ꯔꯤꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯔꯛꯇ ꯎꯔꯛꯀꯅꯤ ꯑꯗꯨꯁꯨ ꯅꯈꯣꯏꯅ ꯅꯥꯏꯇꯣꯝ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯗ ꯅꯈꯣꯏꯅ ꯇꯥꯜꯂꯨꯕꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯨꯕꯁꯨ ꯌꯥꯔꯣꯏ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯅ ꯂꯩꯔꯝꯕ ꯖꯒꯥ ꯑꯗꯨꯗ ꯅꯈꯣꯏꯅ ꯀꯨꯏꯅ ꯄꯟꯊꯔꯣꯏꯗꯕꯅꯤꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕꯗꯨ ꯀꯥꯎꯒꯅꯨ ꯍꯌꯦꯡ ꯂꯥꯏꯅꯤꯡꯊꯧ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯄꯗ ꯄꯣꯔꯛꯂꯒꯦ ꯑꯗꯨꯒ ꯏꯇꯥꯎ ꯏꯕꯥꯅꯤꯅ ꯑꯋꯥꯠꯄꯁꯤꯡ ꯑꯗꯨꯅ ꯕꯖꯥꯔꯗ ꯆꯠꯇꯨꯅ ꯂꯩꯃꯤꯟꯅꯔꯨꯔꯁꯤ ꯍꯣꯏ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯟꯅꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯊꯝꯕꯧ ꯉꯁꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯍꯦꯝꯕꯒꯤ ꯃꯄꯥꯕꯨꯡ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯆꯠꯃꯤꯟꯅꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯑꯗꯨꯗ ꯍꯦꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯣꯏꯅꯨ ꯑꯗꯨꯒ ꯏꯕꯣꯝꯆꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃ ꯑꯗꯨꯒ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯈꯣꯏꯒ ꯌꯥꯝꯅ ꯇꯣꯔꯣꯛ ꯈꯣꯟꯗꯥꯅꯕ ꯃꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯈꯔꯒ ꯇꯧꯗꯨꯅ ꯍꯦꯝꯕꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯑꯍꯤꯡ ꯂꯦꯛꯂꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯄꯨꯡ 2 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯅꯤ ꯏꯃꯨꯡ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯅꯕꯒꯤ ꯃꯈꯣꯜꯗ ꯉꯦꯎ ꯍꯥꯏꯗꯨꯅ ꯆꯤꯛꯅꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯇꯥꯔꯤ ꯎꯔꯣꯟ ꯁꯥꯔꯣꯟ ꯇꯨꯝꯊꯅꯔꯨꯔꯕ ꯃꯌꯥꯝꯗꯨ ꯀꯔꯤꯅꯣꯅꯦ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯏꯄꯥꯏ ꯊꯕꯥꯏ ꯍꯧꯔꯤ ꯑꯗꯨꯒ ꯍꯧꯗꯣꯡ ꯑꯅꯤ ꯆꯤꯛꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯗꯠꯅꯕꯒꯤ ꯃꯊꯛꯇ ꯂꯩꯕ ꯀꯣꯜꯂꯤꯛꯁꯤꯡ ꯃꯈꯥꯗ ꯒ꯭ꯔꯣꯡ ꯇꯥꯔꯛꯄꯒꯤ ꯍꯧꯔꯕ ꯃꯈꯣꯜꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯍꯜꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯀꯗꯥꯏꯗꯅꯣꯅꯦ ꯍꯧꯗꯣꯡ ꯆꯤꯛꯅꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯊꯣꯏꯅꯨꯗ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯃꯅꯤꯡ ꯃꯌꯥ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯜꯗꯃꯛ ꯇꯥꯏ ꯐꯪꯕꯗꯤ ꯁꯨꯐꯪ ꯐꯪꯗꯦ ꯆꯥꯛꯁꯪꯗ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯉꯨꯔꯒꯅ ꯌꯨꯝꯖꯥꯎꯔꯣꯝꯗ ꯍꯦꯛ ꯃꯈꯣꯟ ꯇꯥꯏ ꯌꯨꯝꯖꯥꯎꯔꯣꯝꯗ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯌꯨꯝꯖꯥꯎꯔꯣꯝꯗ ꯆꯪꯂꯨꯔꯒꯅ ꯆꯥꯛꯁꯪꯂꯣꯝꯗ ꯍꯦꯛ ꯃꯈꯣꯟ ꯇꯥꯏ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗ ꯃꯌꯥꯝꯗꯣ ꯀꯉꯥꯎꯅꯔꯤ
ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯈꯔ ꯆꯥꯛꯁꯪꯗ ꯈꯔ ꯌꯨꯝꯖꯥꯎꯗ ꯈꯔ ꯂꯩꯔꯤ ꯆꯥꯛꯁꯪꯗ ꯂꯩꯕ ꯃꯤꯅ ꯍꯥꯏꯔꯤ ꯌꯨꯝꯖꯥꯎ ꯑꯗꯣꯝꯗꯒꯤ ꯇꯥꯔꯛꯂꯤ ꯍꯥꯏꯔꯤ ꯌꯨꯝꯖꯥꯎꯗ ꯂꯩꯕ ꯃꯤꯅ ꯍꯥꯏꯔꯤ ꯆꯥꯛꯁꯪꯂꯣꯝꯗꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯔꯛꯄꯅꯤ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯃꯅ ꯑꯃꯒ ꯉꯥꯡꯅꯔꯤꯉꯩ ꯍꯧꯗꯣꯡ ꯆꯤꯡꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯂꯦꯞꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯆꯥꯛꯁꯪꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯣ ꯐꯛꯂꯥꯡꯗ ꯅꯞꯂꯒ ꯃꯃꯥꯏꯅ ꯃꯈꯥ ꯑꯣꯟꯊꯔꯒ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯁꯨ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯂꯥꯎꯅꯔꯒ ꯆꯥꯛꯁꯪ ꯑꯗꯨꯗꯒꯤ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯕꯨꯗ꯭ꯔꯨꯡ ꯃꯣꯏ ꯑꯅꯤ ꯑꯍꯨꯝ ꯆꯦꯟꯊꯣꯔꯛꯏ ꯇꯧꯔꯤꯕꯗꯨꯗ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯖꯥꯎꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯣ ꯐꯛꯂꯥꯡ ꯅꯞꯄꯒ ꯀꯨꯝꯊꯔꯛꯏ ꯑꯩꯈꯣꯏꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ ꯇꯧꯔꯤꯕ ꯑꯁꯤꯗ ꯊꯣꯏꯅꯨ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯦꯝꯕ ꯃꯃꯤꯠ ꯃꯅꯥꯗꯣ ꯂꯥꯎꯊꯣꯛꯇꯨꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯉꯥꯎ ꯑꯐꯩꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯇꯤ ꯍꯧꯅ ꯑꯃꯨꯛꯁꯨ ꯅꯣꯛꯏ ꯃꯌꯥꯝꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯑꯣꯏꯔꯔꯣꯏ ꯅꯣꯏꯅ ꯇꯧꯔꯤꯗꯣ ꯑꯣꯏꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯣꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯔꯤ ꯇꯧꯕꯒꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯦꯝꯕꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯃꯁꯥꯗꯨꯅ ꯁꯦꯠ ꯂꯥꯎꯅ ꯈꯨꯄꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯅꯠꯇꯕꯤꯗ ꯃꯃꯤꯠ ꯃꯅꯥꯏ ꯁꯤꯡꯉꯣ ꯍꯥꯏꯗꯨꯅ ꯊꯥꯖꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯏꯅꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯅ ꯉꯁꯤ ꯍꯥꯠꯇꯣꯛꯂꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ ꯊꯣꯏꯅꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯃꯥꯏꯗ ꯐꯨꯒꯦ ꯇꯧꯕꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯅ ꯈꯥꯝꯃꯗꯨꯅ ꯌꯥꯔꯦꯁꯇꯨ ꯑꯣꯏꯕꯤꯃ ꯃꯥꯒꯤꯁꯦ ꯀꯔꯤꯅꯣ ꯃꯩꯇꯧ ꯇꯧꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯄꯥꯟꯗ ꯂꯩꯍꯧꯕꯁꯤꯡ ꯑꯗꯣ ꯄꯔꯞ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯂꯒ ꯍꯧꯖꯤꯛ ꯂꯥꯎꯅꯈ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯎꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯃꯁꯤꯗꯒꯤ ꯊꯣꯏꯅꯨꯅ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯊꯤꯀꯥ ꯇꯧꯕꯒꯤ ꯅꯨꯄꯤꯒ ꯄꯥꯝꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯀꯞꯂꯤ ꯃꯌꯥꯝꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯕꯦꯝꯃ ꯃꯁꯤꯗꯤ ꯃꯤ ꯐꯠꯇꯕ ꯍꯥꯏꯕꯁꯦ ꯑꯃꯥꯏꯕꯗꯨꯁꯨ ꯍꯌꯦꯡꯁꯤ ꯂꯥꯏꯅꯤꯡꯊꯧ ꯈꯣꯏꯔꯝꯂꯒ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ ꯍꯥꯏꯔꯤꯕꯅꯤꯅ ꯑꯗꯨꯅ ꯅꯈꯣꯏ ꯀꯔꯤꯁꯨ ꯊꯋꯥꯏ ꯋꯥꯔꯨꯒꯅꯨ ꯃꯥꯏꯅ ꯐꯖꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯕꯨ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯄꯨꯡ 3 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯤ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯒꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯍꯟꯅꯔꯒꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝꯗꯣ ꯃꯊꯪ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕꯁꯤ ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯊꯣꯏꯅꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯒ ꯍꯦꯝꯕ ꯃꯈꯣꯏ ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯕꯅꯤ ꯌꯨꯝ ꯑꯗꯣ ꯉꯁꯥꯏ ꯃꯈꯩ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯈꯖꯤꯛꯇꯁꯨ ꯄꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯑꯝꯃꯤ ꯈꯔꯁꯨ ꯅꯤꯟꯕꯅꯤꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯤꯁꯤꯡꯗꯨ ꯃꯊꯪ ꯆꯠꯈ꯭ꯔꯕꯗ ꯃꯈꯣꯏ ꯃꯤ 4-5ꯗ ꯉꯥꯏꯍꯧꯕ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯀꯔꯤꯅꯣꯃꯗꯤ ꯈꯜꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯅꯔꯤꯉꯩ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯅꯣꯡ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯍꯦꯝꯕꯗꯨ ꯉꯥꯏꯍꯥꯛ ꯎꯔꯣꯟ ꯁꯥꯔꯣꯟ ꯃꯌꯥꯝꯗꯣ ꯇꯨꯝꯊꯔꯨꯕꯗꯨꯗ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯦꯝꯕ ꯂꯩꯔꯝꯗꯕꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯈꯥꯏꯗꯨꯅ ꯊꯤꯅꯔꯛꯂꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯉꯔꯥꯡꯗ ꯇꯨꯝꯃꯒ ꯂꯩꯍꯧꯕꯗꯥꯏꯅꯦ ꯃꯨꯔꯨꯝ ꯁꯣꯜꯍꯧꯕꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯍꯦꯝꯕꯕꯨ ꯁꯪꯍꯧꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯀꯃꯥꯏꯅꯅꯣ ꯈꯪꯗꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯨꯔꯦ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯅ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯗ ꯇꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯥꯏꯊꯣꯛꯇꯨꯅ ꯊꯤꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯊꯝꯕꯧ ꯑꯃꯗꯤ ꯍꯦꯝꯕꯒꯤ ꯃꯀꯨꯕꯣꯛ ꯊꯣꯏꯅꯨꯒꯤꯅ ꯃꯄꯥ ꯃꯈꯣꯏ ꯑꯅꯤ ꯇꯧꯗꯨꯅ ꯕꯖꯥꯔꯗꯒꯤ ꯄꯣꯠ ꯌꯥꯝꯅ ꯀꯟꯅ ꯂꯩꯔꯤꯉꯩ ꯊꯣꯏꯅꯨꯒꯤ ꯃꯄꯥꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯅꯌꯥ ꯅꯨꯄꯥ ꯍꯦꯝꯕꯗꯣ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯗꯨꯕꯣ ꯃꯗꯨꯕꯨ ꯐꯥꯒꯤ ꯌꯥꯕ ꯋꯥꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯐꯥꯒꯤꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯥꯎꯅꯔꯕ ꯃꯇꯨꯡꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝꯗꯣ ꯀꯟꯅ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯍꯦꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯍꯦꯝꯕꯒꯤ ꯃꯌꯨꯝꯗ ꯃꯤꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯂꯤ ꯍꯦꯝꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯕꯨꯡꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯐꯝꯂꯒ ꯐꯔꯛꯀꯗꯧꯔꯤꯕ꯭ꯔꯣ ꯃꯍꯥꯛꯅ ꯆꯠꯇꯅ ꯀꯌꯥꯝ ꯁꯥꯟꯅ ꯆꯠꯂꯝꯒꯅꯤ ꯒꯥꯔꯤ ꯅꯨꯡꯂꯤ ꯇꯣꯡꯗꯅ ꯀꯣꯏꯆꯥꯏ ꯆꯈꯥꯏꯗꯨꯅ ꯊꯤꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯂꯥꯏꯅ ꯆꯦꯟꯕ ꯃꯤꯗꯤ ꯄꯥꯛ ꯍꯦꯛ ꯎꯔꯣꯏ ꯃꯥꯗꯤ ꯂꯣꯠꯄꯁꯨ ꯌꯥꯝꯅ ꯍꯩꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯩꯊꯦꯜ ꯇꯥꯗ꯭ꯔꯤꯉꯩ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯉꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯇ꯭ꯔꯤꯉꯩ ꯃꯍꯥꯛꯄꯨ ꯀꯧꯁꯤꯜꯍꯧꯅꯕ ꯇꯧꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯉꯥꯎꯅ ꯐꯩꯅ ꯅꯥꯗꯨꯅ ꯂꯩꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯃꯍꯥꯛꯁꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯝꯕꯧꯅ
ꯊꯣꯏꯅꯨꯗ ꯏꯕꯦꯝꯃ ꯄꯨꯈꯝ ꯑꯃꯒ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔꯒ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯈ꯭ꯔꯤ꯫ ꯑꯗꯨꯒ ꯆꯥꯛꯁꯪꯗꯒꯤ ꯄꯨꯈꯝ ꯑꯃ ꯇꯧꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯈꯨꯖꯥꯏ ꯑꯃꯗ ꯏꯁꯤꯡ ꯈꯔꯁꯨ ꯍꯥꯞꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤ ꯊꯣꯏꯅꯨ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨ ꯍꯥꯎ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯊꯣꯏꯅꯨ ꯍꯧꯖꯤꯛ ꯀꯧꯔꯛꯂꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯍꯦꯝꯕꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕꯔꯅꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯂꯦꯞꯄꯒ ꯋꯥꯈꯜ ꯇꯧꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯣ ꯐꯠ ꯖꯒꯥ ꯑꯃꯗꯒꯤ ꯐꯥꯎꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯊꯣꯏꯅꯨꯗ ꯌꯦꯡꯂꯒ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯃꯨꯁꯤꯟ ꯃꯨꯕ ꯃꯈꯩ ꯃꯁꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯈꯣꯡꯉꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯀꯤꯒꯨꯝ ꯂꯥꯛꯀꯨꯝ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯌꯥꯝꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯝꯂꯤ꯫ ꯃꯌꯥꯝꯅ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝꯒꯗꯧꯔꯕꯅꯤ, ꯃꯔꯨꯑꯣꯏꯅ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯍꯦꯝꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯊꯣꯏꯅꯨꯅ ꯄꯣꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯑꯃꯥꯏꯕ ꯊꯝꯕꯧꯗ ꯄꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯄꯨꯈꯝ ꯑꯗꯣ ꯁꯨꯃꯥꯡꯒꯤ ꯇꯨꯂꯁꯤꯕꯨꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯂꯤꯔꯤ 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 ꯍꯩꯔꯤ꯫ ꯑꯗꯨꯒ ꯈꯣꯡꯒꯥꯏ ꯆꯟꯅ ꯉꯦꯛ ꯂꯥꯎꯅ ꯐꯝꯊꯔꯒ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯜꯂꯛꯄ ꯑꯗꯨꯗ ꯊꯣꯏꯅꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯑꯁꯤꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯇ꯭ꯔꯤ꯫ ꯅꯈꯣꯏꯒꯤ ꯈꯨꯜꯒꯤ ꯂꯧꯀꯣꯜꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯃꯌꯥꯝꯅꯁꯨ ꯇꯝꯅꯩ ꯀꯥꯀꯥ ꯍꯥꯏꯗꯅ ꯍꯥꯏꯅꯕ ꯅꯔꯛ ꯃꯣꯡꯁꯣꯡ ꯑꯃꯗ ꯃꯍꯥꯛꯁꯤ ꯍꯧꯖꯤꯛꯁꯦ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗ ꯂꯝꯕꯤ ꯂꯝꯃꯥꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯌꯨꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯧꯍꯧꯔꯨꯁꯤ꯫ ꯅꯠꯇꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯊꯤꯕꯗ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏ꯫ ꯐꯪꯂꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯌꯦꯡꯕ ꯌꯥꯗꯅꯕ ꯃꯑꯣꯡꯗ ꯐꯪꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯁꯣꯡꯂꯕ ꯃꯣꯡꯁꯣꯡ ꯑꯃꯗ ꯑꯩꯈꯣꯏ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯁꯣꯡꯂꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯊꯥꯏꯅ ꯃꯤꯑꯣꯏ ꯑꯁꯤꯕ ꯃꯌꯥꯝ ꯑꯃ ꯍꯨꯟꯗꯣꯛꯐꯝꯅꯤ꯫ ꯑꯗꯨꯒ ꯃꯗꯨꯗ ꯄꯣꯠꯂꯣꯏꯅꯔꯝꯃꯤ, ꯍꯤꯡꯅꯁꯨ ꯐꯨꯝꯈꯤ, ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯐꯨꯝꯐꯝꯅꯤ꯫ ꯃꯐꯝ ꯑꯗꯨꯗꯗꯤ ꯃꯥꯗꯤ ꯀꯩꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄꯗ ꯊꯝꯕꯧꯅ ꯁꯣꯏꯗ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ꯫ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏ ꯆꯠꯇꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯂꯩꯍꯧꯒꯗꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯥꯎꯔꯝꯂꯦ ꯑꯗꯨꯒꯤ ꯑꯃꯥꯏꯕꯅ ꯅꯠꯇ꯭ꯔꯒꯅ ꯊꯣꯏꯅꯨꯅ ꯂꯧꯔꯨꯆꯣ ꯍꯥꯏꯕꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯅꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯆꯪꯍꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯃꯇ ꯆꯪꯍꯟꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤꯒ ꯊꯣꯛꯂꯛꯂꯕꯗꯤ ꯃꯤ ꯑꯗꯨꯁꯨ ꯆꯠꯍꯟꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯊꯝꯕꯧꯗꯣ ꯊꯣꯏꯅꯨ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯜꯒꯤ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯅꯔꯛ ꯃꯣꯡꯁꯣꯡ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯔꯛ ꯃꯣꯡꯁꯣꯡ ꯑꯗꯨꯕꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯊꯣꯏꯅꯨꯅ ꯅꯔꯛ ꯃꯣꯡꯁꯣꯡ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯍꯦꯝꯕꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯖꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯉꯥꯏꯈꯣ ꯏꯕꯦꯝꯃ, ꯃꯤꯅꯤꯟ ꯇꯥꯕꯗ ꯃꯍꯥꯛ ꯁꯣꯏꯗꯅ ꯂꯣꯠꯂꯝꯂꯒꯅꯤ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯈꯔ ꯀꯣꯏꯁꯤꯟꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯊꯤꯁꯤ꯫ ꯑꯩ ꯂꯩꯋꯥ ꯁꯣꯡꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯒꯦ꯫ ꯑꯁꯨꯝꯅ ꯊꯝꯕꯧꯅ ꯏꯄꯥꯒꯤ ꯅꯤꯡꯊꯦꯝ ꯅꯪꯕꯨ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕꯅꯣ? ꯅꯄꯥꯕꯨꯡ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯀꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯍꯦꯝꯕꯗꯨ ꯍꯧꯗꯣꯡꯒꯤ ꯃꯈꯣꯜꯗ ꯃꯤꯌꯥꯎ ꯃꯤꯌꯥꯎ ꯍꯥꯏꯗꯨꯅ ꯈꯣꯡꯗꯨꯅ ꯑꯁꯣꯡꯕ ꯑꯃꯗꯒꯤ ꯑꯁꯣꯡꯕ ꯑꯃꯗ ꯑꯁꯨꯝ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯃꯌꯥꯝꯁꯨ ꯍꯦꯝꯕꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯍꯦꯝꯕꯗꯣ ꯌꯥꯝꯅ ꯁꯨꯛꯄ ꯑꯗꯨꯒ ꯇꯤꯡꯈꯪ ꯇꯤꯡꯐꯣꯡꯗꯨꯅ ꯄꯤꯛ ꯊꯜꯂꯕ ꯖꯒꯥ ꯑꯃꯗ ꯃꯁꯥ ꯑꯗꯣ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯁꯤꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯇꯤꯡꯈꯪ ꯇꯤꯡꯂꯥꯡ ꯃꯌꯥꯝ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯨꯗꯦꯛꯇꯨꯅ ꯃꯍꯥꯛꯄꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯇꯤꯡꯈꯪ ꯉꯥꯛꯇꯅꯤꯅ ꯃꯄꯥꯡꯒꯜ ꯊꯣꯛꯅ ꯆꯤꯡꯊꯣꯛꯄꯁꯨ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯦꯝꯕꯗꯤ ꯇꯤꯡꯈꯪ ꯇꯤꯡꯂꯥꯡꯁꯤꯡ ꯑꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯁꯣꯛꯇꯕꯒꯨꯝ ꯑꯁꯨꯝ ꯆꯪꯁꯤꯟꯈꯤꯕꯗꯨꯗ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯌꯥꯝꯅ ꯊꯥꯡ ꯑꯃ ꯇꯧꯗꯨꯅ ꯇꯤꯡꯈꯪꯁꯤꯡꯁꯤ ꯌꯥꯟꯊꯠꯇꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯊꯥꯡ ꯂꯧꯕ ꯌꯨꯝꯂꯣꯝꯗꯒꯤ ꯆꯠꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯡ ꯂꯧꯕ ꯃꯤꯁꯛ ꯑꯗꯣ ꯂꯥꯛꯇꯨꯅ ꯊꯥꯡ ꯑꯗꯨꯅ ꯇꯤꯡꯈꯪꯁꯤꯡ ꯑꯗꯨ ꯍꯥꯏꯗꯠꯂꯒ ꯍꯦꯝꯕꯕꯨ ꯅꯝꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯍꯧꯗꯣꯡꯒꯤ ꯃꯈꯣꯟꯗ ꯈꯣꯡꯕ ꯂꯦꯞꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤꯁꯦ, ꯑꯁꯤ ꯌꯧꯅ ꯂꯥꯛꯅꯔꯕ ꯐꯥꯎꯕꯗ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯅ ꯂꯥꯏꯍꯟ ꯇꯧꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯅꯨ ꯁꯥꯎꯅꯤꯡꯒꯨꯝ ꯀꯩꯒꯨꯝ ꯍꯣꯔꯦꯟ ꯑꯍꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯋꯥꯍꯜꯂꯤꯕ ꯃꯥꯏꯕꯗꯣ ꯍꯥꯠꯇꯣꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯊꯝꯕꯧꯗ ꯍꯥꯏꯔꯛꯂꯤ꯫ ꯊꯝꯕꯧꯅ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯄꯥꯊꯧ, ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯍꯦꯝꯕꯁꯦ ꯌꯨꯝ ꯌꯧꯅ ꯑꯃꯨꯛꯇ ꯄꯨꯈꯤꯁꯤ, ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯅꯤꯡꯊꯧ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯅꯈꯣꯏꯗ ꯍꯥꯏꯔꯔꯒꯦ
ꯍꯧꯖꯤꯛꯃꯛ ꯉꯁꯤꯃꯛ ꯂꯥꯏꯅꯤꯡꯊꯧ ꯈꯨꯔꯨꯝꯗꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯦꯝꯕꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯁꯠ ꯂꯥꯎꯅ ꯐꯝꯊꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯝꯕꯅ ꯍꯦꯛ ꯐꯝꯊꯈꯤꯕꯒ ꯃꯌꯥꯝꯅ ꯀꯔꯤꯗꯧꯔꯦ ꯍꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯅꯣꯛꯂꯒ ꯃꯍꯥꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯍꯥꯏ ꯅꯪꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯣ ꯑꯩꯁꯨ ꯈꯪꯂꯤꯕꯅꯤ, ꯂꯥꯛꯑꯣ ꯌꯨꯝ ꯌꯧꯔꯒ ꯋꯥ ꯐꯖꯅ ꯍꯥꯏꯅꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯝꯕꯧꯅ ꯈꯨꯕꯥꯛꯇ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯍꯦꯝꯕꯒꯤ ꯃꯅꯪꯒꯟꯗ ꯅꯥꯟꯊꯔꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯗꯣ ꯃꯁꯥ ꯊꯦꯛꯇꯣꯛꯂꯒ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯒꯝ ꯒꯝ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯍꯦꯝꯕꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯍꯦꯝꯕꯕꯨ ꯃꯌꯥꯝꯗ ꯐꯥꯗꯨꯅ ꯃꯥꯡꯒꯣꯜꯗ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯍꯦꯝꯕꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯒ ꯃꯥꯡꯒꯣꯜꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯐꯛ ꯑꯃꯗ ꯐꯝꯍꯟꯗꯨꯅ ꯊꯝꯃꯤ꯫ ꯍꯦꯝꯕꯅ ꯄꯪꯅꯣꯛꯇ ꯅꯣꯛꯂꯒ ꯃꯤꯅꯨ 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 ꯂꯥ 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 ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯀꯧꯏ, ꯑꯗꯨꯒ ꯃꯤꯌꯥꯎ ꯃꯤꯌꯥꯎ ꯍꯥꯏꯗꯨꯅꯁꯨ ꯑꯃꯨꯛ ꯍꯦꯛ ꯈꯣꯡꯏ꯫ ꯍꯦꯝꯕꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯀꯤꯅꯕꯅ ꯂꯣꯏꯔꯕꯅꯤ, ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯇꯧ ꯊꯝꯕꯧꯗꯨ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯂꯥ ꯂꯥꯇꯣꯟ ꯑꯃꯗ ꯑꯊꯦꯟꯄꯣꯠ ꯈꯔ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯗꯨꯛ ꯀꯦꯟꯗꯜ ꯆꯨꯈꯠꯇꯨꯅ ꯃꯍꯥꯛꯅ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯂꯥꯏ ꯇꯩꯅꯕ ꯍꯧꯔꯛꯏ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯕꯨꯡꯉꯣ ꯇꯥꯏꯕꯪꯄꯥꯟ ꯃꯄꯨ ꯁꯤꯗꯕ ꯂꯥꯏꯅꯤꯡꯊꯧ, ꯇꯥꯏꯕꯪ ꯊꯋꯥꯏ ꯌꯥꯎꯍꯦꯟꯕ ꯇꯤꯟꯕꯤ ꯇꯤꯅꯧ ꯌꯥꯎꯍꯦꯟꯕ ꯌꯥꯏ ꯃꯤꯅꯥꯏ ꯇꯔꯦꯡꯕ ꯋꯥꯡꯕ ꯅꯤꯡꯊꯧ ꯄꯥꯟꯖꯨꯝꯕ ꯇꯣꯛꯂꯣꯟ ꯅꯨꯡꯂꯣꯟ ꯄꯥꯕꯣꯟꯕ ꯌꯥꯏꯄꯨꯔꯦꯟ ꯌꯥꯏꯐꯕ ꯂꯩꯔꯛꯇ ꯂꯩꯔꯦ ꯂꯩꯔꯛꯆꯥ ꯈꯣꯡꯕꯥꯟꯗ ꯂꯩꯔꯦ ꯈꯣꯡꯕꯥꯟ ꯂꯥꯂꯨꯝꯕ ꯇꯥꯏꯕꯪ ꯃꯄꯨ ꯄꯥꯟꯕꯨ ꯉꯁꯤ ꯀꯣꯔꯧ ꯅꯨꯡꯂꯣꯟ ꯊꯨꯞꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯍꯦꯝꯕ ꯍꯥꯏꯔꯤꯕ ꯏꯕꯨꯡꯉꯣ ꯑꯁꯤꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜꯒꯤꯗꯃꯛꯇ ꯇꯩ ꯆꯦꯟꯖꯥꯛ ꯀꯠꯇꯨꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯄꯣꯊꯦꯝ ꯇꯧꯗꯨꯅ ꯇꯤꯡꯀꯣꯛꯄꯤꯔꯣ ꯂꯩꯀꯣꯛꯄꯤꯔꯣ ꯇꯥꯏꯕꯪ ꯌꯦꯡ ꯅꯥꯏꯕꯁꯤꯡ ꯌꯥꯝꯃꯟꯕꯤꯗꯨꯅ ꯀꯥꯎꯔꯦꯟ ꯆꯪꯒꯣꯟ ꯊꯜꯍꯟꯕꯤꯗꯨꯅ ꯋꯥꯠꯇ ꯄꯥꯗꯕ ꯄꯤꯅꯗꯨꯅ ꯇꯤꯡꯀꯣꯛ ꯂꯩꯀꯣꯛꯄꯤꯗꯨꯅ ꯁꯨꯝ ꯁꯥꯟ ꯅꯩꯈꯥꯏꯔꯕ ꯍꯦꯝꯕꯒꯤ ꯃꯁꯥꯗ ꯆꯪꯂꯤꯕ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯈꯣꯌꯨꯝ ꯂꯥꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯤꯡꯀꯣꯛꯄꯤꯔꯣ ꯂꯩꯀꯣꯛꯄꯤꯗꯨꯅ ꯒꯨꯔꯨꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯇꯤꯟꯁꯦꯡ ꯅꯥꯏꯁꯦꯡꯕꯤꯔꯣ ꯍꯩ꯫ ꯑꯗꯨꯝꯅ ꯊꯝꯕꯧꯅ ꯂꯥꯏꯔꯣꯜ ꯑꯗꯨ ꯁꯣꯟꯕ ꯍꯦꯛ ꯂꯣꯏꯕꯒ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯗꯨꯅ ꯊꯝꯕꯧ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯉꯥꯜꯂꯤꯕ ꯀꯦꯟꯗꯜ ꯑꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯒꯤ ꯃꯇꯥꯏ ꯊꯪꯕ ꯅꯣꯡꯆꯨꯞ ꯊꯪꯕꯗ ꯂꯩꯔꯤꯕ ꯀꯦꯟꯗꯜ ꯑꯗꯨ ꯕꯣꯝ ꯂꯥꯎꯅ ꯇꯨꯈꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯀꯦꯟꯗꯜ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗꯒꯤꯁꯨ ꯃꯩꯗꯣ ꯈꯪꯆꯥꯛ ꯆꯠꯂꯛꯇꯨꯅ ꯀꯦꯟꯗꯜ ꯑꯗꯣ ꯈꯨꯗꯛꯇ ꯃꯍꯤ ꯑꯣꯟꯗꯨꯅ ꯃꯥꯡꯂꯤ꯫ ꯃꯗꯨ ꯎꯕꯗ ꯊꯝꯕꯧꯅ ꯃꯅꯤꯡ ꯃꯃꯥꯡ ꯑꯅꯤꯃꯛ ꯊꯠꯈ꯭ꯔꯕ, ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯃꯥꯏꯕ ꯊꯝꯕꯧ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯝꯕꯧ ꯄꯔꯞ ꯄꯔꯞ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏꯅꯤꯡꯊꯧꯗꯒꯤ ꯄꯣꯊꯣꯔꯛꯄ ꯃꯍꯥꯛꯅ ꯀꯠꯄꯗ ꯁꯤꯖꯤꯟꯅꯕ ꯂꯩ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯍꯥꯏ ꯁꯦ ꯍꯦꯝꯕ, ꯂꯩ ꯑꯁꯤ ꯅꯍꯥꯛꯄꯨ ꯎꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯍꯦꯝꯕꯅ ꯎꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯂꯩ ꯑꯁꯤ ꯅꯪꯒꯤ ꯅꯥꯄꯗ ꯆꯤꯟꯕꯤꯒꯦꯀꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯗ ꯊꯥꯡꯖꯤꯜꯂꯨꯕꯗ ꯍꯦꯝꯕꯗꯣ ꯑꯃꯨꯛꯇꯣꯏꯕ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯁꯥꯗꯣ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯑꯩ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯆꯠꯂꯤ꯫ ꯇꯧꯔꯤꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯇꯟꯕ ꯌꯥꯔꯣꯏꯅꯦ, ꯁꯦꯅꯦ ꯍꯥꯏꯗꯨꯅ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯅꯝꯗꯨꯅ ꯆꯤꯟꯁꯤꯜꯂꯤ ꯃꯌꯥꯝꯅ ꯃꯀꯣꯛ ꯑꯗꯨ ꯐꯥꯔꯒ꯫ ꯑꯗꯨꯝꯅ ꯇꯧꯔꯨꯕ ꯑꯗꯨꯗ ꯍꯦꯝꯕꯗꯨ ꯃꯁꯥꯗꯣ ꯎꯛ ꯎꯛ ꯂꯥꯎꯅ ꯊꯒꯦꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯒꯦꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯍꯥꯏ ꯀꯅꯥ ꯂꯩ ꯄꯥꯇ꯭ꯔ ꯑꯃꯇꯪ ꯄꯨꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯣꯏꯅꯨꯅ ꯍꯥꯏꯕꯗꯤ ꯍꯦꯝꯕꯒꯤ ꯅꯨꯄꯤ ꯊꯣꯏꯅꯨꯅ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯒ ꯄꯥꯇ꯭ꯔ ꯑꯃ ꯄꯨꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯁꯦ ꯃꯁꯤꯗꯩꯁꯤꯗ ꯅꯪꯅꯅꯦ ꯍꯟꯗꯣꯛꯅꯤꯡꯉꯤꯕꯗꯨ ꯍꯟꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯟꯇꯣꯛꯍꯜꯂꯤ꯫ ꯑꯗꯨꯝꯅ ꯍꯟꯇꯣꯔꯛꯄꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯉꯛꯄꯗ ꯊꯦꯡꯂꯩ꯫ ꯃꯗꯨꯗꯤ ꯁꯥꯒꯤ ꯃꯇꯨ ꯃꯥꯟꯕ ꯈꯨꯕꯤ ꯃꯃꯥꯏ ꯑꯅꯤꯃꯨꯛ ꯄꯥꯛꯄ ꯀꯔꯤꯒꯨꯝꯕ ꯁꯥꯒꯤ ꯃꯆꯦꯠ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯌꯥꯎꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯍꯥꯏ ꯃꯁꯤ ꯆꯦꯛꯁꯤꯟꯅ ꯊꯝꯒꯗꯕꯅꯤꯀꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯁꯤꯕꯨ ꯍꯥꯄꯛꯂꯤꯕ ꯊꯥꯔꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯒꯗꯕꯅꯤ꯫ ꯁꯨꯝꯇꯧꯁꯤ, ꯏꯕꯨꯡꯉꯣ ꯍꯦꯝꯕꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯏꯃꯨꯡꯗ ꯇꯨꯝꯍꯟꯕ ꯌꯥꯗ꯭ꯔꯦ, ꯃꯍꯥꯛ ꯃꯄꯥꯜꯗ ꯑꯁꯨꯃꯛ ꯇꯨꯝꯍꯟꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯁꯪꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤꯀꯣ, ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯑꯩꯁꯨ ꯌꯥꯎꯅ ꯍꯦꯝꯕꯕꯨ ꯁꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯍꯦꯝꯕꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯝꯗꯥꯏꯗ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯛꯀꯅꯤ,
ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯉꯣꯟꯗ ꯆꯪꯂꯤꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯂꯝꯕꯤ ꯇꯥꯛꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯗꯣ ꯑꯇꯩ ꯅꯠꯇꯦ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛꯅꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯉꯥꯛꯁꯟꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯇꯥꯒꯗꯕꯅꯤꯀꯣ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈꯤꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯦꯝꯕꯕꯨ ꯁꯪꯗꯨꯅ ꯂꯩꯅꯔꯤꯕꯅꯤ ꯍꯦꯝꯕ ꯉꯁꯥꯏ ꯃꯈꯩꯗꯤ ꯀꯔꯤꯁꯨ ꯇꯧꯗꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯍꯤꯞꯂꯒ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ ꯍꯦꯝꯕꯅ ꯑꯗꯨꯝꯅ ꯐꯨꯛ ꯍꯧꯒꯠꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯦꯝꯕꯗ ꯍꯪꯉꯤ ꯍꯦꯝꯕ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯃꯨꯟꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯤ ꯑꯗꯨꯒ ꯍꯦꯝꯕ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯦꯝꯕꯗꯣ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤꯕ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯡꯒꯠꯄꯒꯨꯝ ꯂꯩꯃꯥꯏꯗꯒꯤ ꯐꯨꯠ 1.5ꯒꯤ ꯆꯥꯡ ꯋꯥꯡꯅ ꯄꯥꯏꯈꯠꯂꯛꯂꯤ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯅ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯤ ꯀꯤꯅꯕꯗ ꯂꯣꯏꯔꯦ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇꯒꯤ ꯒꯨꯗꯨꯡ ꯂꯥꯎꯅ ꯆꯦꯟꯊꯣꯛꯅꯩ ꯇꯧꯔꯤꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯍꯩ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯤꯇꯪ ꯇꯧꯒꯅꯨ ꯌꯥ ꯃꯤ ꯎꯁꯤꯠꯇꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯝꯕꯧꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯈꯨꯖꯥꯏ ꯑꯗꯨꯗ ꯂꯨꯞꯂꯒ ꯊꯝꯃꯤꯕ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ ꯑꯃꯗꯤ ꯇꯥꯏꯔꯦꯟ ꯃꯅꯥ ꯄꯨꯡꯐꯥꯏ ꯑꯃꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯆꯨꯞ ꯂꯨꯞꯄꯒ ꯍꯦꯝꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯃꯗꯤ ꯃꯊꯕꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗ ꯁꯦꯠ ꯀꯟꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕ ꯃꯃꯤꯠ ꯑꯗꯣ ꯁꯠ ꯄꯥꯡꯊꯣꯔꯛꯂꯒ ꯑꯃꯥꯏꯕ ꯊꯝꯕꯧꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯅꯃꯤꯠꯇꯨ ꯌꯦꯡꯂꯛꯀꯅꯨꯅꯦ ꯍꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨꯗ ꯇꯥꯏꯔꯦꯟ ꯑꯗꯣ ꯀꯟꯁꯤꯜꯂꯨꯕꯗ ꯍꯦꯝꯕꯗꯣ ꯐ꯭ꯔꯪ ꯂꯥꯎꯅ ꯁꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛ ꯐꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯕꯝ ꯂꯥꯎꯅ ꯇꯥꯏ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯀꯅꯥ ꯂꯩ ꯍꯦꯝꯕꯁꯦ ꯌꯥꯝꯅ ꯊꯨꯅ ꯐꯥꯖꯤꯜꯂꯨ ꯍꯥꯏꯔꯛꯂꯤ ꯃꯌꯥꯝꯁꯨ ꯀꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦꯝꯕꯕꯨ ꯅꯝꯁꯤꯟꯗꯨꯅ ꯐꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯑꯩꯕꯨ ꯐꯥꯔꯤꯕ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ ꯂꯣꯏꯅꯃꯛ ꯇꯥꯛꯅ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯅꯉꯛ ꯇꯩꯊꯦꯛꯇꯨꯅ ꯅꯌꯥꯗꯒꯤ ꯏ ꯑꯣꯔꯣ ꯇꯥꯕ ꯃꯈꯩ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛꯄꯨ ꯐꯥꯔꯤꯕꯁꯤꯡꯗꯣ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯃꯍꯥꯛ ꯍꯟꯕ ꯀꯧꯕ ꯂꯩꯇꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯅꯁꯨ ꯌꯥꯔꯕꯅꯤꯅ ꯍꯧꯖꯤꯛ ꯂꯥꯏꯍꯟ ꯇꯧꯕ ꯍꯧꯔꯒꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯅꯨꯅ ꯍꯧꯖꯤꯛꯃꯛ ꯍꯟꯕꯤꯔꯣ ꯍꯥꯏꯔꯤ ꯑꯗꯨꯗꯨꯒ ꯊꯣꯏꯅꯨꯒꯤ ꯃꯃꯥꯅꯁꯨ ꯂꯥꯏꯍꯟ ꯇꯧꯕꯤꯔꯣ ꯍꯥꯏꯔꯤ ꯑꯗꯨꯒ ꯊꯝꯕꯧꯒꯤ ꯃꯇꯥꯎ ꯑꯣꯏꯔꯤꯕ ꯊꯣꯏꯅꯨꯒꯤ ꯃꯄꯥ ꯑꯗꯨꯅꯁꯨ ꯍꯧꯖꯤꯛꯃꯛ ꯂꯥꯏꯍꯟ ꯇꯧꯕꯤꯔꯣ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯐꯔꯦ ꯅꯈꯣꯏꯅꯁꯨ ꯌꯥꯔꯕꯅꯤꯅ ꯍꯥꯏꯗꯨꯅ ꯂꯥꯏꯍꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯊꯣꯏꯅꯨꯗ ꯏꯕꯦꯝꯃ ꯅꯈꯣꯏꯒꯤ ꯌꯦꯇꯨꯝꯒ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯅꯨꯅ 4-5ꯕꯨ ꯂꯩ ꯑꯩꯈꯣꯏꯗꯤ ꯄꯦꯀꯦꯠ ꯑꯣꯏꯅ ꯂꯩꯔꯒ ꯊꯝꯃꯤ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯐꯤ ꯐꯣꯠꯅꯔꯨꯕ ꯅꯣꯏꯅ ꯁꯤꯖꯤꯟꯅꯔꯨꯕ ꯌꯦꯇꯨꯝ ꯑꯃꯇꯪ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯏꯅꯨ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯦꯇꯨꯝ ꯊꯝꯐꯝ ꯑꯗꯨꯗ ꯄꯔꯞ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯡꯁꯦꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯊꯣꯏꯅꯨꯅ ꯍꯥꯏꯐꯦꯠ ꯎꯍꯧꯕꯗꯒꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯌꯦꯡꯉꯨꯕ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯊꯣꯏꯅꯨꯅ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒꯤ ꯃꯑꯣꯡ ꯍꯦꯛꯇꯃꯛ ꯇꯧꯏ ꯊꯣꯏꯅꯨ ꯀꯤꯔꯛꯂꯗꯨꯅ ꯌꯦꯇꯨꯝ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯂꯥꯛꯇꯨꯅ ꯌꯦꯇꯨꯝ ꯑꯗꯣ ꯁꯠ ꯂꯧꯊꯣꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯎꯄꯨꯒꯤ ꯃꯇꯥꯏꯗ ꯂꯩꯔꯤꯕ ꯄꯥꯇ꯭ꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕ ꯌꯦꯇꯨꯝ ꯑꯗꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯂꯧꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯕ ꯍꯧꯗꯣꯡꯒꯤ ꯃꯈꯨꯠꯀꯨꯝꯅ ꯃꯇꯨ ꯖꯣꯝ ꯃꯨꯁꯤꯟ ꯃꯨꯟꯅ ꯄꯥꯟꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯨꯠꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯅꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯣꯜꯂꯒ ꯌꯥꯅꯔꯛꯄꯒꯨꯝ ꯊꯣꯏꯅꯨꯗꯣ ꯈꯪꯂꯨꯝ ꯂꯨꯝꯙꯕꯗꯒꯤ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯜꯂꯤ ꯑꯗꯨꯒ ꯈꯨꯔꯨꯅ ꯂꯩꯃꯥꯏꯗ ꯅꯝꯈꯤꯕꯒꯤ ꯌꯥꯝꯅꯁꯨ ꯅꯥꯔꯕꯅꯤ ꯊꯣꯏꯅꯨꯅ ꯑꯗꯨꯝꯅ ꯒꯣꯔꯣꯡ ꯂꯥꯎꯅ ꯇꯨꯁꯟꯈꯤꯕ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯩꯗꯧꯅꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯑꯩꯒꯤ ꯈꯨꯗꯥꯡꯗ ꯀꯅꯥꯅꯣꯃ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯅꯪꯒꯟꯗꯁꯨ ꯀꯅꯥꯅꯣꯃ ꯇꯣꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯛꯄꯗ ꯊꯣꯏꯅꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯊꯣꯏꯅꯨꯒꯤ ꯃꯅꯪꯒꯟꯗ ꯀꯅꯥ ꯇꯣꯡꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯇꯣꯡꯗꯦ ꯃꯁꯤꯗꯒꯤꯗꯤ ꯊꯣꯏꯅꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯧꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯑꯃꯥꯏꯕ ꯊꯝꯕꯧꯗ ꯂꯣꯏꯅꯃꯛ ꯋꯥꯐꯝ ꯑꯗꯣ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯑꯩ ꯈꯪꯉꯦ ꯏꯕꯦꯝꯃꯒꯤ ꯅꯪꯒꯟꯗ ꯇꯣꯡꯂꯤꯕꯗꯨ ꯃꯌꯥꯝꯅ ꯎꯗ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯎꯔꯤ ꯃꯗꯣ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃꯒꯤ ꯁꯛꯇꯝꯅꯤ ꯐꯔꯦ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ ꯌꯦꯇꯨꯝ ꯑꯗꯨꯇ ꯄꯤꯔꯛꯎ
asumna hairakpada thoinuna yetum mado amaiba thambauda piri masidagi di thambawna laimai asidi nuna astara chansalabani na sinaba yararoi sumang da woina kumlaga sumangi matai da leiriba leibak mache singa sida tawdabadi yararoi asumna hairamlaga thambau parap sumang lomda kumki aduga sumangi matai da makoina leiriba leibak mache sing khara hanglaga leiriba domda parap changsinduna amaiba thambawna lairol ama soli asumna lairon khara solo matungda leibak machet khara puduna lakli aduga hembagi mamangda phamthai tawriba sing aduta hembana yamna sauna murum soli nangbu su hatkani nangbu su aina soidana hatkani haiduna matam aduta amaiba thambawna hei tumina layuko aina saroklabadine nang su yauna hatkadoribani adumna hairakpada hemba tumina muklei matam aduta amaiba thambawna ngehak wakhal khalaba matungda lemai aduta leibak aduna karigumba saktam mama sari aduga lala tun amada haplaga thami matam aduta amaiba thambawna mahaki matau oiriba thoinogi mapa aduda itaw yen amatang pami I thokpa adumna hairakpata thoinogi mapana hoi taw ai soidana purakke haiduna mahak lekai aduta kana gi ye leibake haiduna hangi masidagi di mioi amana aigi lei yurgadaba du ngairabani yendi yamna chawi hairakpata amaiba thambawna kaisu kaide yena do halaba matungda nakoina chathokpada kaisu akaiba leiti mangodagi I khara lawgadabani hairi wafam madu tabada mayamna su hoi haiduna yena do poraktuna amaiba thambawda piri matam aduda amaiba thambawna yel adugi mangaksam aduta thang aduna lewa mantra khara solaga mangakto jiri lenthalli aduga ising aduna mahakna ngasai mitam ama saraga thamiba la adugi mathakta hapliba mitam madugi koibada iedo juro tahalli tawriba aduta mayamna oja kisibu phattaba tillai sanaba mayamna ga hainaba black magic tu oirabra adumna hanglapada amaiba thambawna mane masi nakhoigi londa hairagana black magic ka hainaba aduni masi aina tawribagi maramdi ibungo hembagi masada thadlaklibasi nakhoigi timu phattaba laimu phattaba sanaraga thadlaklibani haibadi black magic haibadu aduna madubu amuk laihan tawge hairabadi madubu aikhoina amuk hanna mi aduna tawbadu ga chak manana black magic tawgadabani haibadi lightin ado sanagadabani adugi damaktani aina thawranga se paikhalakliba asomna hairaga akoibado ina ororo tahalaba matungta yen ado se nakhoina mase chathu uro haiduna pithorakli masigi matung amaiba thambawna akoiba I aduna koisallaba la adugi mathakti yauriba mitam aduta munna yengi aduga amaiba thambawna murum laiwon khara solaga mahaki manakta leiriba thang suri aduda lewa ado su haiduna marirak kamsalli adumna kapsalaba matung ta thang suri aduna haujik leibakna sakiba mitam adugi mabuk adu chap chana thang suri adugi matona thinthari adumna torokpaduta asomdana mangol jaudu mahaki laisena phamda leiduna mahakna ngoro ngauba ut khara chaithoktuna mahakna karigumba khara tawribani aduga machinda hemba haiduna su soli mahakna solibasi karigumba lairon khara solaba matungda aroibada hemba haiduna pallibani adumna murum solaga aroibada hemba haiduna hembagi maramda mahakna leiwa kanna thidingi matam madutta ikhang khangauduna mahaki mabukado yamna kanna narakli lengba thinba torokpadagi mahak yamna wana lepada ngamdadabadagi phamtharaktuna chaina ado khanglibani matam aduda amaiba mangol jawna su khangi toroklibasi hembabu ukan tawduna thamliba amaiba aduna kaplaklibani haibase khangakli matam aduda somdana kamdauri amaiba thambawna mahakna mitam adugi mabukta thilliba sori ado asmasum thinjalli aduma torokpada asomdana mangol jaw leiba ngamdri mabuk ado tasengna mahak na aduna mahak leimai aduda tharo onduna khangi adumna torokpaduta thambawna thangna thilliba mitam madusu yamna kana nabagi mawongda niklibani aduma torokpada thambawna kamdawi khango nangna migi imungbu mang tangana pa honabagi chairakni khangu haiduna suri ado asum thinjalli asomdana kamdauri mangol jaw torokliba adu pharanabagi damakta mahakna kaidau sige haiduna wakhal khalakli matam maduta mangol jawna mahaki
ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯣ ꯄꯟꯗꯨꯅ ꯂꯥꯏꯔꯣꯜ ꯑꯃ ꯁꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯂꯥꯏꯔꯣꯜ ꯑꯗꯣ ꯍꯦꯛ ꯁꯣꯟꯈꯤꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯪꯒꯣꯜꯖꯥꯎꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯃꯕꯨꯛ ꯑꯗꯣ ꯈꯪꯌꯦꯛ ꯌꯦꯛꯇꯨꯅ ꯅꯥꯔꯛꯄꯗꯒꯤ ꯃꯍꯥꯛ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯪꯒꯣꯜꯖꯥꯎꯗꯣ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯣꯜꯖꯥꯎꯅ ꯀꯔꯝꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯄꯨꯝꯅꯃꯛ ꯈꯪꯅꯔꯛꯄ ꯇꯥꯔꯦ, ꯑꯩꯉꯣꯟꯗ ꯄꯥꯜꯂꯛꯄꯗꯨ ꯊꯩꯗꯣꯛꯄꯗ ꯏꯃꯨꯡ ꯅꯨꯄꯤꯗ ꯄꯥꯟꯈ꯭ꯔꯦ, ꯐꯩ, ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯉꯣꯟꯗ ꯁꯣꯛꯄꯗꯨꯗꯤ ꯑꯩꯅ ꯐꯍꯟꯕꯁꯨ ꯌꯥꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯑꯃꯥꯏꯕ ꯃꯪꯒꯣꯜꯖꯥꯎꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯄꯔꯞ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯒꯦ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯣꯜꯖꯥꯎꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯍꯥꯏꯕꯗꯤ ꯃꯪꯒꯣꯜꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯄꯥꯕꯨꯡ, ꯅꯃꯧ ꯅꯨꯄꯤꯁꯦ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯝꯖꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯣꯜꯖꯥꯎꯅ ꯀꯔꯤ ꯇꯧꯔꯨꯔꯕꯖꯥꯠꯅꯣꯅꯦ, ꯅꯠꯇꯦ ꯃꯥꯕꯨ ꯃꯣꯔꯣꯛꯀ ꯆꯥꯈꯤꯕ꯭ꯔꯣ? ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯅ ꯃꯣꯔꯣꯛꯁꯤꯅ ꯄꯥꯝꯅ ꯆꯥꯈꯤꯕꯁꯤꯗ ꯑꯁꯨꯝꯅ ꯆꯩꯁꯤꯟꯅꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯁꯤꯡ ꯈꯔ ꯄꯨꯔꯛꯇꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯁꯦ ꯁꯤ ꯊꯧ, ꯀꯔꯤꯝꯇ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯄꯤꯊꯛꯂꯤ꯫ ꯑꯗꯨꯝꯅ ꯊꯛꯂꯕꯁꯨ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯕ ꯑꯗꯨꯗ ꯃꯪꯒꯣꯜꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯄꯨꯅꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯪꯒꯣꯜꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯍꯧꯒꯠꯅꯔꯛꯇꯨꯅ ꯑꯃꯗꯤ ꯃꯪꯒꯣꯜꯖꯥꯎꯒꯤ ꯃꯃꯧ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯃꯪꯒꯣꯜꯖꯥꯎꯅ ꯈꯪꯏ꯫ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯕꯁꯨ ꯐꯔꯛꯀꯗꯕꯗꯤ ꯂꯩꯇꯦ, ꯃꯔꯝꯗꯤ ꯑꯁꯣꯝꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯃꯍꯥꯛꯅ ꯊꯤꯜꯂꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯗꯨ ꯁꯠꯇꯣꯛꯈ꯭ꯔꯕꯁꯨ ꯖꯒꯥ ꯑꯗꯨꯃꯗꯤ ꯍꯣꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯖꯒꯥ ꯑꯗꯣ ꯃꯦꯟꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯪꯒꯣꯜꯖꯥꯎꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯣ ꯌꯥꯝꯅ ꯊꯤꯅ ꯑꯋꯥ ꯃꯩꯆꯥꯛ ꯂꯥꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯪꯒꯣꯜꯖꯥꯎꯅ ꯈꯪꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯪꯒꯣꯜꯖꯥꯎ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯃꯍꯥꯛꯅ ꯑꯩꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ, ꯑꯩꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤꯗ ꯑꯩꯅ ꯂꯩꯊꯩ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯩꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯊꯧꯕꯗ ꯑꯣꯏꯅ ꯇꯧꯔꯝꯒꯗꯕꯅꯤꯗ, ꯑꯩꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯃꯪꯒꯣꯜꯖꯥꯎꯅ ꯃꯍꯥꯛꯀꯤ ꯂꯥꯏꯁꯦꯟꯅꯐꯝ ꯑꯗꯨꯗ ꯄꯔꯞ ꯂꯥꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤꯗ ꯊꯩꯈꯤꯕ ꯃꯍꯥꯛꯀꯤ ꯑꯁꯣꯝꯗꯒꯤ ꯀꯥꯞꯄꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯍꯥꯛꯅ ꯁꯠꯇꯣꯛꯂꯒ ꯊꯧꯕꯗ ꯑꯣꯏꯅ ꯀꯥꯞꯁꯤꯜꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯂꯥꯏꯁꯦꯟꯅꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯥꯏꯔꯣꯟ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯣꯜꯂꯛꯄ ꯑꯗꯨꯗ ꯃꯪꯒꯣꯜꯖꯥꯎꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯊꯥꯔꯛꯂꯤꯕ ꯄꯣꯠ ꯑꯗꯨ ꯁꯠꯄꯒꯤ ꯅꯥꯕꯅ ꯃꯁꯥ ꯑꯗꯨ ꯉꯥꯎꯕꯗꯒꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯋꯥꯟꯊꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯃꯪꯒꯣꯜꯖꯥꯎꯒꯤ ꯃꯃꯧ ꯅꯨꯄꯤꯗ ꯍꯧꯖꯤꯛ ꯄꯥꯟꯈꯤꯕꯗꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯪꯒꯣꯜꯖꯥꯎꯗ ꯑꯃꯨꯛ ꯄꯥꯜꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯣꯜꯖꯥꯎ ꯈꯥꯡꯕ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯣꯏꯈ꯭ꯔꯗꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯋꯥꯟꯊꯒꯦ ꯇꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯣꯜꯖꯥꯎꯅ ꯊꯧꯕꯒꯤ ꯃꯃꯤꯡꯕꯨ ꯄꯟꯗꯨꯅ ꯃꯨꯔꯨꯝ ꯈꯔ ꯁꯣꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯁꯣꯜꯂꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯪꯒꯣꯜꯖꯥꯎꯗ ꯂꯩꯔꯝꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯞꯅ ꯐꯔꯛꯂꯤ꯫ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯗꯨꯅ ꯃꯁꯥ ꯑꯗꯨ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯪꯒꯣꯜꯖꯥꯎꯒꯤ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕꯗ ꯗꯣꯛꯇꯔꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯍꯥꯏꯕꯗꯤ ꯃꯪꯒꯣꯜꯖꯥꯎꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯋꯥꯈꯜ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯋꯥꯇꯪ ꯉꯥꯏꯍꯥꯛ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯂꯩꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯪꯒꯣꯜꯖꯥꯎ ꯃꯍꯥꯛ ꯋꯥꯕ ꯈꯔ ꯐꯔꯗꯨꯅ ꯇꯞꯅ ꯐꯝꯂꯒ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ, ꯍꯧꯖꯤꯛ ꯊꯧꯕꯗꯣ ꯀꯔꯝ ꯊꯣꯛꯂꯝꯒꯗꯕ ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯊꯧꯕ ꯑꯗꯨ ꯃꯁꯥꯗꯨ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯛꯂꯤ꯫ ꯃꯕꯨꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯄꯥꯏꯔꯛꯄꯒꯨꯝ ꯃꯁꯥꯗ ꯐꯥꯎꯔꯛꯄꯗꯒꯤ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯐꯩꯖꯨꯞ ꯁꯠ ꯍꯥꯏꯗꯣꯛꯂꯒ ꯐꯨꯔꯤꯠ ꯇꯥꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯈꯨꯠ ꯌꯥꯎꯕꯒꯨꯝ ꯈꯨꯠꯁꯥꯒꯤ ꯃꯔꯝ ꯑꯃꯨꯛ ꯇꯥꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯊꯧꯕ ꯄꯥꯈꯠꯂꯗꯨꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯣ ꯇꯁꯦꯡꯅ ꯅꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯨ ꯅꯥꯃꯟꯕꯗꯒꯤ ꯃꯍꯥꯛ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯊꯧꯕꯅ ꯑꯗꯨꯝꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯇꯥꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯑꯍꯤꯡꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯕꯤꯔꯤꯕꯁꯤꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯊꯧꯕꯅ ꯑꯩ ꯁꯤꯔꯦ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯤꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯍꯜꯂꯤ ꯃꯕꯨꯛ ꯑꯗꯨ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯈꯨꯠꯀꯤ ꯈꯨꯠꯁꯥꯒꯤ ꯃꯃꯤ ꯇꯥꯔꯛꯄ ꯑꯃꯗꯤ
ꯃꯑꯣꯡꯒꯤ ꯁꯛꯇꯝ ꯀꯌꯥ ꯃꯕꯨꯛ ꯑꯗꯨꯗ ꯃꯔꯩ ꯇꯥꯈꯠꯇꯨꯅ ꯂꯩꯔꯛꯄ ꯑꯗꯨꯗ ꯂꯇꯥꯁꯨ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯅ ꯍꯥꯏ ꯑꯩ ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯪꯒꯣꯜꯖꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯀꯔꯤ ꯊꯧꯔꯥꯡ ꯇꯧ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯕꯒꯤ ꯅꯨꯄꯤ ꯂꯇꯥꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯒꯥꯔꯤ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯤ ꯊꯧꯕꯗꯣ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯗꯕꯗꯒꯤ ꯂꯇꯥꯅ ꯁꯧꯗꯨꯅ ꯇꯞꯅ ꯄꯨꯊꯣꯔꯛꯄꯗ ꯊꯧꯕꯗꯣ ꯌꯨꯝꯒꯤ ꯌꯨꯝꯌꯥꯏ ꯍꯦꯛ ꯌꯧꯕꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯀꯔꯤꯅꯣ ꯃꯩꯇꯧ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯂꯦꯞꯈꯠꯄ ꯉꯝꯗꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯊꯔꯛꯏ ꯑꯗꯨꯝꯅ ꯍꯦꯛ ꯐꯝꯊꯔꯛꯄꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯀꯣꯛ ꯊꯤꯜꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯊꯧꯕꯒꯤ ꯊꯣꯡ ꯑꯗꯨ ꯀꯣꯛ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯊꯧꯕꯒꯤ ꯅꯨꯄꯤ ꯂꯇꯥꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯏ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯒꯤ ꯀꯔꯤꯁꯨ ꯈꯨꯝꯃꯛꯇꯦ ꯊꯣꯡꯗꯣ ꯀꯣꯛꯇꯃꯛ ꯊꯤꯜꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯍꯧꯕ ꯈꯣꯟꯖꯦꯜꯁꯤꯡꯁꯨ ꯇꯥꯔꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯂꯇꯥ ꯀꯤꯔꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯊꯧꯕꯕꯨ ꯇꯞꯅ ꯐꯝꯍꯜꯂꯝꯃꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯧꯕꯗꯣ ꯑꯩ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯒꯤ ꯂꯇꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯅ ꯀꯅꯥ ꯑꯣꯏꯔꯝꯂꯦ ꯍꯥꯏꯗꯨꯅ ꯍꯪꯏ ꯑꯗꯨꯕꯨ ꯂꯇꯥꯅ ꯈꯪꯗꯦ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯍꯥꯏꯕꯗꯒꯤ ꯊꯧꯕꯅ ꯐꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯅꯕ ꯇꯧꯁꯤ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯇꯥꯅ ꯊꯧꯕꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯂꯤ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕꯗ ꯊꯧꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯀꯠꯅꯔꯕꯁꯨ ꯍꯤꯗꯥꯛ ꯐꯅ ꯊꯥꯔꯕꯁꯨ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯨꯗꯤ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯊꯧꯕꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯪꯒꯣꯜꯖꯥꯎꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯕꯗꯒꯤ ꯑꯃꯥꯏꯕ ꯃꯪꯒꯣꯜꯖꯥꯎꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯊꯝꯕꯧꯗꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯑꯁꯨꯝ ꯆꯠꯊꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯗꯒ ꯂꯩꯊꯩꯒ ꯇꯧꯔꯗꯅ ꯐꯩ ꯅꯍꯥꯛꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯊꯩꯌꯨ ꯅꯪꯒꯤ ꯂꯩꯊꯩꯗꯨ ꯀꯗꯥꯏ ꯐꯥꯎꯕ ꯊꯩꯕ ꯉꯝꯕꯒ ꯌꯦꯡꯒꯦ ꯅꯪꯒ ꯂꯩꯊꯩ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯅ ꯅꯥꯛꯇ ꯍꯦꯛ ꯆꯪꯉꯛꯄꯒ ꯅꯕꯥꯅꯤꯕꯨ ꯑꯩꯅ ꯍꯦꯛ ꯑꯣꯠꯄ ꯉꯝꯗ꯭ꯔꯕ ꯌꯦꯡꯉꯨꯗꯅ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯣꯟ ꯀꯌꯥ ꯁꯣꯜꯂꯤꯕ ꯑꯗꯨꯗ ꯍꯦꯝꯕꯒꯤ ꯃꯀꯨꯕꯣꯛ ꯊꯣꯏꯅꯨꯒꯤꯅ ꯃꯄꯥꯕꯣꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯏꯇꯥꯎꯁꯤꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯁꯤꯕꯨ ꯂꯥꯏꯁꯤ ꯃꯉꯣꯟꯗꯁꯨ ꯆꯪꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯃꯪꯒꯣꯜꯖꯥꯎ ꯊꯧꯕꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯊꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯁꯟꯅꯐꯝ ꯑꯗꯨꯗ ꯂꯩꯗꯨꯅ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯍꯧꯗꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯊꯧ ꯇꯧꯍꯜꯂꯒꯦ ꯈꯜꯂꯛꯂꯗꯨꯅ ꯁꯣꯝꯗꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯊꯥꯡꯒꯣꯜ ꯑꯃꯕꯨ ꯄꯥꯏꯔꯒ ꯃꯨꯁꯤꯟ ꯃꯨꯕ ꯍꯩꯈꯥꯁꯨ ꯃꯥꯟꯕ ꯍꯩ ꯑꯃꯗ ꯊꯥꯡꯒꯣꯜ ꯑꯗꯨꯅ ꯃꯀꯨꯞ ꯂꯦꯟꯊꯠꯄ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯁꯣꯝꯗ ꯍꯦꯟꯕꯗꯣ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯔꯣ ꯑꯣꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯁꯨꯃꯥꯡꯂꯣꯝꯗ ꯆꯦꯟꯊꯈꯤꯅꯕꯁꯨ ꯍꯣꯠꯅꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯌꯥꯝ ꯆꯦꯟꯁꯤꯟꯗꯨꯅ ꯍꯦꯝꯕꯕꯨ ꯅꯝꯁꯤꯟꯗꯨꯅ ꯐꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯒꯤ ꯃꯌꯥꯗꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯍꯩꯊꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯄꯥꯈꯠꯂꯕꯅ ꯂꯣꯏꯔꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯊꯝꯕꯧꯗ ꯍꯪꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯒꯅꯨ ꯑꯩꯅ ꯊꯣꯛꯄ ꯇꯥꯏꯅꯒꯦ ꯑꯁꯣꯝꯗꯒꯤꯁꯨ ꯀꯥꯞꯂꯛꯂꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯑꯁꯣꯝꯗꯒꯤꯁꯨ ꯀꯥꯞꯂꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯣ ꯀꯔꯥꯏꯅꯣ ꯍꯥꯏꯗꯨꯅ ꯑꯇꯤꯌꯥ ꯃꯊꯛ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯏ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯅꯈꯣꯏꯅꯗꯤ ꯎꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯇꯞꯅ ꯊꯦꯝꯖꯤꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯁꯣꯝꯗꯅ ꯍꯦꯝꯕꯗꯣ ꯉꯧꯔꯤ ꯐꯩꯔꯤ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯁꯥ ꯃꯎ ꯑꯗꯨ ꯃꯊꯦꯛ ꯊꯦꯛꯄ ꯑꯃꯗꯤ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯅ ꯍꯦꯟꯕꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯨ ꯀꯅꯥꯅ ꯅꯍꯥꯛꯄꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯆꯦꯟꯒꯦ ꯇꯧꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯟꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯊꯣꯏꯅꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯣꯡꯁꯤꯟꯗꯨꯅ ꯃꯌꯥꯅ ꯆꯤꯛꯅꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯌꯥꯝꯅ ꯍꯦꯝꯕꯕꯨ ꯈꯪꯆꯤꯡ ꯆꯤꯡꯊꯣꯛꯄꯗ ꯍꯦꯝꯕ ꯂꯩꯃꯥꯏꯗ ꯈꯪꯂꯣꯡ ꯇꯥꯁꯟꯕꯗꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯁꯨꯃꯥꯡꯒꯤ ꯑꯁꯇꯔ ꯑꯗꯨꯗ ꯊꯥꯕꯗꯒꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯂꯨꯈꯝ ꯑꯗꯨꯗ ꯈꯔ ꯀꯥꯏꯔꯕ ꯃꯥꯜꯂꯤ ꯏ ꯊꯣꯛꯂꯤ ꯑꯗꯨꯕꯨ ꯍꯦꯝꯕ ꯆꯩꯅꯥꯈꯣꯜ ꯑꯃꯠꯇ ꯐꯪꯗꯕꯒꯨꯝ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯤ ꯇꯧꯔꯤꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯃꯁꯤꯗ ꯀꯨꯏꯊꯗꯅ ꯀꯥꯟꯅꯔꯔꯣꯏ ꯃꯁꯤꯗꯤ ꯊꯕꯛ ꯍꯦꯛꯇꯃꯛ ꯄꯥꯡꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯥꯏꯌꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ
ꯃꯍꯥꯛꯀꯤ ꯈꯥꯎꯗꯒꯤ ꯃꯤ ꯄꯣꯠꯂꯣꯏꯕꯒꯤ ꯁꯤꯖꯤꯟꯅꯈꯤꯕ ꯃꯩꯇꯥꯜ ꯈꯔ ꯂꯧꯊꯣꯔꯛꯂꯒ ꯃꯩꯇꯥꯜ ꯑꯗꯣ ꯖꯣꯔꯣ ꯖꯣꯔꯣ ꯂꯥꯎꯅ ꯃꯍꯥꯛꯅ ꯌꯦꯛꯂꯤꯕ ꯂꯥꯏꯌꯦꯛ ꯑꯗꯨꯗ ꯆꯥꯏꯊꯔꯛꯏ꯫ ꯑꯗꯨꯝꯅ ꯍꯦꯛ ꯆꯥꯏꯊꯔꯛꯄꯒ ꯑꯁꯣꯝꯗ ꯑꯃꯥꯏꯕ ꯃꯪꯒꯣꯜꯖꯥꯎ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯣ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯀꯔꯤꯒꯨꯝꯕ ꯃꯩꯔꯤꯛ ꯈꯔꯅ ꯆꯥꯏꯊꯔꯛꯄꯒꯨꯝ ꯆꯩꯅꯥ ꯐꯪꯂꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯂꯧꯊꯣꯛꯇꯨꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯟꯊꯣꯛꯂꯤ꯫ ꯂꯩꯋꯥꯛ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯁꯣꯟꯅꯅꯕ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯆꯩꯅꯥꯈꯣꯜ ꯑꯃꯗꯤ ꯃꯩꯔꯤꯛ ꯑꯗꯨꯅ ꯁꯣꯛꯂꯛꯄꯒꯤ ꯃꯩꯁꯥ ꯑꯗꯨꯅ ꯃꯍꯥꯛ ꯆꯥꯛꯃꯟꯈꯤꯗꯨꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯣ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯃꯨꯛꯀꯁꯨ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯇꯨꯅ ꯊꯧꯕꯒꯤ ꯅꯨꯄꯤ ꯂꯇꯥꯅ ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯪꯒꯣꯜꯖꯥꯎꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯇꯥꯅ ꯀꯧꯔꯛꯄꯗꯨ ꯇꯥꯕꯗ ꯃꯪꯒꯣꯜꯖꯥꯎ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯪꯒꯣꯜꯖꯥꯎꯕꯨ ꯊꯤꯔꯛꯂꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯈꯥꯡꯖꯤꯟꯕ ꯇꯥꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯣꯜꯖꯥꯎꯅ ꯑꯁꯣꯝꯗꯒꯤ ꯀꯥꯞꯂꯛꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕꯗꯒꯤ ꯃꯗꯨꯕꯨ ꯂꯥꯏꯊꯩ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯝꯂꯒꯦ ꯈꯜꯂꯗꯨꯅ ꯑꯃꯥꯏꯕ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯑꯗꯨ ꯂꯥꯛꯅꯔꯒꯦ ꯈꯜꯂꯗꯨꯅ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯈꯨꯠ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯨꯝ ꯑꯃ ꯄꯥꯏꯔꯒ ꯂꯪꯕꯒꯨꯝ ꯂꯪꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯈꯤꯕ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯦꯝꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯥꯔꯛꯂꯗꯨꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯇꯨꯃꯤꯟꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯐꯝꯂꯤꯉꯩꯒꯤ ꯇꯥꯟꯖꯥꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯏꯁꯤꯡ ꯈꯔ ꯃꯀꯣꯛꯇ ꯈꯤꯔꯤꯛ ꯈꯤꯔꯤꯛ ꯈꯤꯛꯇꯣꯛꯂꯤꯉꯩ ꯈꯪꯍꯧꯗꯅ ꯍꯦꯝꯕꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜ ꯑꯃ ꯄꯥꯏꯔꯛꯇꯨꯅ ꯍꯦꯝꯕꯗ ꯊꯣꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯊꯣꯝꯂꯛꯄ ꯑꯗꯨꯗꯒꯤ ꯆꯥꯏꯊꯣꯔꯛꯄ ꯃꯍꯥꯛꯀꯤ ꯃꯔꯤꯛꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯊꯝꯕꯧ ꯑꯃꯗꯤ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯄꯥꯜꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯗꯤ ꯂꯩꯃꯥꯏ ꯑꯗꯨꯗ ꯑꯁꯤꯕꯒꯨꯝ ꯂꯣꯡꯅ ꯍꯥꯏꯊꯈ꯭ꯔꯤ, ꯑꯗꯨꯒ ꯃꯁꯥꯗꯣ ꯃꯩꯅ ꯆꯤꯡꯕꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥ ꯑꯗꯨꯒ ꯑꯃꯥꯏꯕ ꯊꯝꯕꯧꯒꯤꯅ ꯃꯇꯥꯎ ꯑꯣꯏꯔꯤꯕ ꯑꯗꯨꯅ "ꯀꯔꯤꯅꯣꯅꯦ ꯏꯇꯥꯎ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯗꯧꯔꯤꯕꯅꯣ ꯑꯩꯒꯤ ꯏꯌꯥ ꯅꯨꯄꯥꯁꯤꯕꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯝꯕꯧꯅ "ꯏꯇꯥꯎ ꯀꯨꯏꯔꯔꯣꯏ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯣꯏꯁꯤꯟꯅꯕ ꯑꯩꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ, ꯍꯧꯖꯤꯛ ꯃꯊꯪ ꯋꯥꯠꯂꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯑꯃꯥꯏꯕ ꯊꯝꯕꯧꯗꯨ ꯆꯪꯁꯤꯜꯂꯛꯂꯒ ꯍꯦꯝꯕꯗ ꯇꯨꯃꯤꯟꯅ "ꯍꯩ, ꯅꯪꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯤ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ. ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯍꯥꯛ ꯅꯪꯅ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯍꯟꯗꯣꯛꯍꯧ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯐꯕ ꯁꯨꯡꯑꯣꯏ ꯑꯣꯏꯔꯔꯣꯏ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯝꯕ ꯑꯃꯥꯏꯕ ꯊꯝꯕꯧꯗ ꯃꯃꯤꯠ ꯑꯗꯣ ꯆꯥꯗꯧꯈꯩ ꯌꯥꯝꯅ ꯃꯨꯟꯅ ꯃꯃꯤꯠ ꯑꯗꯣ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ "ꯍꯩ, ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯐꯕ ꯑꯣꯏꯔꯣꯏ. ꯑꯩꯍꯥꯛꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯅꯪ ꯉꯁꯤ ꯉꯥꯎꯅ ꯆꯦꯟꯒꯗꯧꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯌꯦꯟꯒꯤ ꯏ ꯌꯥꯎꯔꯕ ꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯔꯦꯟ ꯄꯨꯡꯐꯥꯏ ꯑꯗꯨ ꯂꯨꯞꯁꯜꯂꯒ ꯍꯦꯝꯕꯒꯤ ꯃꯁꯥꯗ ꯈꯤꯛ ꯈꯤꯛ ꯈꯤꯛꯇꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯍꯦꯝꯕꯒꯤ ꯃꯁꯥ ꯑꯗꯣ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯛꯂꯤ, ꯆꯤꯡꯊꯦꯛꯄꯒꯨꯝ, ꯑꯗꯨꯒ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯍꯦꯝꯕꯗ ꯚꯨꯠ ꯆꯪꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ "ꯂꯥꯡꯒꯅꯨꯅꯦ ꯅꯈꯣꯏꯕꯣ, ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯁꯤꯕꯣ? ꯍꯦꯝꯕꯁꯦ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯆꯦꯛꯁꯤꯟꯅ ꯐꯥꯒꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯆꯦꯛꯁꯤꯟꯅ ꯋꯥ ꯉꯥꯡꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯍꯦꯝꯕꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯝꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ "ꯀꯔꯤꯅꯣꯅꯦ, ꯍꯧꯖꯤꯛ ꯂꯥꯎꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯍꯦꯝꯕꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯏ꯫ ꯁꯣꯝꯗꯗꯤ ꯍꯦꯝꯕꯗꯣ ꯃꯌꯥꯝꯅ ꯐꯥꯗꯨꯅ ꯁꯨꯃꯥꯡꯗ ꯊꯝꯂꯤꯕꯅꯤ, ꯑꯗꯨꯒ ꯏꯃꯨꯡꯗꯅ ꯍꯦꯝꯕꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯅꯔꯤ꯫ ꯑꯗꯨꯝꯅ ꯉꯛꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯃꯨꯠꯈ꯭ꯔꯤ꯫ ꯌꯨꯝ ꯑꯗꯨꯗ ꯅꯠꯇꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯣꯏꯅ ꯃꯩ ꯃꯨꯠꯈ꯭ꯔꯤ꯫ ꯃꯩꯅ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯕ ꯑꯗꯨꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯉꯁꯥꯏꯗꯒꯤ ꯈꯔ ꯈꯔꯒ ꯀꯤꯗꯨꯅ ꯂꯩꯅꯕꯒ ꯈꯪꯀꯤ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫
ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯣꯕꯥꯏꯜꯁꯤꯡ ꯄꯨꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯃꯣꯕꯥꯏꯜꯗ ꯌꯧꯅꯔꯤꯕ ꯇꯣꯔꯆ ꯑꯗꯨ ꯀꯥꯞꯇꯨꯅ ꯃꯐꯝ ꯑꯗꯨ ꯉꯥꯜꯍꯟꯅꯕ ꯍꯣꯠꯅꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯍꯥꯏ ꯌꯥꯝꯅ ꯊꯨꯅ ꯃꯩ ꯆꯨꯈꯠꯅꯕ ꯇꯧ ꯍꯦꯝꯕꯗꯣ ꯅꯥꯟꯊꯣꯛꯈꯤꯒꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯝꯕꯕꯨ ꯐꯥꯔꯤꯕꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯦꯝꯕꯗꯣ ꯑꯩꯈꯣꯏꯅ ꯃꯈꯨꯠ ꯐꯥꯔꯒ ꯊꯝꯃꯝꯕꯅꯤ ꯑꯗꯨꯒ ꯄꯥꯏꯔꯝꯗ꯭ꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯈꯣꯏꯅ ꯍꯧꯖꯤꯛꯇ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯐꯥꯈꯤꯕꯗꯥꯏꯅꯦ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ ꯍꯦꯝꯕꯕꯨ ꯐꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯦꯝꯕ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯛꯂꯤ ꯑꯗꯨꯕꯨ ꯍꯦꯝꯕꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯍꯦꯝꯕꯒꯤ ꯂꯣꯏꯅꯕꯤ ꯊꯣꯏꯅꯨꯗ ꯌꯥꯝꯅ ꯊꯨꯅ ꯏꯃꯨꯡꯗꯒꯤ ꯃꯩ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯏꯅꯨ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯅꯍꯥ ꯑꯅꯤ ꯑꯍꯨꯝꯒ ꯇꯧꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯄꯔꯞ ꯆꯪꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯁꯨꯃꯥꯡꯗꯒꯤ ꯃꯪꯒꯣꯜ ꯗꯥꯔꯤꯗ ꯍꯦꯛ ꯀꯥꯈꯠꯄꯒ ꯏꯃꯨꯡꯗꯒꯤ ꯌꯥꯝꯅ ꯍꯧꯅ ꯍꯦꯝꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ ꯑꯗꯨꯗ ꯅꯠꯇꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯣꯜꯂꯤꯛ ꯄꯨꯝꯅꯃꯛ ꯂꯪꯈꯥꯏꯕꯒꯤ ꯊꯨꯒꯥꯏꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯃ ꯇꯥꯕꯗ ꯅꯠꯇꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯖꯤꯟꯈꯤ ꯊꯣꯡ ꯊꯤꯡꯖꯤꯟꯈꯤꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯃꯁꯤꯗꯤ ꯍꯜꯂꯣꯏꯗꯧꯔꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯊꯝꯕꯧꯗꯨ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯊꯝꯕꯧꯒꯤ ꯃꯃꯥꯟꯅꯕ ꯊꯣꯏꯅꯨꯒꯤꯅ ꯃꯄꯥꯕꯨꯡ ꯑꯣꯏꯔꯤꯕ ꯑꯗꯨ ꯆꯪꯁꯜꯂꯛꯂꯒ ꯏꯇꯥꯎ ꯁꯥꯎꯗꯤ ꯁꯥꯎꯕꯤꯒꯅꯨ ꯏꯇꯥꯎꯅꯁꯨ ꯀꯟꯅꯕꯨꯗꯤ ꯍꯣꯠꯅꯔꯤ ꯏꯇꯥꯎꯅ ꯉꯝꯂꯣꯏꯗꯕ ꯂꯩꯔꯕꯗꯤ ꯑꯇꯣꯞꯄ ꯑꯃ ꯀꯧꯁꯤꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯝꯕꯧ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯔꯧꯅ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯐꯔꯦ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯅ ꯉꯁꯤꯒꯤ ꯑꯍꯤꯡꯗ ꯐꯍꯟꯒꯅꯤ ꯍꯥꯏꯈ꯭ꯔꯦꯗꯅ ꯁꯣꯏꯗꯅ ꯑꯩꯅ ꯐꯍꯟꯒꯅꯤ ꯇꯧꯒꯗꯕꯨ ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯆꯪꯒꯅꯤ ꯑꯗꯨꯒ ꯃꯥꯡꯈ꯭ꯔꯤꯕ ꯍꯦꯝꯕ ꯑꯗꯨ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯑꯩꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯩꯁꯤꯅꯒ ꯃꯝꯕꯒ ꯑꯗꯨꯅ ꯅꯈꯣꯏ ꯈꯔ ꯆꯥꯏꯊꯣꯛꯇꯨꯅ ꯑꯃꯨꯛꯇ ꯊꯤꯌꯨ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯄꯨ ꯐꯪꯂꯕꯗꯤ ꯐꯪꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯊꯅꯝꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯀꯗꯕꯅꯤ ꯐꯔꯦ ꯑꯩ ꯏꯃꯨꯡꯗ ꯆꯪꯒꯦ ꯅꯈꯣꯏꯅ ꯃꯩ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩ ꯂꯧꯊꯣꯛꯂꯨꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯊꯝꯕꯧꯗꯨ ꯂꯩꯋꯥ ꯑꯃ ꯃꯈꯨꯠꯇ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯖꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯏꯃꯨꯡ ꯑꯗꯨꯗ ꯄꯔꯞ ꯆꯪꯉꯛꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯥꯡꯒꯣꯜꯗꯥꯔꯤ ꯑꯗꯨꯗ ꯍꯦꯛ ꯀꯥꯈꯠꯄꯒ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯨ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯀꯔꯤꯒꯨꯝꯕ ꯃꯉꯥꯜ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯊꯣꯡꯅꯥꯎꯗ ꯃꯨꯔꯤ ꯇꯧꯕ ꯃꯨꯁꯤꯟ ꯃꯨꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯔꯤꯕꯁꯤꯅ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯩꯉꯥꯜ ꯂꯩꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯗꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯄꯔꯞ ꯆꯪꯉꯛꯂꯒ ꯊꯣꯡ ꯑꯗꯨꯗ ꯑꯍꯨꯝꯂꯛꯇꯪ ꯈꯨꯄꯥꯛꯅ ꯇꯥꯞ ꯊꯥꯈꯤ ꯑꯗꯨꯒ ꯈꯨꯇꯨꯝꯅꯁꯨ ꯗꯨꯡ ꯂꯥꯎꯅ ꯑꯍꯨꯝꯂꯛ ꯁꯨꯕꯗꯒꯤ ꯊꯣꯡ ꯑꯗꯨ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯂꯤ ꯑꯃꯥꯏꯕ ꯊꯝꯕꯧ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯄꯔꯞ ꯆꯪꯈꯤ ꯇꯧꯒꯗꯕꯨ ꯑꯃꯥꯏꯕ ꯊꯝꯕꯧꯁꯨ ꯁꯥꯎꯅꯤꯡꯕꯗꯒꯤ ꯆꯪꯉꯛꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯍꯥꯛꯇꯤ ꯌꯨꯝ ꯑꯗꯨꯒꯤ ꯀꯗꯥꯏ ꯖꯒꯥꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯩ ꯂꯩ ꯍꯥꯏꯕꯗꯤ ꯀꯦꯟꯗꯜ ꯅꯠꯇ꯭ꯔꯒꯅ ꯇꯣꯔꯆꯂꯥꯏꯠꯅꯆꯤꯡꯕ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕꯁꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯤ ꯅꯠꯇꯕꯅꯤꯅ ꯈꯪꯗ꯭ꯔꯕꯅꯤ ꯐꯅ ꯀꯨꯏꯅ ꯊꯤꯔꯕ ꯐꯥꯎꯕ ꯐꯪꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯀꯗꯥꯏꯗꯕꯨ ꯊꯝꯂꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯀꯥ ꯑꯃꯗ ꯆꯪꯁꯤꯜꯂꯛꯄꯗ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯀꯥꯆꯤꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯊꯝꯕꯧ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯍꯥꯏ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯑꯩ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯦꯗꯅ ꯅꯪꯕꯨ ꯑꯣꯏꯅ ꯂꯦꯝꯕ ꯊꯥꯒꯗ꯭ꯔꯣ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯍꯥꯏꯔꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯈꯨꯕꯥꯛ ꯈꯨꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯛꯂꯥꯡ ꯀꯥꯆꯤꯟꯗ ꯋꯥꯡꯖꯤꯡ ꯋꯥꯡꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯑꯃꯨꯕ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯊꯝꯕꯧꯒꯤ ꯊꯕꯥꯛꯇ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯔꯛꯂꯤ ꯑꯗꯨꯝꯅ ꯀꯥꯎꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧ ꯐꯛꯂꯥꯡꯒ ꯄꯥꯅꯅ ꯃꯁꯥꯗꯣ ꯐꯨꯖꯤꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯏ ꯊꯝꯕꯧꯗꯣ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯑꯅꯤꯔꯛꯇꯪꯗꯤ ꯂꯥꯎꯈꯤꯕ ꯃꯥꯜꯂꯤ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯂꯥꯎꯔꯛꯄꯗꯨꯗ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨ ꯄꯥꯈꯠꯅꯔꯗꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯐꯣꯟꯒꯤ ꯇꯣꯔꯆꯂꯥꯏꯠꯁꯤꯡ ꯑꯗꯨ ꯉꯥꯜꯍꯜꯂꯗꯨꯅ ꯃꯅꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ ꯊꯪꯅꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗꯒꯤꯁꯨ ꯃꯩ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯄꯗꯒꯤ ꯈꯔꯗꯤ ꯃꯐꯝ ꯑꯗꯨ ꯉꯥꯜꯂꯕꯅꯤ ꯃꯤꯑꯣꯏ ꯈꯔꯗꯣ ꯒꯨꯔꯨꯡ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯥꯏꯕ ꯊꯝꯕꯧꯗꯨ
ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯑꯃꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯃꯁꯥ ꯑꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯑꯃꯥꯏꯕ ꯊꯝꯕꯧꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯒꯨꯝ ꯊꯥꯡꯒꯨꯝ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯥꯎ ꯑꯗꯣ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯥꯈꯠꯀꯨꯝ ꯀꯤꯒꯨꯝ ꯑꯃꯥꯏꯕ ꯊꯝꯕꯧꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯈꯣꯏ ꯊꯣꯡ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ "ꯅꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯃꯄꯥꯟꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯕꯗꯤ?" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ "ꯅꯈꯣꯏꯅ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯕꯅꯤꯅ ꯍꯥꯡꯗꯣꯛꯄ ꯌꯥꯗ꯭ꯔꯦ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯎꯅꯔꯤꯉꯩ ꯑꯃꯥꯏꯕ ꯊꯝꯕꯧꯗꯨ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯂꯥꯛꯂꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯑꯗꯨꯝꯅ ꯐꯝꯂꯒ ꯂꯩꯈꯤꯕꯗꯨꯗ ꯑꯉꯧꯕ ꯐꯤꯖꯣꯜꯒ ꯁꯦꯠꯂꯤ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯇꯁꯦꯡꯅ ꯃꯈꯣꯏꯗꯤ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯃꯥꯏꯕ ꯊꯝꯕꯧꯒꯤ ꯃꯑꯣꯡ ꯑꯗꯨꯗ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯅ "ꯑꯣꯖꯥ ꯃꯥꯏꯕ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯀꯤꯅ ꯀꯤꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ "ꯅꯈꯣꯏꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯆꯪꯉꯛꯂꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯆꯪꯉꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ "ꯀꯩꯗꯧꯅꯕ ꯌꯥꯎꯔꯕꯖꯥꯠꯅꯣ?" ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯑꯣꯖꯥ ꯃꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯇꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ "ꯑꯩ ꯈꯪꯂꯩ ꯋꯥꯈꯜ ꯇꯥꯔꯦ. ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ "ꯑꯣꯖꯥ, ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ. ꯊꯣꯡ ꯑꯁꯦ ꯍꯥꯡꯕ ꯌꯥꯈꯤꯗ꯭ꯔꯦ. ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯡꯅꯁꯨ ꯍꯥꯏꯔꯤ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯜꯂꯦ ꯍꯥꯏꯗꯨꯅ. ꯑꯩꯈꯣꯏꯅ ꯃꯅꯨꯡꯗꯒꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯄꯣꯅꯥ ꯑꯃꯠꯇ ꯄꯥꯟꯗꯦ. ꯃꯄꯥꯟꯗ ꯑꯣꯏꯅ ꯊꯣꯡ ꯂꯣꯟꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯆꯤꯡꯕꯁꯨ ꯆꯠꯇꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯊꯝꯕꯧ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ꯫ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯡ ꯑꯗꯨꯗ ꯈꯨꯇꯨꯝꯅ ꯗꯣꯡ ꯗꯣꯡ ꯂꯥꯎꯅ ꯊꯤꯟꯈꯤ꯫ ꯑꯗꯨꯝꯅ ꯊꯤꯟꯕꯗꯨꯗ ꯊꯣꯡ ꯑꯗꯣ ꯒꯦ ꯂꯥꯎꯅ ꯃꯇꯣꯝꯇ ꯍꯥꯡꯇꯣꯔꯛꯏ꯫ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯄꯥꯈꯠꯅꯔꯗꯨꯅ ꯃꯄꯥꯟꯗ ꯒꯨꯗꯨꯡ ꯒꯨꯗꯨꯡ ꯆꯦꯟꯊꯣꯛꯈꯤ꯫ ꯊꯝꯕꯧꯗꯤ ꯊꯣꯡ ꯑꯗꯣ ꯀ꯭ꯔꯛ ꯂꯣꯟꯁꯤꯟꯈ꯭ꯔꯤ ꯀꯅꯥꯝꯇ ꯆꯪꯂꯛꯄ ꯌꯥꯗꯅꯕ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯝꯅ ꯊꯝꯕꯧꯅ ꯇꯧꯈ꯭ꯔꯤꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯊꯣꯏꯅꯨꯒꯤꯅ ꯃꯄꯥꯕꯨꯡ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯈꯪꯉꯤ ꯑꯃꯥꯏꯕ ꯊꯝꯕꯧꯁꯤ ꯁꯥꯎꯈ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯊꯝꯕꯧꯒꯤ ꯃꯇꯥꯎ ꯑꯣꯏꯔꯤꯕ ꯊꯣꯏꯅꯨꯒꯤꯅ ꯃꯄꯥꯕꯨꯡ ꯑꯗꯨ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯊꯣꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯂꯒ "ꯏꯇꯥꯎ, ꯅꯪꯕꯨ ꯑꯩꯅ ꯈꯔ ꯉꯥꯡꯂꯨꯕ ꯑꯗꯨꯗ ꯅꯍꯥꯛꯄꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ? ꯑꯩꯁꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯏꯇꯥꯎꯗ ꯍꯩꯍꯩꯗꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯈ꯭ꯔꯕ ꯃꯥꯜꯂꯤ. ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯎ ꯏꯇꯥꯎ. ꯏꯇꯥꯎꯁꯦ ꯊꯣꯡꯁꯦ ꯍꯥꯡꯉꯨ. ꯑꯩꯒ ꯄꯨꯟꯅ ꯊꯕꯛ ꯑꯗꯣ ꯇꯧꯃꯤꯟꯅꯁꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯝꯕꯧꯗꯣ ꯃꯅꯨꯡꯂꯣꯝꯗꯒꯤ "ꯏꯇꯥꯎ, ꯑꯩ ꯀꯔꯤꯁꯨ ꯈꯟꯕ ꯂꯩꯇꯦ. ꯑꯗꯨꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯍꯥꯏꯌꯨ ꯍꯦꯝꯕꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯊꯨꯅ ꯊꯤꯔꯨꯁꯤ" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯃꯩꯗꯣ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯩ ꯂꯥꯛꯄ ꯑꯗꯨꯗ ꯊꯝꯕꯧꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯍꯦꯝꯕꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯨꯠꯇ ꯊꯧꯔꯕ ꯊꯥꯡ ꯑꯃꯁꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯊꯝꯕꯧ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ "ꯍꯦꯝꯕ, ꯅꯪꯅ ꯇꯧꯒꯗꯧꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯐꯠꯇꯦ. ꯑꯗꯨꯃ ꯇꯧꯒꯅꯨꯀꯣ. ꯁꯦ, ꯅꯪ ꯄꯥꯕꯨꯡ ꯋꯥ ꯍꯥꯏꯒꯦꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯝꯕꯗꯣ ꯍꯧꯗꯣꯡꯒꯨꯝꯅ ꯉꯪꯂꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯊꯝꯕꯧꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯕ ꯌꯥꯗꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯂꯤ꯫ ꯊꯣꯡ ꯑꯗꯣ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒꯗꯤ ꯊꯝꯕꯧꯒꯤ ꯃꯃꯥꯟꯅꯕ ꯊꯣꯏꯅꯨꯒꯤꯅ ꯃꯄꯥꯕꯨꯡ ꯑꯗꯨ ꯐꯠ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ "ꯏꯇꯥꯎ, ꯅꯪ ꯅꯇꯣꯝꯇ ꯂꯩꯕ ꯌꯥꯔꯣꯏꯅꯦ." ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ "ꯅꯪꯒꯤ ꯅꯌꯥ ꯅꯨꯄꯥꯗꯨꯗꯤ ꯁꯤꯗ ꯂꯩꯔꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯍꯦꯝꯕꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯥ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯊꯝꯕꯧ ꯈꯪꯂꯤ ꯇꯧꯔꯤꯕ ꯑꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤꯕ ꯍꯧꯗꯣꯡ ꯑꯗꯨꯅ ꯇꯧꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯊꯝꯕꯧꯅ "ꯐꯔꯦ. ꯅꯪꯅ ꯉꯝꯂꯒꯅ ꯍꯦꯝꯕꯗ ꯂꯣꯠꯂꯨ. ꯑꯩꯅ ꯉꯝꯂꯒꯅ ꯃꯍꯥꯛꯄꯨ ꯀꯦꯀꯨ ꯐꯣꯡꯒꯅꯤ. ꯑꯗꯨꯒ ꯍꯦꯛ ꯐꯪꯕꯒ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯁꯨꯡꯊꯥ ꯊꯥꯔꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯊꯝꯕꯧꯗꯨ ꯌꯨꯝꯒꯤ ꯂꯩꯅꯤꯡꯊꯧ ꯀꯥꯗ ꯄꯔꯞ ꯄꯔꯞ ꯆꯪꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯒꯤ ꯃꯃꯥꯟꯅꯕ ꯊꯣꯏꯅꯨꯒꯤꯅ ꯃꯄꯥꯕꯨꯡ ꯑꯗꯨ ꯑꯗꯨꯃꯛ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯄꯒ ꯂꯩꯍꯧꯔꯤ꯫ ꯃꯔꯝꯗꯤ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯆꯪꯉꯧꯁꯨ ꯍꯥꯏꯔꯝꯗꯦ, ꯆꯪꯉꯛꯀꯅꯨꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯑꯁꯨꯝ ꯂꯦꯞꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯌꯦꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯣꯞ ꯄꯣꯞ ꯐꯨꯔꯛꯄ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯕꯨꯡꯅ "ꯀꯅꯥꯅꯣꯅꯦ?" ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯍꯦꯝꯕꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫
ꯍꯦꯝꯕꯅ ꯂꯩꯔꯝꯂꯤꯕꯗꯣ ꯃꯑꯣꯡ ꯑꯃꯗꯅꯤ ꯃꯃꯥꯏ ꯃꯃꯤꯠ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯃꯨꯕ ꯃꯩꯇꯥꯜꯒꯨꯝꯅ ꯃꯨꯁꯤꯟ ꯃꯨꯁꯜꯂꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯋꯥꯡꯉꯤ ꯍꯦꯝꯕ ꯃꯍꯧꯁꯥꯅ ꯌꯥꯝꯅ ꯊꯣꯏꯅ ꯋꯥꯡꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯋꯥꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯕꯨꯡꯅ ꯍꯦꯝꯕ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥ ꯏꯌꯥꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯍꯦꯝꯕ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯅꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯒꯤ ꯃꯈꯧꯔꯤ ꯃꯦꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯕꯨꯡꯅ ꯑꯃꯥꯏꯕ ꯊꯝꯕꯧꯕꯨ ꯃꯍꯥꯛꯅ ꯀꯧꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯀꯧꯕ ꯉꯝꯂꯝꯗ꯭ꯔꯤ ꯑꯃꯥꯏꯕ ꯊꯧꯕꯅ ꯇꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯛꯂꯥꯡ ꯑꯗꯨꯗ ꯗꯣꯡ ꯗꯣꯡ ꯀꯥꯎꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯊꯝꯕꯧꯗꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯏꯅꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯒ ꯑꯃꯥꯏꯕ ꯊꯝꯕꯧꯒꯤꯅ ꯃꯇꯥꯎ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯧꯔꯤ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯁꯜꯂꯒ ꯐꯛꯂꯥꯡꯗ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯤꯕꯗꯨ ꯃꯍꯥꯛꯅ ꯎꯕꯗꯒꯤ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯊꯣꯏꯅꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯗ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯕꯗ ꯂꯩꯃꯥꯏꯗ ꯕꯨꯗ꯭ꯔꯨꯞ ꯂꯥꯎꯅ ꯇꯥꯔꯛꯏ ꯊꯣꯏꯅꯨꯒꯤ ꯃꯄꯥꯅ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯍꯦꯝꯕꯗꯣ ꯑꯩꯒꯤ ꯈꯧꯔꯤ ꯃꯤꯠꯂꯝꯂꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯎꯍꯜꯂꯤꯕꯅꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯅꯪꯁꯨ ꯑꯩꯒꯤ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯒꯦ ꯍꯥꯏꯔꯕꯅꯤꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯊꯝꯕꯧ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯣ ꯂꯥꯏꯅꯤꯡꯊꯧ ꯀꯥꯔꯣꯝꯗ ꯆꯪꯉꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯦꯝꯕꯒꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯊꯣꯏꯅꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯒ ꯑꯃꯥꯏꯕ ꯊꯝꯕꯧꯒꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯑꯗꯨꯗ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯒ ꯊꯝꯕꯧꯒꯤ ꯃꯁꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯗꯨꯃꯛ ꯐꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯠꯇꯦ ꯃꯄꯥꯜꯗꯅ ꯑꯩꯒꯤ ꯏꯌꯥ ꯅꯨꯄꯥꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯈꯣꯏꯔꯝꯂꯒ ꯑꯩꯒꯤ ꯏꯌꯥ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯪꯒꯗꯧꯔꯤꯕ꯭ꯔꯣ ꯏꯇꯥꯎ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯥꯏꯕꯒꯤ ꯑꯣꯏꯕ ꯊꯕꯛꯅꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨ ꯑꯩ ꯊꯕꯛ ꯃꯊꯪ ꯄꯥꯏꯈꯠꯆꯔꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯊꯝꯕꯧ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯑꯗꯨꯗ ꯐꯝꯊꯔꯒ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯟꯈ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤꯕꯗꯨ ꯂꯦꯞꯂꯒ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯊꯣꯏꯅꯨꯒꯤ ꯃꯄꯥ ꯑꯗꯨꯗ ꯏꯇꯥꯎ ꯃꯐꯝ ꯑꯁꯤꯗ ꯀꯤꯕ ꯁꯛꯇꯝ ꯈꯔ ꯎꯔꯛꯀꯅꯤ ꯃꯗꯨ ꯅꯍꯥꯛꯅ ꯀꯤꯕ ꯌꯥꯗꯦ ꯂꯥꯛꯀꯗꯧꯔꯤꯕ ꯀꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯅꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯌꯨꯀꯣ ꯅꯤꯄꯥ ꯊꯣꯛꯎ ꯀꯤꯕ ꯌꯥꯗꯦ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯊꯝꯕꯧ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤꯕꯗꯨ ꯃꯈꯥ ꯆꯠꯊꯈꯤ ꯇꯥꯟꯖꯥ ꯑꯗꯨꯃꯛꯀꯗ ꯂꯥꯏꯅꯤꯡꯊꯧ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯃꯤꯑꯣꯏ ꯑꯃ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯒꯤ ꯃꯃꯥꯟꯅꯕ ꯊꯣꯏꯅꯨꯒꯤꯅ ꯃꯄꯥꯕꯨꯡ ꯑꯣꯏꯔꯤꯕ ꯑꯗꯨꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯍꯦꯝꯕꯗꯣ ꯃꯇꯨꯡ ꯍꯜꯂꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨ ꯀꯤꯈꯤꯕꯅ ꯃꯁꯥꯗꯣ ꯊꯛ ꯅꯤꯛꯂꯕꯅꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯤꯕ ꯍꯦꯝꯕ ꯑꯗꯨ ꯎꯕꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯗꯤ ꯏꯄꯥꯏ ꯊꯕꯥꯏꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯇꯥꯎ ꯍꯦꯝꯕꯗꯨ ꯆꯪꯉꯛꯂꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯤꯅ ꯍꯥꯏꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗꯁꯨ ꯀꯣꯜ ꯂꯤꯛ ꯆꯈꯥꯏꯕ ꯑꯃꯗꯤ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯃꯃꯤꯠꯇꯣ ꯆꯩꯖꯠ ꯎꯏꯁꯤꯜꯂꯒ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯕꯨꯡꯅ ꯀꯅꯥꯗꯅꯣ ꯃꯥꯅ ꯍꯪꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯅꯍꯥꯛꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯍꯥꯛꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯅꯪꯕꯨ ꯑꯩꯅ ꯂꯥꯏꯍꯟ ꯇꯧꯔꯒꯅꯤ ꯉꯁꯥꯏꯗꯒꯤ ꯅꯪꯒꯤ ꯅꯑꯣꯡꯅ ꯇꯧꯕꯁꯤ ꯑꯩꯅ ꯌꯦꯡꯊꯣꯛꯄꯅꯤ ꯌꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯍꯥꯛ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯔꯛꯇ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕꯇ ꯅꯠꯇꯅ ꯏꯁꯥꯁꯤ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ ꯃꯔꯝ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯍꯥꯛꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯡꯆꯠꯀꯤꯗꯃꯛ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯅꯪꯕꯨ ꯑꯩꯅ ꯃꯥꯡꯍꯜꯂꯒꯅꯤ ꯑꯗꯨꯒ ꯆꯝꯖꯔꯕ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯏꯃꯨꯡ ꯑꯁꯤꯕꯨꯁꯨ ꯅꯍꯥꯛꯅ ꯑꯋꯥꯕ ꯄꯤꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯂꯧꯁꯤꯜꯂꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯝꯕꯧꯅ ꯃꯈꯨꯠ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯑꯃꯗ ꯂꯥꯃꯛꯂꯒ ꯃꯈꯨꯠ ꯑꯗꯨꯅ ꯈꯨꯇꯨꯝ ꯀꯟꯅ ꯇꯥꯁꯤꯟꯈꯤ ꯃꯈꯨꯠ ꯑꯗꯨꯅ ꯈꯨꯇꯨꯝ ꯍꯦꯛ ꯇꯥꯁꯤꯟꯈꯤꯕꯒ ꯑꯃꯥꯏꯕ ꯊꯝꯕꯧ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ
ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯧꯕꯗꯣ ꯃꯪꯒꯣꯜ ꯖꯥꯎꯅ ꯌꯥꯝꯅ ꯀꯟꯅ ꯂꯩꯇꯥꯏꯅꯔꯤ ꯃꯪꯒꯣꯜ ꯖꯥꯎꯅ ꯈꯪꯂꯤ ꯇꯧꯔꯤꯕꯁꯤ ꯑꯁꯣꯝꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯐꯔꯣꯏ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯈꯔ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯁꯠꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯊꯧꯕꯗꯤ ꯁꯣꯝꯗ ꯐꯔ ꯍꯥꯏꯔꯤ ꯑꯃꯥꯏꯕ ꯃꯪꯒꯣꯜ ꯖꯥꯎꯒꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯊꯣꯛꯅꯔꯛꯂꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯧ ꯑꯇꯣꯟꯕꯤ ꯑꯗꯨꯗꯁꯨ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯦ ꯇꯧꯔꯛꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯃ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯂꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯂꯩꯆꯠ ꯑꯁꯦ ꯂꯥꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜ ꯖꯥꯎꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯈꯟꯅꯔꯤ ꯁꯣꯝꯗ ꯃꯪꯒꯣꯜ ꯖꯥꯎꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯪꯒꯣꯜ ꯖꯥꯎꯅ ꯊꯧꯕꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒꯗꯤ ꯌꯥꯔꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯈꯨꯗꯛ ꯑꯁꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯍꯨꯠ ꯅꯔꯦꯡꯁꯤꯡꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯄꯤꯗ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯅꯍꯥꯛ ꯑꯁꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯌꯨ ꯅꯍꯥꯛ ꯀꯅꯥꯗ ꯄꯤꯅꯤꯡꯉꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯕꯅ ꯀꯔꯤꯅꯣ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯅ ꯍꯦꯟꯕꯗ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯀꯥꯞꯁꯤꯜꯂꯛꯂꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯪꯒꯣꯜ ꯖꯥꯎ ꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯈꯪꯂꯤ ꯍꯧꯖꯤꯛꯇꯤ ꯃꯪꯒꯣꯜ ꯖꯥꯎ ꯑꯃꯗꯤ ꯊꯧꯕ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯔꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯋꯥ ꯑꯅꯥ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯨꯔꯦ ꯍꯥꯏꯕꯁꯤ ꯃꯗꯨꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯍꯟ ꯇꯧꯔꯛꯄꯗ ꯃꯪꯒꯣꯜ ꯖꯥꯎꯒꯤ ꯃꯃꯧ ꯅꯨꯄꯤꯗ ꯄꯥꯟꯕꯗꯒꯤ ꯃꯪꯒꯣꯜ ꯖꯥꯎꯅ ꯃꯗꯣ ꯁꯠꯂꯒ ꯊꯧꯕꯗ ꯑꯃꯨꯛ ꯇꯥꯏꯁꯟꯕꯅꯤ ꯍꯥꯏꯕꯁꯤ ꯊꯧꯕꯅ ꯈꯪꯗ꯭ꯔꯕꯁꯨ ꯃꯪꯒꯣꯜ ꯖꯥꯎꯒꯤ ꯃꯆꯥꯁꯤꯡꯅꯗꯤ ꯈꯪꯂꯤ ꯑꯗꯨꯝꯅ ꯈꯪꯂꯛꯄꯗꯒꯤ ꯁꯥꯎꯅꯤꯡꯂꯗꯨꯅ ꯋꯥ ꯂꯥꯡ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯅꯈꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯪꯒꯣꯜ ꯖꯥꯎꯅ ꯊꯧꯕꯗ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯦ ꯁꯣꯏꯗꯅ ꯐꯅꯕ ꯍꯣꯠꯅꯒꯦ ꯑꯩ ꯏꯃꯨꯡꯗ ꯉꯥꯏꯍꯥꯛꯇ ꯆꯪꯂꯨꯈꯤꯒꯦ ꯑꯗꯨꯒ ꯄꯣꯠ ꯑꯃ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯪꯒꯣꯜ ꯖꯥꯎ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯆꯔꯤꯛ ꯑꯃꯕꯨ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯆꯔꯤꯛ ꯑꯁꯤꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯍꯥꯏꯔꯛꯂꯤ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯆꯔꯤꯛꯁꯤ ꯅꯪꯒꯤ ꯉꯛꯁꯝꯗ ꯁꯤꯖꯤꯜꯂꯨ ꯆꯔꯤꯛ ꯑꯁꯤ ꯍꯦꯛ ꯁꯤꯕꯒ ꯅꯍꯥꯛꯀꯤ ꯅꯁꯥ ꯑꯁꯤꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯅꯨꯡꯉꯥꯏꯇꯕ ꯌꯦꯛꯂꯤꯕ ꯊꯤꯜꯂꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯐꯈ꯭ꯔꯒꯗꯕꯅꯤ ꯇꯧꯕꯇꯕꯨ ꯆꯔꯤꯛ ꯑꯁꯦ ꯌꯥꯝꯅ ꯀꯨꯏꯅ ꯆꯠꯂꯣꯏ ꯊꯕꯛ ꯑꯁꯤ ꯃꯤꯀꯨꯞ ꯈꯔꯒꯤꯅꯤ ꯑꯗꯨꯅ ꯅꯍꯥꯛꯅ ꯐꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯍꯧꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯈꯣꯏꯔꯝꯍꯧꯔꯕꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯀꯔꯤ ꯑꯃꯠꯇ ꯆꯪꯕ ꯉꯝꯂꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯏ ꯊꯣꯛꯄ ꯄꯣꯠꯁꯛ ꯑꯃ ꯁꯔꯦꯟ ꯇꯟꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯌꯦꯜꯍꯤꯟ ꯊꯥꯒꯗꯕꯅꯤ ꯌꯦꯟ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯉꯥꯅꯨ ꯑꯣꯏꯔꯕꯁꯨ ꯌꯥꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯕꯅ ꯀꯔꯤꯅꯣ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯌꯦꯟ ꯊꯤꯔꯨꯒꯗꯧꯔꯤꯕꯅꯣ ꯏꯔꯩꯀꯥꯏ ꯏꯈꯨꯡꯒꯪ ꯑꯣꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤ ꯊꯥꯔꯒ ꯅꯠꯇ꯭ꯔꯒꯁꯨ ꯐꯣꯟ ꯇꯧꯔꯒ ꯃꯤ ꯀꯧꯒꯅꯤꯁꯨ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯒꯅꯨ ꯅꯪꯒꯤ ꯑꯣꯖꯥꯒꯤ ꯂꯩ ꯄꯩꯁꯥꯗꯨꯇꯪ ꯈꯔ ꯍꯟꯖꯤꯜꯂꯒ ꯂꯣꯏꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯧꯕꯅ ꯍꯣꯏ ꯄꯩꯁꯥꯒꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯣꯜ ꯖꯥꯎ ꯉꯥꯅꯨ ꯑꯃꯕꯨ ꯄꯨꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯅ ꯑꯃꯥꯏꯕ ꯃꯪꯒꯣꯜ ꯖꯥꯎꯗ ꯍꯥꯏꯔꯛꯂꯤ ꯂꯥꯏꯁꯨ ꯉꯥꯅꯨ ꯆꯥꯕ ꯑꯣꯏꯔꯦꯀꯣ ꯉꯥꯅꯨ ꯍꯥꯏꯕ ꯁꯥꯁꯤ ꯂꯥꯏ ꯈꯪꯗꯦ ꯃꯤ ꯈꯪꯗꯦ ꯂꯣꯏꯅ ꯄꯥꯝꯅꯕ ꯋꯥ ꯑꯣꯏꯔꯦꯀꯣ ꯑꯗꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯛꯄꯗꯨꯗ ꯃꯪꯒꯣꯜ ꯖꯥꯎꯅ ꯍꯥꯏ ꯑꯗꯨꯝꯅ ꯈꯟꯒꯅꯨꯅꯦ ꯂꯥꯏꯒꯤ ꯃꯈꯥ ꯄꯣꯜꯂꯤꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤ ꯍꯧꯅꯕ ꯇꯧꯔꯁꯤ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯃꯪꯒꯣꯜ ꯖꯥꯎ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯄꯒꯨꯝ ꯇꯪ ꯂꯥꯎꯅ ꯀꯥꯎꯔꯛꯄꯗꯒꯤ ꯃꯪꯒꯣꯜ ꯖꯥꯎ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯏ ꯃꯪꯒꯣꯜ ꯖꯥꯎꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯧꯕ ꯑꯃꯗꯤ ꯃꯪꯒꯣꯜ ꯖꯥꯎꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯃꯗꯤ ꯃꯪꯒꯣꯜ ꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯣ ꯀꯩꯗꯧꯅꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯁꯠ ꯆꯤꯡꯅꯔꯛꯏ ꯃꯪꯒꯣꯜ ꯖꯥꯎ ꯂꯩꯃꯥꯏꯗ ꯎꯞꯁꯜꯂꯒ ꯇꯥꯔꯒ ꯂꯩꯔꯝꯕꯗꯨꯗ ꯃꯪꯒꯣꯜ ꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯪꯒꯣꯜ ꯖꯥꯎ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯃꯪꯒꯣꯜ ꯖꯥꯎ ꯈꯪꯉꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯥꯏꯊꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯣꯜ ꯖꯥꯎꯅ ꯊꯧꯕꯗ ꯇꯧꯔꯤꯕ ꯑꯗꯨ ꯐꯍꯟꯕꯒꯤ ꯃꯍꯨꯠ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯍꯧꯗꯣꯡ ꯑꯗꯣ ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯅꯅꯕ ꯑꯃꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯕు ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯪꯒꯣꯜ ꯖꯥꯎꯅ ꯃꯍꯥꯛꯅ ꯊꯥꯈꯤꯕ ꯍꯧꯗꯣꯡ ꯑꯗꯨ ꯍꯧꯖꯤꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ
ꯄꯨꯈꯝ ꯑꯃꯗ ꯑꯃꯨꯕ ꯏꯁꯤꯡ ꯈꯔ ꯍꯩꯗꯣꯔꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯃꯨꯕ ꯏꯁꯤꯡ ꯑꯁꯤ ꯃꯩꯇꯥꯟ ꯃꯀꯨꯝ ꯁꯨꯒꯥꯏꯗꯨꯅ ꯁꯦꯝꯈꯤꯕ ꯏꯁꯤꯡꯅꯤ, ꯃꯗꯣ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯦꯛꯁꯤꯟꯅ ꯑꯗꯨꯃꯛ ꯊꯝꯂꯤꯕꯅꯤ, ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ꯫ ꯃꯁꯤꯗꯒꯤ ꯃꯥꯡꯒꯣꯜꯖꯥꯎꯅ ꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯍꯦꯝꯕꯗꯣ ꯃꯥꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯒꯤ ꯌꯥꯝꯅ ꯁꯣꯡꯕ ꯃꯐꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯋꯥꯈꯜꯁꯨ ꯇꯥꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯅ ꯍꯦꯝꯕꯅ ꯂꯥꯎꯕ ꯈꯣꯡꯕ ꯑꯃꯗꯤ ꯃꯌꯥꯝꯁꯤꯡꯅ ꯉꯥꯡꯅ ꯁꯛꯅꯕꯗꯣ ꯀꯔꯤꯃꯇ ꯇꯥꯍꯟꯗꯦ꯫ ꯑꯗꯨꯒ ꯍꯦꯝꯕꯗꯁꯨ ꯃꯌꯥꯝꯗꯣ ꯎꯗ꯭ꯔꯤ, ꯃꯌꯥꯝꯅꯁꯨ ꯍꯦꯝꯕꯕꯨ ꯎꯗ꯭ꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨ ꯎꯔꯨꯕꯗ ꯃꯥꯡꯒꯣꯜꯖꯥꯎ, ꯍꯣ ꯑꯗꯨꯅꯤꯗꯅ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯑꯩꯅ ꯃꯥꯡꯍꯜꯂꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯍꯦꯝꯕꯗ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯃꯗꯨꯗ ꯏꯃꯨꯡꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯃꯉꯥꯜ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯍꯥꯏꯕꯗꯤ ꯍꯦꯝꯕꯒꯤ ꯏꯃꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯔꯪꯕ ꯃꯉꯥꯜ ꯑꯃ ꯐꯥꯎꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯅꯤꯈꯛꯅ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯃꯔꯝꯗ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎ ꯃꯥꯡꯂꯦꯗꯅ ꯁꯤꯔꯤ ꯍꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯍꯦꯝꯕꯕꯨ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯁꯤꯖꯤꯟꯅꯗꯨꯅ ꯀꯧꯊꯣꯔꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯝꯕꯧꯗꯣ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎꯗ ꯃꯥꯒꯤ ꯃꯍꯩꯅ ꯑꯣꯟꯈ꯭ꯔꯕ ꯄꯣꯠꯁꯦꯝ ꯑꯗꯨ ꯊꯥꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯜꯂꯤꯕ ꯂꯥꯏꯍꯜ ꯑꯗꯨꯗꯤ ꯃꯥꯡꯒꯣꯜꯖꯥꯎꯗ ꯆꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯡꯒꯣꯜꯖꯥꯎꯗ ꯉꯁꯥꯏ ꯊꯥꯈꯤꯕ ꯄꯣꯠ ꯑꯗꯨ ꯊꯧꯕꯗ ꯍꯧꯖꯤꯛ ꯌꯥꯎꯔꯒ ꯂꯩꯔꯤꯕꯅꯤꯅ ꯊꯧꯕꯗꯒꯤ ꯑꯃꯨꯛ ꯂꯧꯊꯣꯛꯄ ꯑꯃ ꯆꯪꯒꯗꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯀꯌꯥꯗ ꯎꯇꯠ ꯄꯥꯇꯠꯀ ꯍꯩꯔꯤꯕ ꯃꯥꯏꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯤ꯫ ꯑꯗꯨꯃ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯨꯅ ꯊꯣꯡ ꯑꯗꯣ ꯗꯣꯡ ꯗꯣꯡ ꯊꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯌꯥ ꯂꯥꯡꯅꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯌꯥ ꯂꯪꯉꯛꯄ ꯊꯣꯡ ꯑꯗꯨꯗ ꯗꯣꯡ ꯗꯣꯡ ꯊꯤꯜꯂꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯍꯥꯏ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯃꯥꯡꯒꯣꯟꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯍꯦꯝꯕꯗꯣ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯊꯣꯡ ꯑꯁꯦ ꯐꯛꯀꯥꯏꯅꯕ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯝꯕꯧ ꯈꯪꯉꯤ ꯍꯦꯝꯕꯅ ꯃꯈꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕ ꯑꯁꯤ ꯊꯨꯒꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯒꯗꯧꯔꯤ ꯍꯥꯏꯕꯁꯤ ꯍꯦꯝꯕꯒꯤ ꯃꯁꯥꯗ ꯐꯠꯇꯕ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯊꯥꯔꯛꯂꯤꯕ ꯄꯣꯠꯁꯦꯝ ꯇꯧꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅꯅꯤ ꯍꯥꯏꯕꯁꯦ ꯈꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯂꯥꯛꯂꯕꯅꯤꯅ ꯑꯩꯅ ꯅꯪꯕꯨ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦ꯫ ꯑꯗꯨꯒ ꯍꯦꯝꯕ, ꯅꯉꯣꯟꯗ ꯌꯦꯠꯂꯤꯕ ꯇꯤꯟꯌꯦꯠꯂꯤꯕ ꯂꯥꯏꯌꯦꯠꯂꯤꯕꯁꯤꯡ ꯑꯁꯤ ꯑꯩꯍꯥꯛꯅ ꯁꯣꯏꯗꯅ ꯄꯥꯟꯅꯔꯒꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯃꯇꯨꯡꯗꯅ ꯊꯣꯏꯅꯨꯒꯤ ꯃꯄꯥꯗꯣ ꯏꯟꯅꯔꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯐꯥꯎꯔꯨꯔꯒꯅꯨ ꯍꯦꯝꯕꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯍꯜꯂꯛꯎ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯦꯝꯕꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯊꯝꯕꯧꯒꯤ ꯃꯈꯧꯔꯤ ꯆꯔꯝ ꯄꯥꯏꯗꯨꯅ ꯃꯦꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯂꯩꯋꯥ ꯑꯃ ꯃꯈꯨꯠꯇ ꯁꯣꯜꯂꯒ ꯍꯧꯖꯤꯛ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯍꯦꯝꯕꯒꯤ ꯃꯔꯥꯏꯕꯛꯇ ꯄꯣꯞ ꯂꯥꯎꯅ ꯊꯥꯕꯗ ꯍꯦꯝꯕꯗꯣ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯇꯁ ꯑꯗꯨ ꯃꯉꯥꯏꯗꯅ ꯐꯩ ꯈꯪꯒꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯈꯨꯖꯥꯏ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯇꯥꯏꯔꯦꯟꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯂꯧꯈꯠꯂꯛꯂꯒ ꯇꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯛꯂꯒ ꯍꯦꯝꯕꯒꯤ ꯃꯔꯥꯏꯕꯛꯇ ꯇꯞ ꯅꯞꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯍꯦꯝꯕꯗꯤ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯗꯨꯗ ꯊꯝꯕꯧꯅ ꯂꯥꯎ ꯅꯪꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯒ ꯑꯁꯣꯝꯗ ꯑꯃꯥꯏꯕ ꯑꯗꯣ ꯃꯀꯣꯛ ꯃꯃꯩ ꯉꯥꯎꯍꯟꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯃꯍꯥꯛꯀꯤ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯏꯁꯤꯡꯗꯣ ꯍꯦꯝꯕꯒꯤ ꯃꯀꯣꯛꯇ ꯂꯤꯔꯤ ꯑꯃꯨꯛ ꯍꯩꯊꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯥꯡꯒꯣꯜꯖꯥꯎ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯨꯁꯨ ꯀꯪꯈꯠꯂꯛꯈꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯥꯡꯒꯣꯜꯖꯥꯎ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯇꯨꯁꯟꯈꯤꯕ ꯖꯒꯥ ꯑꯗꯨꯗꯒꯤ ꯍꯧꯒꯠꯂꯝꯂꯒ ꯕꯣꯝ ꯂꯥꯎꯅ ꯍꯥꯏꯊꯈ꯭ꯔꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯏꯁꯥ ꯅꯈꯣꯏꯕꯨ ꯑꯃꯨꯛꯀꯗꯤ ꯂꯥꯎꯅꯤ, ꯑꯩꯕꯨ ꯑꯃꯨꯛꯀꯗꯤ ꯀꯜꯂꯨꯅꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯒ ꯊꯧꯕꯒꯤ ꯃꯁꯥꯗ ꯇꯧꯔꯝꯕ ꯑꯗꯨꯁꯨ ꯍꯦꯟꯖꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯐꯠꯇꯕ ꯇꯧꯕ ꯅꯈꯣꯏꯗꯤ
ꯃꯐꯝ ꯑꯃꯁꯨ ꯊꯝꯂꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯦꯝꯕꯒꯤ ꯃꯔꯥꯏꯕꯛꯇ ꯅꯞꯂꯤꯕ ꯇꯥꯏꯔꯦꯟ ꯃꯅꯥ ꯑꯗꯣ ꯃꯍꯥꯛꯅ ꯁꯨꯔꯨ ꯁꯨꯔꯨ ꯑꯃꯨꯛ ꯅꯣꯏꯈꯥꯏꯔꯛꯂꯒ ꯍꯦꯝꯕꯒꯤ ꯃꯌꯥꯗ ꯑꯃꯨꯛ ꯅꯝꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯌꯥꯅꯨꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯁꯥꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯊꯨꯞꯄ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯃꯌꯥꯗꯣ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯛꯄꯒꯨꯝ ꯍꯧꯖꯤꯛꯇꯤ ꯃꯌꯥ ꯍꯥ ꯍꯥ ꯀꯥꯗꯨꯅ ꯃꯥꯡꯒꯣꯜꯖꯥꯎ ꯑꯃꯗꯤ ꯊꯧꯕ ꯂꯩꯈꯠꯂꯛꯂꯤ ꯊꯧꯕ ꯑꯃꯗꯤ ꯃꯥꯡꯒꯣꯜꯖꯥꯎꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯊꯧꯕꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯇꯥꯅ ꯉꯛꯅ ꯂꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯝꯅ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯑꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯛꯄ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ ꯂꯥꯏ ꯁꯥꯟꯅꯕꯗꯒꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯇꯧꯔꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯔꯨꯕ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯁꯥꯎꯅꯔꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯝꯕꯧꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯇꯥꯛꯅ ꯇꯨꯝꯅ ꯃꯥꯡꯂꯣꯀꯣ ꯍꯥꯏꯗꯨꯅ ꯍꯦꯝꯕꯒꯤ ꯃꯍꯥꯛꯀꯤ ꯊꯕꯥꯛꯇ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯃꯍꯥꯛꯀꯤ ꯈꯨꯖꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛꯅ ꯕꯤꯔꯤ ꯕꯤꯔꯤ ꯅꯣꯈꯥꯏꯔꯤꯕ ꯂꯩ ꯑꯃꯗꯤ ꯆꯝꯄ꯭ꯔꯥꯗꯣ ꯃꯍꯥꯛꯅ ꯂꯧꯈꯠꯂꯛꯂꯒ ꯍꯦꯝꯕꯒꯤ ꯊꯕꯥꯛꯇ ꯄꯣꯗ꯭ꯔꯣꯞ ꯄꯣꯗ꯭ꯔꯣꯞ ꯊꯣꯝꯖꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯒꯤ ꯃꯌꯥꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯨꯕ ꯃꯩꯈꯨ ꯑꯃ ꯈꯪꯄꯥꯏ ꯄꯥꯏꯊꯣꯔꯛꯂꯤ ꯑꯗꯨꯝꯅ ꯄꯥꯏꯊꯣꯔꯛꯂꯒ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯑꯣꯟꯗꯨꯅ ꯃꯤꯌꯥꯎ ꯃꯤꯌꯥꯎ ꯈꯣꯡꯗꯨꯅ ꯐꯛꯂꯥꯡ ꯐꯥꯎꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯌꯨꯝ ꯁꯤꯗꯕ ꯍꯥꯏꯗꯨꯅ ꯁꯣꯜꯂꯒ ꯃꯌꯥꯝ ꯑꯗꯣ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯛꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯝꯕꯧꯅ ꯉꯥꯏꯈꯣ ꯅꯈꯣꯏ ꯌꯨꯝ ꯌꯧꯅꯗꯤ ꯆꯠꯈꯤꯒꯅꯨ ꯊꯕꯛ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯅꯈꯣꯏꯅ ꯌꯨꯝ ꯌꯧꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯈꯣꯏꯒ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯏꯟꯅꯈ꯭ꯔꯒꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯂꯩꯌꯨ ꯍꯣꯔꯦꯟ ꯑꯩꯅ ꯃꯌꯥꯝ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝ ꯌꯨꯝꯗ ꯍꯟꯕꯤꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯁꯨ ꯀꯤꯔꯗꯨꯅ ꯇꯨꯃꯤꯟ ꯑꯃꯨꯛ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯩꯅꯔꯤ ꯁꯣꯝꯗ ꯊꯝꯕꯧꯅ ꯐꯩ ꯊꯕꯛ ꯑꯁꯦ ꯂꯣꯏꯁꯤꯜꯂꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯦꯝꯕꯕꯨ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯂꯩꯋꯥ ꯈꯔ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯒ ꯊꯕꯥꯛ ꯑꯗꯨꯗ ꯇꯞꯅ ꯅꯥꯟꯊꯔꯤ ꯁꯣꯔ ꯐꯨꯟꯒꯠꯄꯒꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯕ ꯍꯦꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯈꯜꯗꯤ ꯇꯥꯗ꯭ꯔꯤ ꯁꯣꯝꯗꯅ ꯊꯝꯕꯧ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔꯗ ꯍꯦꯝꯕꯕꯨ ꯁꯦꯟꯅꯧ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯊꯝꯕꯧ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯄꯔꯞ ꯆꯠꯈꯤ ꯑꯗꯨꯒ ꯀꯥꯆꯤꯜ ꯑꯃꯗ ꯃꯍꯥꯛꯅ ꯍꯩꯔꯝ ꯈꯔ ꯂꯩꯔꯝ ꯈꯔ ꯂꯥꯇꯣꯟꯗ ꯍꯥꯞꯂꯒ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯇꯞꯅ ꯂꯩꯊꯣꯔꯛꯂꯒ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯃꯤꯀꯨꯞ ꯈꯔꯗꯤ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯔꯛꯀꯅꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯍꯨꯔꯥꯟꯗꯨꯅ ꯌꯦꯡꯂꯝꯕ ꯊꯣꯛꯂꯕꯗꯤ ꯃꯤꯑꯣꯏ ꯑꯗꯣ ꯈꯨꯗꯛꯇ ꯉꯧꯗꯣꯡ ꯍꯥꯏꯒꯠꯇꯨꯅ ꯋꯥꯟꯊꯔꯒ ꯃꯍꯥꯛꯁꯤ ꯉꯥꯎꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯃꯤꯠ ꯎꯔꯔꯣꯏ ꯑꯩꯅꯁꯨ ꯀꯟꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯁꯨꯡꯌꯦꯡ ꯌꯦꯡꯕꯤꯔꯛꯀꯅꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯇꯨꯡ ꯑꯣꯟꯁꯤꯟꯕꯤꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯁꯨ ꯀꯤꯔꯕꯅꯤꯅ ꯑꯣꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯗꯤ ꯄꯪꯀꯤꯗ ꯀꯤꯔꯗꯨꯅ ꯑꯃꯥꯏꯕ ꯊꯝꯕꯧꯗ ꯃꯇꯨꯡ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯅꯈ꯭ꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯍꯣꯔꯦꯟ ꯑꯩꯅ ꯃꯌꯥꯝ ꯌꯥꯔꯦ ꯑꯩꯉꯣꯟꯗ ꯃꯥꯏ ꯂꯩꯁꯟꯕꯤꯔꯛꯂꯣ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯃꯌꯥꯝ ꯂꯩꯁꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯊꯝꯕꯧꯗꯤ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯍꯧꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯀꯤꯅꯔꯗꯨꯅ ꯂꯣꯏꯅꯃꯛ ꯃꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯅꯈꯤ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯊꯝꯕꯧ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯂꯥ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯊꯈ꯭ꯔꯤ ꯑꯗꯨꯗꯨꯒ ꯂꯩꯋꯥ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯍꯧꯖꯤꯛ ꯐꯛꯂꯥꯡ ꯐꯥꯎꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯁꯥꯏꯖꯤꯟ ꯁꯌꯥ ꯑꯃꯗꯤ ꯌꯨꯝꯊꯛꯇ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯕꯨ ꯀꯧꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯀꯧꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧ ꯂꯩꯃꯥꯏꯗꯒꯤ ꯐꯨꯠꯈꯥꯏ ꯑꯃꯒꯤ ꯆꯥꯡ ꯋꯥꯡꯈꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯣ ꯆꯪꯁꯤꯜꯂꯛꯂꯤ ꯈꯣꯡꯂꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯊꯝꯕꯧꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯄꯨ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯅꯤꯡꯇꯝꯅ ꯂꯃꯟ ꯈꯨꯝꯂꯨ ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯂꯥꯛꯂꯤꯕꯅꯣ ꯃꯐꯝ ꯑꯁꯤꯗ ꯅꯪꯒꯤ ꯂꯩꯐꯝ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯌꯥꯍꯧꯗꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯊꯝꯕꯧꯅ ꯍꯥꯏꯔꯛꯂꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯣ ꯈꯣꯡꯂꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯊꯝꯕꯧ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯂꯦꯞꯄ ꯅꯠꯇꯦ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯣ ꯌꯥꯡꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯃꯥꯡꯒꯣꯜꯖꯥꯎꯒꯤ ꯃꯅꯥꯛꯇ ꯊꯣꯔꯛꯂꯤ ꯀꯗꯣꯝꯗꯒꯤ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯃ ꯃꯉꯛꯁꯝꯗ ꯆꯔꯤꯛ ꯑꯃ ꯀꯤꯔꯒ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯤꯕꯅ ꯂꯣꯏꯅꯔꯤ
ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯣ ꯏꯂꯪ ꯂꯪꯅ ꯉꯛꯁꯪ ꯉꯪꯅ ꯄꯥꯡꯂꯤ ꯃꯨꯃꯟꯕꯅ ꯂꯪꯈꯠꯄ ꯑꯃ ꯌꯥꯎꯔꯕ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅꯤ ꯃꯍꯥꯛꯅ ꯈꯣꯡꯕꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨ ꯈꯦꯌꯥꯎ ꯈꯦꯌꯥꯎ ꯆꯨꯡꯂꯤ ꯃꯉꯛꯁꯝꯗ ꯆꯔꯤꯛ ꯑꯃꯁꯨ ꯆꯤꯔꯤꯛ ꯆꯤꯔꯤꯛ ꯌꯥꯜꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯤꯅꯕꯅ ꯂꯣꯏꯔꯤ ꯍꯧꯗꯣꯡ ꯑꯁꯤꯅ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯉꯛꯅꯔꯤ ꯍꯧꯗꯣꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯪꯒꯣꯜꯖꯥꯎ ꯈꯪꯂꯤ ꯃꯍꯥꯛ ꯉꯁꯤ ꯁꯤꯔꯒꯅꯤ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯪꯒꯣꯜꯖꯥꯎꯅ ꯊꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯧꯕ ꯅꯍꯥꯛ ꯑꯩꯕꯨꯗꯤ ꯉꯥꯛꯄꯤꯌꯨꯀꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ ꯑꯗꯨꯝꯅ ꯍꯦꯛ ꯂꯥꯎꯕꯒ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯣ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯪꯒꯣꯜꯖꯥꯎꯒꯤ ꯊꯕꯥꯛꯇ ꯐꯝꯈ꯭ꯔꯤ ꯑꯗꯨꯒ इखंग खंगहौदना मंगोलजाव की थबाक अदो होगाइब हौरई मंगोलजाव नामनखिबना यामना कन्ना लाउखी तौरियो मोसिता मयामसु किनरक्लदुना मफम मरु थादोक्लगा काइदुना चेनाख्रबनी अदुगा मंगोलजाव की मया काथोक्लिबा दुता हौदोंग अदो नमदुना चंख्री अदुगा मबुक मना लोइनमु वोखाइदुना हौजिक्ति मंगोलजाव मफम मदुमकदा ममितगी इदाबा मखै मया लाउना काथोक्लगा ममित अदुना लाउथोक लाउना पांगलगा थबाक अदुना मैतानगुमना मुसिल्लगा काथेक्लगा मफम मदुमकदा सिरी मंगोलजावगी मवोंग अदुता थौबसु कीबना लोइरबनी अदुबु महाक चेनबदि ngamba nati खुदक अदुता मंगोलजावगी मयादगी यामना वाना हौदोंग अदो लिथोक्तुना थोलकली अदुगा थौबगी माइकैद चोंसिल्लक्तुना मंगोलजावगा तौखिबा अदुगा चप मानना महाकुसु लोइसिनखी असुमना तौदुना थौबा अमदि मंगोलजाव मीगी मांगनबा तौफा फतनबा तौरुबगीदमक्ता मफम मदुमक्तदा मथवाई मांगली थौबा अमदि मंगोलजाव तुमिना लैखिबदुदा मयाम चंगसिनरकपददि मखोई अनिदो इहिंगना हिंग सादुना मंगक्कादो लैथेक्लगा मसामउ पुनमकदो मथेक मथेक थेक्तुना सीरगा लेरमबदु मयामदो यामना किनखी सोमदना कमदौरी थंबौ हौजिक्ति थबक लोइरबनिना महाक मयामदा हौजिक कैसु तौररोय माइ लैथोकपा यारगनि हाइरकपदिगी मयाम थंबौना तौरिबदु करिनो हाइदुना येंगलई मतम अदुददि थौबदो लेपखटलगा लेरमलै लाइगी थौरम लोइरे अदुना इमुंगदा चंगबा यारगनि हाइदुना थंबौ परप परप चंगकली अदुदुगा इसिंग असेंगबा खरा लौदुना हेमबु खिक्तोकली मतम अदुदा हेमबा सोर चनिंग ताना होलकली ममितो अमुक्तंग पांगथोकलमलगा मसादो वामनखिबना अमुक्सु उइथखरी मसा पुनमक सोकपनसु लोइरबनी मसिदगिदि अमाइबा थंबौना महाकपु फमुंगा मयामदा तपना थांगतपिसि हाइदुना थांगतली अदुगा महाकी सोकलिबसिंग अदु महाकना करी करीनो मना खरा महाकना सुगाइदुना तैबिरी असुमना तौदुना थंबौना यामना वाना होनबदगी हेमबगी पुंसिपुति कलहौखी अदुगा मीगी मांगनबा होनरमलिबा मंगोलजाव अमदि थौबदि मथंगी नुमिकी नोन गालकपदा मखोइगी मथौ मंगम पांगथोखी अदुगा सोमदना थंबौबुसु लेकाय मियामना यामना थागतनखी हेमबसु ग्यालाक अदुना महापु थवाई कनबिबगीदमक्ता थंबौबु हाइनिंगाय लेतना थागतखी अदुगा मतिक चाबा सेनफम दखिना कटपिखी असुमना तौदुना मखोइसिंग अदो यामना हराव नुंगाइना पानख्री अदुगा मीगी मांगनबा तौरुबा मंगोलजाव अमदि थौबदि मपुनसी मांखी अमदि थौबसु महाकी नुपीदा लुख्राबी हाइबा मिंथोन पिरंखी मथंग मनाव कायदना चथजरक्लिबा पोछेम माइबा हारिबा वारी असि मतांग असिदा लोइसनजरी आइना वारी असि पाथोकचरकपा मतमदा सोइखिलानखिबा वाहै वता खिबिक ताबिरिबा पुनमकना पुक्चल चाउना ngakpigani matong tarakpadasu nungai nungai ba wari kayamu pudon laksagi ngasigidamukadi mayambu aroibada amukka hanna khurumjari